Hello, a very good morning. Ngasi gi ifra bin mit asida mayam puno pu taram nok chari ngasi gi morning news miyang dabiro mayam puno pu taram nok chage. Adro ngasi gi Manipur phongba maroi ba pawche singda kari maroi ba manaba ba phom yauri habisi han bada leijari basi pongno phom gi pawche ni pongno phom dagi amtung taminasi. Anabai Tengol gi Kanglami from Chief Minister di Yauroi Minister Amasung MLA Amadi Yawadori Rahul Gandhi na preside tawduna Guwahati da NECCC की मिफम पांगथो करे मणिपुर की इरांग यंगसिनब कमिटी सेम करे मोरे द लाइबर स्टेट फोर्स न सैलेश्वर समोजित पु इकाई खुनब उत करे गांगाई कुमै लिसिंग नि कुनगमरी हौदो करे रिपब्लिक डे निमित्त युमथों कुरिंग द अमु फिराल थेटपियो PPCM लोकसभा मिखल अप्रैल 13 गतरुक त पांगथोक लबियाय Lan loisinab honabada BDF singsu thaudang lahon biu association into kongkha khunau da laikidab sing lairon chankre morer kuki lalawu singna fulamba IED ani security na pokhai hankre lanjenar ku singi audio visual document release tawkre Republic Day gi rehearsal dang kun ngama da yaithokre laiwo hum sing sanga sigi maroi bo hum sing oire ponufum pauche gi adugo makha tabada Manipur news Arambai Tengol gi Kangbu Singh MHA team ga wari sanaba kai khre NT gi khulai paiba member Singh Kangla da sanghan danaba lanmina lanban gumna nga khre Kangla mifam ga mari leina na minister MLA Singh wa khana khre ngasi minister MLA Singh Arambai Tengol gi mifam saruk yarba yai Republic Day saruk yaroi association Kanglup ki irang na maram oirga lau ukiraba lofam singi convention mas fawi manung da pitok lagani commissioner agree Republic Day full dress rehearsal January kun ngamanga de yethokre Bishnupur district ki oina di curfew lauthokre aluga makhata bada naharol gi tawdangi maru oiba headline sing ngasi kangla gi senglaba laifam lenda miyam gi mihut chingna wasak pang ngamgadoribra anirak suboina home ministry gi mihut chinga wari sanakre CM yauna ruling MLA singi apun mamifam pangthokre arambai member sing changba thingnaba security gi akan bathabak lakhat kre arambai gi mifam pangthokani kabui amasung maitei tana thanaba yadraba mari lainarakli ningthokong kha khunau gi laikhidraba mari gi hakchang lawkhre Jila Parishad member amagi yum tugairam bagi mayok to kongjung junction kre ngasi Republic Day gi full dress rehearsal pangthok laroi Republic Day nimita amu firal utna Manipur miyam gi lengjel utsi PPCM lejari wafam sina narol thodangi maroi wafam sing oire aduga ngasi gi sana laiba gi pauche gi maroi wafam sing Kangla ngasi Arambai Tengol gi member yankai munga ga MLA kunthra ga taret MP aniga unaba sem sakre Kangla amasung masigi akoibada khulai paiba lanmi thamdanaba nakal animak ni yana khare Northeast Congress Coordination Committee gi mifam da Manipur gi issue na mapung oina khana khare ingtha tapthaba hanjananaba taksinaba gi committee sem khare kabui union na senduna state level gangai gi thauram pangthokre more da bomani pokhayan khare poni mut khigadawre subna tagi lising amaga subna Marfuga mapan khaktangaire Republic Day nimita Manipur miyam na paksana amu firal singkat piu PPCM January kun gataruk Manipur pumba general strike thamle NRFM adu makhatawa Sangai Express Kangla amasung akoi wada kan section tharang sing lokhat lure ngarang su Home Ministry ki team na Arambai Tengol ga wari sanaki rolling gi mifam fam khre Congress ki ngasi tare state force personnel sing Lakhat han khidre more the security ki thavakan khat khre laikhidraba mari gi aroi mathau mangam pangthokre January kun ge tarukta Manipur pumba da general strike lauthokre nongoi maru yaudre hairamba du ta dun leire adu makhata ba Ishal Express ki maroi bofum sing amukta oikhidaba mong da Kangla gi Hongjang Singh akan memong da ngak sen gre lalgi mawong da security personnel kiana section na ngak sen ba uda achat og sing akiba poknare Republic Day gi full rehearsal jaithokre Lok Sabha election April 13 ga taruk ta pangsuk labayana leire tha nipani matung da Manipur gi oiri befam yangsen ba BJP Manipur incha Samit Patra Imphal da thunglare Myanmar gi lanmi gi plane ama Aizol airport manaki umong da tasin khre mioi nipal sogle yim ama maina tumna chakre Ani na manga ta thokre kuki militant sing na hat kiba mioi ahum gi hakchang lairon chankre
Star Education की थौसिल मखादा Teachers Induction Training पांगथोकलगनी कोकी मिलिटेंट सिंगी अटैक ता लेकिद्रबा कमानो पर्सनल अनिगी मफम इकाई खुमनबो उठखरे लेबोफम सिंगसनी इसेल एक्सप्रेस मरोय बोफम सिंगनी अदु मखा ताबदो ngasi Manipuri edition की अरोय बोइना हुइनन पाव ngasi kangla kari thoklagaba amukta oikhidraba mawong kangla gi sanathong mari lanban dawno ngak sen khre nimidang thengjilakpada central forcing santhong singi ukhide thawal natna atei district singi curfew komthokpagi order fangkide congress ki ibobi amasung mega chandra halakhre ngasi republic day gi full dress rehearsal tawraroi kangla mifam gi namak congress ki mifam pangthok kadawri johnson higher secondary school amasung liberal college ki mahiroi sing republic day saruk yaro harakle कोकी मिलिटेंट सिंह हाथ की बनिंग तो खोंखा खुनौदगी मपा मचा यावना मिचम मरी की हकचांग लेरोंग चनखरे मिजोराम की लेंगपुई एयरपोर्ट म्यांमार दगी प्लेन अमा युंगसिन बद निपान सोकले जनवरी कुन गतरुक मणिपुर पुंब जनरल स्ट्राइक लाउटोकले NRFM अदु मखा ताबंग सिंग इंग्लिश एडिशन दगी दिसंगा एक्सप्रेस heavy security bandobast thrown around Imphal last rite of slain person performed video clip of slain and resurfaces last mile picture of hubby tears up wife. Documentation reports on IDPS released survivors' tale recorded for posterity. Terror attack with foil MHA team hold another talk with AT members. Ruling MLA confer on AT invitation. None host state level Gangai festival. The People's Chronicle. Kangla fortified ahead of AT meeting. CM chairs meet MLA to join AT meeting. Koki in peace sees red as MHA meet Arambai Tangol. NECCC meet dissects Manipur violence. Nagaland moods meet on border fencing. RSS calls for ending violence. Republic Day rehearsal differ. Body Gip boy call. AITUC moves steer for safe and its force. None host state level Gangai festival. MU release audio visual report on Manipur conflict. Aduna later ngasi English ki edition amadi Manipuri edition gi maroi wafum sing ngasi Tamil matungda ngasi gi maroi na ngasi gi later khoi gi pause sing gi maroi headline sing amadi tongan social issues kya rakhana na bugi ramukta ngasi khoi studio da lengsen biba ngasi gi expert amking sak tak sage ngasi lengsen biba expert oza pausal chawbani executive editor the frontier Manipur oza chawbong ngasi gi morning news at 8 o'clock to taram uchari. Thank you. अदुनो अजा वया म पाउचे नि मरो हेडलाइन सि तामिना बमजुंग दंग सि मरो इना ngasi yamna khoi gi yam historic oiba numit khoi gi malem da amuk puk thok triba ngasi gi Manipuri history da amuk puk thok triba bong da ngasi gi lairiba tha mapan mapung pha kraba sungba kanglup ani gi oiba irang sida masi Manipur sarkar amadi central government na karigumba masi gi solution am ta proktab jina maram oiraga ngasi ri khoi gi kangla gi utra sanglen da Manipur gi hoje lan gi masi gi marak sida Manipur gi praja myam kannab gi tholak puda achau thodang lo riba arambai tengol gi makhoi gi volunteer sing amadi mokhoi gi thomi sing na Manipur chief minister yauna amadi Manipur gi laiba MLA BJP gi Congress gi amadi Manipur gi apun ma maite MLA punama phamina bagi wafam amkhak lairi aduna laibo ham siga mari lina ngasi han boina pause khana bagi masi gi khudong sa basi haudringai da jachawa kangla dagi hoje khoi gi editor khoi gi jit ningom basu hajik mafam sira laibire ado mafam sira kari thoi natraga mafam sira kari film oiri habdu han goi na masigi live matem tang hana yemina se tamoje tabiri ko aprem tabi bra okay ta have you tamoje hajik sing kari film da kamai torga laibiri hajik ngasi si akoi gi yamna history oiba akoi numit am khuksu oiri maru oina ngasi gi arambai tengol gi chinau sing amadi akoi gi Does it tabiri ko? Have you? Okay. Aduna maru ina ngasi gi oiba akoi gi oigedu film kari film da lairi aduga hajik security gi hajik akanba makoi gi hajik checking thorang su lairi habi wafum su tare koina aduna hajik oiba film sing gi lairi ba akoi gi lambi sorok nak yetta amadi hajik oiba film si kitang pawdam biro tamojit prem aina jile gira si akoi seng ba kanga jale pumne mangdani hajik maru ina akoi security ki akan ba chekhin thorang akoi akhalaga leire ai uchera ke maroi na jilo khale basi akoi tonga ton ba si na akoi Imphal gi ab overbridge rom dagi lakta ni tanga lakata ba kamchu rom dagi lakpi lambi duni dagi akoi security si yam kan na ei mobile jage ulaga si na akoi governor rom dagi lakpa duni
aduga haji leiriba si kanglagi mamang tuni kanglagi mamang sida koi ngarangi adugumba war weapon sing sinabagi adugi potu di oide adubu haji akan ba state force singna nga senbagi thabaki chathari adugo lambi da so koi mi chattugi changsi yam handai adu maruina koi tuan ba aram bai temple ki kabu sing koi kaisam pata aduga kuya thongda mayam pulap laiba haji phawbudi changhan debagi mabi duni haji aina leijari ba si ho kanglagi hek usra mang du dani aduna ngarang su koi anirak suboina wari sana ki bi wafum leibani ada aram bai temple ki mai kai taki phongdoi ba si koi chumdagi wari sana si habani lan tausi habnate habagi film dunia aduna hojik sigi uriba sinna sina koi khuya thungam dagi lakpagi sin duni aduga sigi akoi besida koi haji kanglagi hek utra mang duni koi security gi akan protection thorang lokhalaga lai hoji phawgi oina bi hariba kanglagi laifom lena sida aram bai temple gi kampu sing lakpu udri koi ke sampata pulap thatlaga leiba adugi wafam su lei aduga koi taza buda miyoi khara pusallaga wari sanagadra natragana koi pulap wari sanagadra habisi ki chap chapa khamangam di security ki kampu dagi su ko chap chapa madugi information phangmangam di adu haji uriba si koi overbis country dagi lakpu sing si koi bitiro ke haide bugi sida koi thatlaga sida barricade semaga leire ana koi mi chatpagi changsu yamna handai aduga security ki di tai ni pura leiba si koi any pam da thodok thokna ba aduga haji makhoi awang ba thakta kari wari sandari bige aibdi chap chaba khangam de haji leiba sinasi kanglagi hek sana thong koi western gate to ni haji leiba si security ki kangbu sing adum koi section thorang lokhalaga leini prem Takachari Damojit aduna maru oina ngasigi oigedoriba filmsi kari karamba makhalgi karamba mawongda masigi yanaba purakadoriba haiba wafam sisu yam aru wafam mukha koiri aduna ngasi lebak miyam akoi praja punamokna ngasigi pangthokadoriba adumba mifam sida khoigi tekta kaidaba amadi masida kariyumba amata yanadaba purakpa adumba oidanaba kidamakta khoigi thaunibagi wafam sulairi khoi praja miyamgi maikedagi aduna amukana makhatana khoi rongi maikedagi amadi ko praja miyamgi maikedagi thamjani wafam se sarkar na maru oina lairiba ngasi pangthokadoriba mifam sida masi yamna santi oina peacefully maikeni yasanaba amadi loina na hajik lairiba irang si kamai torgo loisangadagi habasi sarkar gi maikedagi solution ama puthokpasi yamna mathau tariba matham khangni anyway tamojit Ningomba, thank you so much. Prem makhatana hui jik tuan ba maikei dagi koi aram bai tengul gi volunteer sing lakpa adu khaji pesampata leiba adu atai atopa thongjurum dagi lakpa wangkhairum dagi lakpa mayam su leire hojik aduna sinsi mayam daji hangnare si wari sanabasina khoji ani gi marakta yanaba ma purakadra puroidra aduga hairi phomsi chief minister di yaw haibo phom phongdok leire aduga atai MLA kare di yaw ni highway pot ni aduna hojik sinsi ay mukan sen jage mayam hojik yeng busarang gudi sina khoji Uripo kamchur om tagi lakpa duni sida barricade semaga leire overbridge hai bosha lakpa sida degi leiraga koi sida leir sina koi kanglagi hodi leirba sini aduga adum makhataba update adum lobi biyagani prem Thank you so much. I makhataba Paulo Zarke. Aduna maruina khoi ngasigi oiba film sida khoi gi Manipur gi maruiba Imphal shahar gi manung gi lambi sing se ayamba hajik se loinamak traffic thoga leire adu maruina hajik khoi gi editor na utpirakpa flyover gi haigat khibagi uripo kangchulom de chat khiba lambi si block toksan kare haiba lambi sida khoi arambai tengol isinau sing si yamna sangna lepaga masi queue da ne hajuk lepaga leiri base aduna masi yawbase almost naurem thongbu yawguni na thajai ai samak lambi da thengna baba amade lakpa matamda madugi miyam amade khoi uniform sela le hobo isinau sing miyam kha jeremy anyway Dajit thank you so much tamoje aduna ai makhatana ai chawdam lakjage chawa welcome to back aduna ai chawa han wi saruk se ai paw ma hekta lawa chage maroina hujiki lairiba paw se arambai tengol gi ngasi oiba mifam sida Manipur gi MLA minister khara makhai di yawgani adubo Manipur gi chief minister di yawroi haiba paw se han boina ai masi lokha chage aduna maroina hujiki lairiba arambai tengol na kawkiba mifam se masi Manipur gi minister amadi khoi gi MLA na haina kawbi na te maitai macha ama oina kawbani haiba gi wafum na chingbusu masi phongdok khiba laire madu gi invitation chatpa matamda aduna hujik MLA minister sing si mapung phada gi adugi wafam khak lakadori phada batargana kari oiba hujik makhoi na thamkiba khoi gi masdai da yawdaba miyoi khidima khoi gi laibaki maitai jati gi yeknabani haiba gi wafam na chingba thamkiba sulaire aduna swai oista gi homina si jawa kari oiba yai ngasi gi thodok se masi phadanungda masi thoning da thodok sing thokpa yabagi khudong chaba leibra kari wafam thamba yai swai oista house the prem masi je kenone yamna amukto udriba mongam haitare Uzik editor na utpire ngatang na regade tongan mo utpire tra in khale koin leiriba sin je
multi direction haijaba tare east west north south sida leriba akhoi arambai tengol gi isnaw mayam plap ngasi moigi arambai gi dress setuna lambi de pareng pareng akhoi flyover gi makha adai khya thong gi sakriba lambi mayam le hore ainu ujrak pada aduna asuk yam akhoi organization strength leba magi force leba adugumba arambai tengol ngasi Manipur gi laingakta akhoi se amutang once and for all MLA mantri myam krai sakhrage mangrage myam plop thopiro adukanda akhoi amutang leba ki pot amutang ufom amutang ni nasi haina hayam bam ufom myam thamakibani masida ina su habiba host no habigi ba akhoi na tawduri kari gino habase arambai tengol na haise in the interest of Manipur gi myam gi metei gi kunai sigi interest lowa adugumba warep amani na haibani adu oibata gadi myam gi damakta lowa khoi gi warep khoi kunai sigi oina lowa warep oita gadi akhoi ngase habigriba MLA mantri singju akhoi kunai sigi damakta aphawa yephanaba Manipur gi damakta haina wasak mayama sakla kansida akhoi gi vote thenarkiba vote karakiba adugumba miyamgi elected representatives ne masigi se pandamni samana rane khanje arambai tengol gasu adagi MLA mantri miyam ko samam hayu kandade manamdi animak lebaki yafenaba Manipur miyam gi damaktane na tholopanga tane mam hay kandade adu hujikti masigi matang sida pandam manata gasu arambai na haibiri 18 haibiri hari se mayam tholo MLA mantri mayam pulo thopiro adu kanda lebak sigi phana ma khana se haibani adu di side amana haije noi ju phani na leibani politically noi elect tobuni adu thola akan sida akhoi masen Manipur gi hujik leiba tangdule tala film amadi khunai sigi leiba film haib tongan ba wafam mayama yaramgani akhoi ne loina ma khangbani ngamjadre adu in the interest akhoi gi leiba akhoi kunai sigi interest ta lawdaba dugumba keno amani info mani aina yamna marik singa thambigre aduga hujiki haiba si akhoi gi chebau sida arambai tengol ga chebau sida huji haibigre dini karigumba mapanda leirega su lakpiu aduga haibi akhoi gi excuse pibire kanu aduga laktabasu tobiganu karigumba laktaba targadi miyam gi yeknaba lebak sigi kunai sigi interest thabak tawdre na haibani aduna achobo organization amana hujiki lebak ki tha nipan hen sum satharaba adugumba tangdu litadraba koigi yamna India da amtu udriba asuk kuina koigi sauhollaga thammiba adugumbi irang sigi masigi matangda akhoi organization amana chapchana sidisida mayam thopiro odega politician thopiro akhoi ware am lomina si hai bisdi ai motri yamna farabra ju khale maramde masisda amtang lakpira kansida mayamna hangnari ko akhoi moibung khongdana akhoi gi MLA mangre mantri mangre kainam thinaba am yaw adugido madugi makha tarak pa concluding haijaba tar kuina sang taro kan do ke do cry lerige MLA mantri myam marmakta chief minister gi nakanda phambana ta tagadi kya to udrena aramai tengol na khoi mayam sakam tung ujage aduga amta wai samine sine kawri si aidi matang su yam sayan khale aduga khunai si su tangdu leta dra film sidadi masi su myam akhoi gi leiriba film akhoi gi leiriba political situation akhoi gi leiriba economy gi myam amusu khana ma thu ta brain khale aidi khana ba sida yam ta seng na har kan dadi oi step by step process orambe MIC kangu myam unagre na haire haibadi ahambada round khara preemptive over discussion khar tawre na dum 80 site ju thakat piri news to yawre adu we tara kadi hujik at least khara amadi akhoi gi ground work khara amadi tawrabani sidisi taw hita khudak ta silaga taw makna tri hai pot mudi leijare aduna akhoi su u phang hai tara kadi khara dum
ꯃꯑꯣꯡ ꯑꯃꯗ ꯁꯥꯟꯇꯤ ꯑꯩꯈꯣꯏ ꯌꯥꯝꯅ ꯄꯤꯁꯐꯨꯜ ꯑꯣꯏꯕ ꯃꯑꯣꯡ ꯑꯃꯗ ꯈꯔ ꯑꯗꯨꯝ ꯀꯩꯅꯣ ꯄꯥꯡꯊꯣꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯈꯟꯖꯩ ꯍꯥꯏꯇꯥꯔꯒꯗꯤ ꯉꯁꯥꯏ ꯈꯕꯔꯗ ꯄꯥꯕꯤꯈꯤꯕꯗ ꯁꯅꯥ ꯂꯩꯕꯥꯛꯇꯔ ꯀꯔꯤꯅꯣ ꯌꯥꯝ ꯀꯨꯞꯅ ꯑꯃꯗꯤ ꯌꯥꯎꯏ MLA 37 ꯂꯥꯛꯀꯅꯤ MLA 38 ꯂꯥꯛꯀꯅꯤ MP ꯑꯅꯤꯒ ꯎꯅꯅꯕ ꯁꯦꯝ ꯁꯥꯔꯤ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯌꯥꯎꯔꯤ ꯁꯅꯥ ꯂꯩꯕꯥꯛꯇ ꯑꯗꯨꯒ ꯏꯚꯟ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯒꯤ ꯃꯤ ꯃꯁꯤꯡꯕꯨ ꯍꯥꯏꯕꯤꯔꯛꯄ ꯃꯥꯜꯂꯦ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯒꯤ ꯃꯤꯑꯣꯏ 58ꯒ MLA 38ꯒ ꯑꯗꯨꯒ MP ꯑꯅꯤꯒ ꯍꯥꯏꯕ ꯋꯥꯐꯝ ꯌꯥꯎꯔꯤ ꯆꯥꯎ ꯍꯣꯏ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯉꯁꯤꯒꯤꯁꯦ ꯑꯩꯈꯣꯏꯒꯤ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯒꯤ ꯑꯦꯁ ꯄꯔ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯏꯟꯐꯣꯔꯃꯦꯁꯟꯗꯨꯅ ꯆꯨꯝ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯒꯤ ꯔꯤꯄ꯭ꯔꯖꯦꯟꯇꯦꯇꯤꯞ 65 ꯑꯃꯅꯦ ꯑꯗꯒꯤ MLA ꯁꯤꯡꯅꯦ ꯑꯗꯨꯒꯤ MP ꯁꯤꯡꯅꯦ ꯎꯅꯅꯤꯅ ꯍꯥꯏꯕꯅꯤ ꯕꯠ ꯈꯕꯔ ꯈꯔꯗꯤ ꯌꯥꯎꯔꯤ CM ꯌꯥꯎꯕꯅꯤ ꯌꯥꯎꯔꯣꯏ ꯍꯥꯏꯗꯅ ꯃꯁꯤꯃꯗꯤ ꯑꯩ ꯈꯪꯗ꯭ꯔꯦ ꯄ꯭ꯔꯦꯝꯅ ꯍꯧꯖꯤꯛ ꯄꯥꯊꯣꯛꯈꯤꯕꯗ ꯀꯃꯥꯏꯅ ꯌꯥꯎꯒꯦꯗꯤ ꯈꯪꯍꯧꯗ꯭ꯔꯦ ꯍꯧꯖꯤꯛ ꯃꯔꯨꯑꯣꯏꯅ ꯄꯣꯛꯅꯐꯝꯒꯤ ꯄꯥꯎꯆꯦꯗ ꯌꯥꯎꯔꯤꯁꯤ ꯉꯁꯤꯒꯤ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯌꯥꯎꯔꯔꯣꯏ ꯃꯤꯅꯤꯁꯇꯔ ꯑꯃꯁꯨꯡ MLA ꯑꯌꯥꯝꯕꯗꯤ ꯌꯥꯎꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯐꯝꯅꯤ ꯑꯆꯧꯕ ꯌꯥꯎꯔꯤꯁꯤ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯂꯩꯕꯥꯛꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯥꯒꯤ ꯃꯀꯣꯛ ꯃꯄꯤ ꯃꯄꯥ ꯑꯣꯏꯔꯤꯕ ꯗꯤꯁꯤꯖꯟ ꯂꯧꯗꯣꯔꯤꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯌꯥꯎꯕ ꯇꯥꯔꯒꯗꯤ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯤꯐꯝꯁꯦ ꯃꯄꯨꯡ ꯐꯥꯒꯗ꯭ꯔꯥ ꯍꯥꯏꯕ ꯋꯥꯐꯝꯁꯨ ꯊꯣꯛꯂꯛꯑꯦ ꯑꯗꯨꯅ ꯗꯤꯁꯤꯖꯟ ꯂꯧ ꯇꯥꯔꯒꯗꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯃꯥꯒꯤ ꯂꯩꯔꯤꯕ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯤቭ ꯄꯥꯋꯔꯁ ꯃꯥꯒꯤ ꯃꯈꯥꯗ ꯍꯣꯏ ꯑꯥꯔꯇꯤꯀꯜ 355 ꯃꯅꯤꯄꯨꯔꯗ ꯆꯠꯅ ꯇꯥꯔꯒꯁꯨ ꯀꯔꯤ ꯇꯧꯕ ꯌꯥꯕꯒꯦ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯃꯌꯥꯝ ꯑꯃ ꯈꯟꯅꯕ ꯌꯥꯕ ꯃꯇꯥꯡ ꯍꯥꯏꯅ ꯈꯟꯖꯩ ꯃꯔꯝꯗꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯁꯤꯆꯨꯋꯦꯁꯟꯁꯤꯗꯤ ꯀꯔꯤꯅ ꯀꯅꯥꯅ ꯀꯩ ꯄꯥꯋꯔ ꯄꯥꯏꯔꯤꯒꯦ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯃꯔꯀꯤ ꯑꯣꯏꯕ ꯌꯥꯝꯅ ꯒ꯭ꯔꯦ ꯑꯣꯏꯕ ꯑꯦꯔꯤꯌꯥ ꯈꯔ ꯑꯃ ꯂꯩ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯍꯧꯖꯤꯛ ꯂꯥꯎꯔꯤꯁꯤని ꯃꯄꯥꯟꯗ ꯇꯥꯕꯤꯔꯀꯥꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯤ ꯃꯥꯅ ꯌꯥꯏꯐꯔꯦ ꯑꯩꯈꯣꯏ ꯀꯩꯅꯣ ꯇꯧꯅꯤ ꯈꯣꯠꯅꯤꯅ ꯑꯩꯈꯣꯏ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯅ ꯂꯥꯎꯔꯤꯁꯤꯅ ꯇꯥꯔꯒꯗꯤ ꯌꯥꯏꯐꯅꯕ ꯍꯣꯠꯅꯕ ꯀꯥꯟꯁꯤꯗ ꯃꯅꯤꯄꯨꯔꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯑꯃꯗꯤ ꯄꯣꯂꯤꯇꯤꯛꯁ ꯌꯥꯎꯔꯤꯕ ꯄꯣꯂꯤꯇꯤꯛꯁꯇ ꯈꯣꯡꯗꯥꯒꯦꯁꯨ ꯇꯧꯔꯤꯕ ꯍꯥꯏꯇꯥꯔꯦꯅꯦ ꯌꯥꯝ ꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗꯗꯤ ꯃꯊꯪꯒꯤ ꯚꯣꯠꯇ ꯊꯣꯛꯂꯛꯀꯗꯕ ꯃꯤ ꯈꯔꯁꯨ ꯑꯗꯨꯝ ꯌꯥꯎꯐꯝ ꯊꯣꯛꯄ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯦ ꯃꯔꯝꯗꯤ ꯑꯩꯈꯣꯏꯒꯤ ꯂꯥꯛꯏꯕ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡꯁꯦ ꯏꯟꯇꯔꯦꯁꯁꯦ ꯀꯔꯣꯝ ꯆꯠꯇꯣꯔꯤꯕꯅꯣ ꯑꯩꯈꯣꯏꯒꯤ ꯅꯦꯁꯟ ꯃꯅꯤꯄꯨꯔ ꯑꯦज ꯑ ꯁ꯭ꯇꯦꯠ ꯀꯔꯝꯕ ꯃꯥꯏꯀꯩꯗ ꯑꯩꯈꯣꯏ ꯆꯠꯇꯣꯔꯤꯒꯦ ꯀꯃꯥꯏꯅ ꯇꯧꯗꯣꯔꯤꯒꯦ ꯍꯥꯏꯕꯁꯤꯃ ꯌꯥꯝ ꯀꯨꯞꯅ ꯈꯟꯅꯕ ꯃꯊꯧ ꯑꯃ ꯇꯥꯔꯕ꯭ꯔꯥ ꯍꯥꯏꯅ ꯁꯨꯃꯥꯏꯅ ꯊꯝꯖꯒꯦ ꯑꯗꯨꯒ ꯖꯁ ꯑꯩ ꯃꯈꯥ ꯇꯥꯖꯔꯒꯦ ꯍꯧꯖꯤꯛꯀꯤ ꯄꯣꯏꯟꯠꯇꯨꯗ ꯀꯔꯤꯒꯨꯝꯕ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯌꯥꯎꯗꯕ ꯇꯥꯔꯒꯗꯤ ꯃꯅꯤꯄꯨꯔꯒꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏ MLA ꯃꯤꯅꯤꯁꯇꯔ ꯃꯌꯥꯝꯁꯤꯅ ꯃꯁꯤꯒꯤ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯃꯗꯨꯒꯤ ꯀꯟꯀ꯭ꯂꯨꯖꯟꯗꯨꯒꯤ ꯗꯥꯏꯇ ꯂꯧꯕ ꯉꯝꯒꯗꯧꯔꯤꯕ꯭ꯔꯥ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯌꯥꯝꯅ ꯑꯔꯨꯕ ꯋꯥꯐꯝ ꯑꯃꯈꯛ ꯑꯣꯏꯔꯤ ꯑꯗꯨꯒ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯌꯥꯎꯔꯣꯏꯗꯕꯒꯤ ꯃꯔꯝꯁꯤꯅ ꯀꯔꯤꯒꯤ ꯑꯣꯏꯕ ꯌꯥꯒꯦ ꯍꯥꯏꯕꯗꯨꯃ ꯈꯤꯇꯪ ꯊꯝꯕꯤꯔꯝꯃꯨ ꯄꯣꯁꯤꯕꯂꯤ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯌꯥꯎꯔꯣꯏ ꯍꯥꯏꯅ ꯍꯥꯏ ꯇꯥꯔꯒꯗꯤ ꯑꯔꯥꯝꯕꯥꯏꯅ ꯍꯥꯏꯔꯤꯁꯤꯅ ꯀꯔꯤꯒꯨꯝꯕ ꯁꯤꯒꯤ ꯃꯤꯐꯝꯁꯤꯗ ꯂꯥꯛꯄꯤꯗ ꯇꯥꯔꯒꯗꯤ ꯂꯩꯕꯥꯛꯀꯤ ꯌꯦꯛꯅꯕ ꯑꯣꯏꯅ ꯂꯧꯅꯦꯅ ꯍꯥꯏꯕꯅꯤ ꯂꯥꯛꯀ ꯇꯥꯔꯒꯗꯤ ꯑꯔꯥꯝꯕꯥꯏꯅ ꯇꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗꯗꯤ ꯃꯣꯏꯅ ꯍꯥꯏꯔꯤꯕ ꯄꯣꯠꯇꯨ ꯑꯣꯏꯅ ꯑꯗꯨ ꯂꯥꯛꯄ ꯇꯥꯕꯅꯤ ꯀꯟꯀ꯭ꯂꯨꯖꯟꯗꯨꯗ ꯌꯦꯛꯅꯕ ꯂꯩꯕꯥꯛꯀꯤ ꯏꯟꯇꯔꯦꯁꯇ ꯊꯕꯛ ꯇꯧꯗ꯭ꯔꯤ ꯍꯥꯏꯅꯗꯤ ꯂꯧꯒꯗꯧ ꯃꯥꯜꯂꯦ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯅ ꯃꯁꯤ ꯃꯣꯏꯒꯤ ꯆꯦꯕꯥꯎꯗ ꯌꯥꯎꯕ ꯄꯣꯠꯇꯨꯅꯤꯀꯣ ꯑꯩꯅ ꯍꯥꯏꯖꯔꯤꯁꯦ ꯑꯗꯨꯕꯨ ꯑꯩꯒꯤ ꯃꯣꯠꯇꯗꯤ ꯑꯩꯒꯤ ꯀꯩꯅꯣꯗꯗꯤ ꯂꯥꯛꯐꯝ ꯊꯣꯛꯄ꯭ꯔꯥ ꯍꯥꯏꯅꯁꯨ ꯈꯜꯂꯦ ꯃꯁꯤꯒꯨꯝꯕ ꯑꯔꯨꯕ ꯃꯇꯥꯡꯗꯗꯤ ꯃꯔꯝꯗꯤ ꯌꯨꯝ ꯃꯩ ꯆꯥꯛꯂꯛꯑꯀꯥꯟꯁꯤꯗ ꯌꯨꯝꯒꯤ ꯃꯄꯤ ꯃꯄꯥꯅꯦꯅ ꯂꯩꯔꯤꯕ ꯄꯣꯂꯤꯇꯤꯀꯦꯜ ꯑꯦꯂꯦꯛꯇꯦꯠ ꯂꯤꯗꯔ ꯑꯃꯅ ꯁꯤꯒꯨꯝꯕ ꯃꯤꯐꯝꯁꯤꯗ ꯌꯥꯎꯔꯣꯏ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯁꯤ ꯇꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗꯗꯤ ꯑꯩꯒꯤ ꯃꯣꯠꯇꯗꯤ ꯂꯩꯕꯥꯛꯀꯤ ꯂꯩꯔꯤꯕ ꯏꯁꯨꯁꯤꯡꯁꯦ ꯅꯥꯊꯩꯔꯦ ꯅꯠꯇ꯭ꯔꯒ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯅ ꯍꯥꯏꯔꯛꯄ ꯑꯩꯈꯣꯏꯒꯤ ꯁꯖꯦꯁ ꯇꯧꯔꯛꯄ ꯑꯗꯨꯒꯨꯝꯕ ꯂꯦꯟꯃꯥꯔꯛ ꯃꯤꯐꯝ ꯑꯃ ꯃꯁꯤꯗ ꯌꯥꯎꯗꯕ ꯍꯥꯏꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯒꯤ ꯏꯟꯇꯔꯦꯁꯇ ꯊꯕꯛ ꯇꯧꯕ ꯑꯣꯏꯗꯣꯔꯤꯕ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯀꯤ ꯏꯟꯇꯔꯦꯁꯇ ꯈꯟꯕ ꯑꯣꯏꯗꯣꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯈꯨꯟꯅꯥꯏ ꯑꯁꯤꯒꯤ ꯏꯟꯇꯔꯦꯁꯇ ꯊꯕꯛ ꯇꯧꯕꯤꯗ꯭ꯔꯕ꯭ꯔꯥ ꯍꯥꯏꯕ ꯋꯥꯐꯝ ꯃꯌꯥꯝ ꯑꯃ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯗꯒꯤ ꯂꯥꯛꯀꯅꯤ ꯀꯔꯤꯒꯨꯝꯕ ꯂꯥꯛꯇꯥꯔꯒꯗꯤ ꯋꯦꯜ ꯑꯦꯟ ꯒꯨꯗ ꯍꯣꯔꯦꯟ ꯀꯔꯤꯒꯨꯝꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯂꯥꯛꯄꯤꯔꯀꯥꯟꯁꯤꯗ ꯑꯔꯥꯝꯕꯥꯏꯒꯤ ꯂꯤꯗꯔꯁ ꯃꯌꯥꯝꯒ ꯑꯗꯒꯤ ꯃꯤꯌꯥꯝꯒ ꯈꯟꯅꯔꯀꯥꯟꯁꯤꯗ ꯂꯩꯕꯥꯛꯁꯤꯒꯤ ꯑꯐꯕ ꯆꯥꯎꯈꯠꯅꯕ ꯅꯨꯡꯉꯥꯏꯅꯕ ꯑꯩꯈꯣꯏꯒꯤ ꯁꯦꯟꯃꯤꯠꯂꯣꯟ ꯍꯦꯟꯒꯠꯅꯕ ꯑꯗꯨꯒꯨꯝꯕ ꯋꯥꯐꯝ ꯃꯌꯥꯝ ꯈꯟꯅꯗꯅ ꯄ꯭ꯂꯥꯟꯁ ꯑꯦꯟ ꯄꯣꯂꯤꯁꯤꯁ ꯃꯌꯥꯝ ꯊꯝꯃꯤ ꯇꯥꯔꯒꯗꯤ ꯃꯗꯨ ꯌꯥꯝꯅ ꯂꯩꯕꯥꯛ ꯃꯆꯥ ꯇꯥꯕꯅꯦꯅ ꯑꯩꯈꯣꯏ ꯂꯧꯖꯒꯅꯤ ꯑꯗꯨꯒ ꯂꯥꯛꯁꯨ ꯂꯥꯛꯀꯗ꯭ꯔꯥ ꯍꯥꯏꯅꯁꯨ ꯊꯥꯖꯕꯗꯤ ꯊꯝꯃꯦ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯂꯥꯛꯀ ꯇꯥꯔꯒꯗꯤ ꯃꯁꯤꯒꯤꯁꯦ ꯍꯌꯦꯡ ꯀꯣꯟꯅ ꯃꯁꯤꯒꯤ ꯂꯥꯛꯇꯧꯔꯤꯕ ꯄꯣꯂꯤꯇꯤꯀꯦꯜ ꯔꯤꯄ꯭ꯔꯀꯁꯟ ꯍꯥꯏꯖꯕ ꯇꯥꯔꯦ ꯃꯁꯤꯁꯤꯗ ꯂꯥꯛꯇꯧꯔꯤꯕꯁꯤ ꯀꯩꯅꯣꯗ ꯄꯥꯋꯔ ꯍꯥꯏꯕꯁꯦ ꯂꯣꯏꯕ ꯅꯥꯏꯗꯕ ꯌꯥꯗꯦ ꯈꯔ ꯑꯃꯒꯤꯁꯨ ꯅꯨꯃꯤꯠ ꯇꯥꯔꯛꯇꯕꯁꯨ ꯌꯥꯔꯣꯏ ꯅꯨꯃꯤꯠꯁꯦ ꯑꯗꯨꯝ ꯊꯣꯛꯑ ꯂꯩꯅꯤ ꯍꯥꯏꯕꯗꯤ ꯃꯗꯨꯗꯤ ꯉꯁꯤꯒꯤ ꯃꯥꯂꯦꯝꯒꯤ ꯄꯨꯋꯥꯔꯤꯗ ꯌꯥꯎꯗ꯭ꯔꯤ ꯁꯛꯇꯤ ꯄꯥꯏꯔꯕꯁꯤꯡꯁꯨ ꯁꯛꯇꯤ ꯐꯅ ꯀꯨꯏꯅ ꯄꯥꯏꯔꯝ ꯇꯥꯔꯒꯁꯨ ꯃꯥꯒꯤ ꯁꯛꯇꯤꯁꯤ ꯉꯁꯤꯐꯥꯎ ꯑꯗꯨꯝ ꯍꯌꯦꯡꯐꯥꯎ ꯑꯗꯨꯝ ꯆꯍꯤ 5 ꯑꯗꯨꯝ 10 ꯑꯗꯨꯝ 20 ꯑꯗꯨꯝ ꯂꯩꯅꯤ ꯍꯥꯏꯕꯗꯨꯗꯤ ꯃꯗꯨꯗꯤ ꯌꯥꯔꯣꯏ ꯑꯗꯨꯅ ꯄꯥꯋꯔ ꯍꯥꯏꯕꯁꯦ ꯕꯦꯂꯦꯟꯁ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯋꯔ ꯍꯥꯏꯕ꯭ꯔꯥ ꯍꯥꯏꯒꯦꯔꯥ ꯂꯣꯏꯅꯃꯛ ꯃꯥꯒꯤ ꯑꯍꯣꯡꯕ ꯂꯥꯛꯇꯕꯗꯤ ꯌꯥꯔꯣꯏ ꯑꯗꯨꯅ
ꯃꯁꯤꯒꯤ ꯅꯨꯃꯤꯠ ꯇꯥꯔꯣꯏ ꯑꯩꯒꯤ ꯀꯔꯤꯌꯔꯗ ꯅꯨꯃꯤꯠ ꯇꯥꯔꯣꯏ ꯍꯥꯏꯕꯗꯨꯗꯤ ꯀꯔꯤꯒꯨꯝꯕ ꯈꯣꯡꯊꯥꯡ ꯈꯔ ꯁꯣꯏꯈꯤꯕ ꯇꯥꯔꯒꯗꯤ ꯍꯣꯏ ꯆꯍꯤ 5ꯒꯤꯕꯨꯗꯤ ꯃꯤꯌꯥꯝꯒꯤ ꯃꯦꯟꯗꯦꯠ ꯄꯨꯔꯀꯥꯟꯁꯤꯗ ꯑꯗꯨꯕꯨꯗꯤ ꯇꯔꯝꯗꯨꯕꯨꯗꯤ ꯂꯣꯏꯈꯅꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯁꯨꯁꯥꯏꯠ ꯑꯃ ꯇꯧꯖꯕ ꯍꯥꯏꯕꯗꯨꯗꯤ ꯑꯩꯒꯤ ꯊꯕꯛ ꯑꯃ ꯁꯣꯏꯈꯤꯕꯗꯨꯅ ꯍꯌꯦꯡ ꯀꯣꯟꯅ ꯑꯩꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯀꯦꯔꯤꯌꯔꯗ ꯃꯗꯨꯗ ꯌꯥꯝꯅ ꯁꯅꯥꯒꯤ ꯃꯌꯦꯛꯅ ꯏꯕꯒꯤ ꯃꯍꯨꯠꯇ ꯑꯩꯈꯣꯏꯒꯤ ꯑꯃꯨꯕ ꯃꯌꯦꯛꯅ ꯏꯔꯒ ꯂꯩꯍꯧꯒꯗ꯭ꯔꯥ ꯍꯥꯏꯕ ꯋꯥꯐꯝꯁꯤꯡꯁꯤꯁꯨ ꯄꯣꯂꯤꯇꯤꯀꯦꯜ ꯂꯤꯗꯔꯁ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯈꯨꯟꯅꯥꯏꯒꯤ ꯂꯩꯔꯤꯕ MLA ꯃꯟꯇ꯭ꯔꯤꯁꯤꯡꯁꯨ ꯈꯟꯅꯕꯤ ꯃꯊꯧ ꯇꯥꯕ꯭ꯔꯥꯅ ꯁꯨꯃꯥꯏꯅ ꯊꯝꯖꯒꯦ ꯌꯥꯝ ꯆꯨꯝꯕ ꯋꯥꯐꯝꯅꯤ ꯑꯣꯖꯥ ꯆꯥꯎꯕ ꯑꯗꯨꯅ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏ ꯉꯔꯥꯡꯁꯤ ꯑꯩꯈꯣꯏꯒꯤ CM ꯁꯦꯀ꯭ꯔꯦꯇꯔꯤꯌꯦꯠ ꯑꯣꯐꯤꯁꯇ ꯂꯩꯔꯤꯕ ꯂꯩꯉꯥꯛ ꯄꯥꯏꯕꯗ ꯌꯥꯎꯔꯤꯕ BJPꯒꯤ MLAꯁꯤꯡꯁꯦ ꯇꯥꯡꯀꯛ ꯑꯅꯤ ꯊꯣꯛꯅ ꯎꯅꯈꯤꯕꯒꯤ ꯋꯥꯐꯝ ꯂꯩ ꯑꯗꯨꯅ ꯎꯅꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯌꯥꯎꯗꯕ ꯌꯥꯅ ꯂꯩ ꯍꯥꯏꯕꯒꯤ ꯋꯥꯐꯝꯗꯨꯅꯤ ꯍꯧꯖꯤꯛ ꯄꯥꯎꯗ ꯊꯣꯛꯂꯛꯏꯕ ꯋꯥꯐꯝꯁꯤ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯁꯤꯅ ꯌꯥꯎꯗꯕ ꯇꯥꯔꯕ ꯑꯗꯨꯒ ꯌꯥꯎꯗꯕ की मधुगी चप चाब मरम से अखोई आरामबाई टेंगोल की चिनाव सिंगसु हंगकपगी वफम सुलैरी अदुगा होरेन फंगदौरिबा मिफम सिदा चीफ मिनिस्टर यावद्रबनिना मधुगी चप चाब मधुगी वारुशन अमा पुरपु ngomgदौरिब्रा हाइबा वफम से यामना अरुबा फिबम मखक्तनि हजिक लैरिबसे अदुना एनीवे थैंक यू सो मच अदजावा अदुना इ मखा ताजगे अदुगा मखा तारकपदो अदजावा हजिक लैरिबा अखोइगी मणिपुरगी मरुओइना तोंगा तोंगानबा पॉलिटिकल पार्टी मयाम खक लैगरे पार्टी सिंगसी मागी मागी ओइबा थबक थौरम लोइन तौरी अदुबो हजिकी ओइरिबा अखोइगी कांगलुप अनिगी ओइबा इरांग था मापन मपुंग फाख्रबा था तरा फारकदौरिबा सुम इरांग सिदा अतोप अतोप पॉलिटिकल पार्टी सिंगी मसी हजिक फावबा मणिपुरदा मखोइना करीमु वफम खरा थम्बा नतना अकनबा खोंजों चंगजनबगी वफम सि थोइदो उदे प्रजासिंगना अदुन प्रजासिंगना पामी वफम सिदि पॉलिटिकल पार्टी मसेम हुनबा नत्रगा वोट की माइलेज लौनबा मसी लोइन टोकपिरो हजिक लैबि इरांग से हाना मसी सबसाइड तौर मसी सोल्यूशन पुबिरो हाइबनि अदुना राहुल गांधी ने प्रेसाइड तौखिबा कोइ गुवाहाटी दा पांगदोखिबा नॉर्थ ईस्ट कांग्रेस कोऑर्डिनेशन कमिटी की मखोइगी मिफम अमखक मखोइ कमिटी अमखक सेमखिबि वफमनि मसे मरुइना मणिपुर अमदि मिजोराम की कांग्रेस की मसी की पार्टी याउदे नॉर्थ की लेहरिबा अरेम कोइगी नॉर्थ ईस्ट की स्टेट सिंग यावरगा सेमबा हजिक लैरिबा मणिपुर की तुंगदु लैतादबा इरांग सियंसनबि तमदु कमिटी अमा सेमे हाइबगी वफम नि पाउसे यावरैबसे अदुना साइवैसिदि कमाय येंबा याय ओजा चावबा मसी हजिक लैरिबा कोइगी MP इलेक्शन नक्सलकबा सिगी पॉलिटिकल माइलेज ओगे हंदक की भारत सिगी जोरो न्याय यात्रा गा तौबा मणिपुर की हप्ता कंगी बुगनि हौनि तौमदु खोंजोमदगी चलगा कोइगी मुंबई बाउगा चटपगी वफम न चिंगबा हाइ वफम दु कांग्रेस ना कोइगी वेलकम टू कुकी लैंड गाइ थाबा कोइ कांगपोपी एरिया दा कोइ कांगपोपी सिविल सोसाइटी ऑर्गेनाइजेशन की लीडर सिंग मयाम अमदि नुपि मचा जिंग फोटो कामिनबगी न चिंगबा याम का कोइ उरे हजिकसे अदुना वेलकम टू कुकी लैंड थाबा अदुम जगह माना करीम वफम दा थममदे गाइद प्रजा मयाम फोंदोनगी वफम सुलै अदुना साइवैसिदा हजि मणिपुर की इरांग सेम कोइ येंगसिनम कमिटी सेमे का हाइबो वफम सुंबा कोइगी कांग्रेस की माइकेदगी थमकपा करी वफम थमबे करी करी येंगबियाय साइवैसिद अखोइगी political party da bureau political party haijab ta senjau paiba aduguma political party India gi ona leise mainly usik haiba Indian National Congress INC gi moigi kano yam le political clout yamna leiba adugumba yamna strong oiba party amani oirami adubu political strength se BJP ne usik yamna akanba mongom da leibani na laktoriba upcoming election singbudi huji April gi habi khangna ni strength kamain kha lege na adu makhoi gi political oiba party political party sing sigi magi objective chi kaino haba kan power pai bani akoi gi party na power pai bani akoi gi party na majority oibani maramdi logu doriba decision kudima akoi gi ayat pa adagi opposition leitana yaringi lowu ngamba adugumba political power amane political party amna pamdesh be irrespective of BJP haigera ama haibigera adu mokoi interest in the larger interest of kanano haikanda India gi interest ne abandi moi constitution jinga kani haibigi interest ni haibadi lebak ki leiba miyam magi lantum properties adagi as India as a state adu chakot ani haibigi panamdani leiba political parties singi moi political manifesto da tongan ba moi wakhalon meyam yog ta ga su Manipur state ki su tongan ba manifesto sing form ni political party sing ana BJP ki political party ki manifesto su form gi hot mamang da adu ga handak congress ki su tongan ba meyam phong edu political party ma induna ba adagi lainana ba
ꯃꯣꯏꯗ ꯆꯣꯡꯊꯣꯛꯅꯅꯕ ꯅꯠꯇ꯭ꯔꯒ ꯃꯣꯏ ꯗꯤꯃꯣꯔꯦꯂꯥꯏꯁ ꯇꯧꯅꯕ ꯅꯠꯇ꯭ꯔꯒ ꯁꯣꯟꯊꯍꯟꯕ ꯍꯥꯏꯇꯥꯔꯦ ꯁꯤꯒꯤꯁꯦ ꯄꯥꯔꯇꯤ ꯑꯃꯒꯤꯁꯨ ꯑꯣꯕꯖꯦꯛꯇꯤꯞꯁꯨ ꯑꯗꯨꯝ ꯃꯅꯨꯡꯗ ꯑꯗꯨꯝ ꯌꯥꯎꯔꯝꯕ ꯌꯥꯏ ꯌꯥꯎꯔꯝꯒꯗ꯭ꯔꯥ ꯍꯥꯏꯅꯁꯨ ꯈꯜꯂꯤ ꯃꯔꯝꯗꯤ ꯑꯩꯒꯤ ꯑꯣꯄꯣꯖꯤꯁꯟ ꯋꯥ ꯉꯥꯡꯍꯟꯗꯕ ꯑꯩꯒꯤ ꯑꯣꯄꯣꯖꯤꯁꯟ ꯁꯣꯜꯍꯟꯕ ꯍꯥꯏꯕꯁꯤꯗꯤ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤ ꯑꯃꯅ ꯃꯥꯒꯤ ꯊꯕꯛ ꯇꯧꯒꯦ ꯍꯥꯏ ꯇꯥꯔꯒꯗꯤ ꯃꯗꯨꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯀꯔꯤ ꯍꯥꯏꯖꯕ ꯇꯥꯔꯦ ꯄ꯭ꯔꯥꯏꯌꯣꯔꯤꯇꯤꯅꯤ ꯄ꯭ꯔꯥꯏꯃꯥꯔꯤ ꯑꯣꯕꯖꯦꯛꯇꯤꯞꯅꯤ ꯑꯗꯨꯅ ꯀꯣꯡꯒ꯭ꯔꯦꯁꯅ ꯍꯧꯖꯤꯛ ꯆꯠꯂꯛꯏꯕ ꯊꯕꯛꯁꯤꯡꯁꯦ ꯃꯅꯤꯄꯨꯔꯗꯒꯤ ꯍꯧꯗꯣꯛꯇꯨꯅ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯍꯣꯁꯅ ꯍꯥꯏꯕꯤꯈ꯭ꯔꯤꯕ ꯚꯥꯔꯠ ꯖꯣꯔꯣ ꯌꯥꯇ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯅ꯭ꯌꯥꯌ ꯌꯥꯇ꯭ꯔꯥ ꯀꯥꯏꯅ ꯍꯥꯏꯕꯁꯦ ꯃꯅꯤꯄꯨꯔꯁꯦ ꯂꯥꯏꯝꯂꯥꯏꯠꯇ ꯂꯥꯛꯏꯁꯦ ꯑꯩꯈꯣꯏꯒꯤ ꯇꯪꯗꯨ ꯂꯩꯇꯥꯗꯕ ꯐꯤꯕꯝꯁꯦ ꯀꯣꯡꯒ꯭ꯔꯦꯁꯅꯁꯨ ꯃꯣꯏꯅ ꯎꯔꯦ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯗꯁꯨ ꯑꯩꯈꯣꯏꯒꯤ ꯈꯪꯍꯜꯂꯦ ꯃꯔꯝꯗꯤ ꯃꯈꯣꯏꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯋꯦꯜ ꯅꯣꯟ ꯐꯦꯁ ꯑꯃꯃꯝ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯔꯥꯍꯨꯜ ꯒꯥꯟꯙꯤ ꯂꯥꯛꯑꯝꯃ ꯀꯥꯟꯁꯤꯗ ꯃꯥꯒꯤ ꯚꯥꯔꯠ ꯖꯣꯔꯣ ꯌꯥꯇ꯭ꯔꯥ ꯅ꯭ꯌꯥꯌ ꯌꯥꯇ꯭ꯔꯥ ꯍꯥꯏꯅ ꯍꯥꯏꯔꯤꯕꯁꯦ ꯃꯅꯤꯄꯨꯔꯒꯤ ꯍꯧꯖꯤꯛ ꯍꯥꯏꯕ ꯈꯣꯡꯖꯣꯝꯗꯒꯤ ꯍꯧꯗꯣꯛꯄꯤꯔꯤꯅꯤ ꯁꯤꯅ ꯍꯥꯏꯕꯗꯤ ꯃꯅꯤꯄꯨꯔꯁꯤ ꯀꯌꯥꯝ ꯄ꯭ꯔꯥꯏꯌꯣꯔꯤꯇꯤ ꯑꯣꯏꯔꯒꯦ ꯍꯥꯏꯕꯗꯨꯅꯦ ꯏꯟ ꯗ ꯅꯦꯁꯅꯦꯜ ꯁ꯭ꯀꯦꯜ ꯉꯁꯥꯏ ꯑꯦꯁꯦꯝꯕ꯭ꯂꯤ ꯐꯝꯈꯤꯗ꯭ꯔꯦ ꯃꯅꯤꯄꯨꯔꯒꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯇꯁꯦꯡꯅ ꯍꯥꯏ ꯀꯥꯟꯗ ꯑꯗꯩ ꯀꯩꯅꯣ ꯐꯝꯈꯤꯗ꯭ꯔꯦ ꯀꯔꯤ ꯍꯥꯏꯖꯕ ꯇꯥꯔꯦ ꯃꯅꯤꯄꯨꯔꯒꯤ ꯑꯦꯁꯦꯝꯕ꯭ꯂꯤ ꯐꯝꯈꯤꯗ꯭ꯔꯦ ꯑꯗꯨꯒ ꯄꯥꯔꯂꯤꯌꯥꯃꯦꯟꯇꯁꯨ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯃꯇꯥꯡꯗ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯈꯟꯅꯈꯤꯕ ꯂꯩꯇ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯑꯣꯄꯣꯖꯤꯁꯟꯗꯒꯤ ꯂꯥꯎꯕ ꯅꯠꯇꯅ ꯑꯗꯨꯅ ꯑꯩꯈꯣꯏꯁꯤ ꯌꯥꯝꯅ ꯄ꯭ꯔꯥꯏꯌꯣꯔꯤꯇꯤ ꯑꯣꯏꯅꯗꯤ ꯊꯝꯕꯤ ꯀꯣꯡꯒ꯭ꯔꯦꯁꯅ ꯑꯗꯨꯕꯨ ꯊꯕꯛ ꯇꯧꯔꯛꯇꯣꯏꯕ ꯑꯩꯈꯣꯏꯒꯤ ꯄꯥꯔꯇꯤ ꯍꯥꯏꯖꯕ ꯇꯥꯔꯦ ꯔꯨꯂꯤꯡ ꯄꯥꯔꯇꯤ ꯕꯤ.ꯖꯦ.ꯄꯤꯅꯗꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯐꯤꯕꯝꯁꯦ ꯅꯥꯊꯩꯔꯤꯕ꯭ꯔꯥ ꯑꯩꯈꯣꯏꯁꯦ ꯁ꯭ꯇꯦꯞ ꯃꯥꯗꯔꯂꯤ ꯇ꯭ꯔꯤꯠꯃꯦꯟ ꯑꯃ ꯄꯤꯕꯤꯔꯕ꯭ꯔꯥ ꯄꯤꯔꯦ ꯑꯃꯗꯤ ꯃꯣꯗꯤꯅ ꯄꯤ.ꯑꯦꯝ ꯃꯣꯗꯤꯅ ꯉꯁꯤꯐꯥꯎ ꯃꯅꯤꯄꯨꯔ ꯇꯝꯅ ꯃꯤꯠꯌꯦꯡ ꯑꯃꯐꯥꯎ ꯌꯦꯡꯕꯤꯔꯛꯇ꯭ꯔꯤꯁꯦ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯍꯥꯏꯕꯒꯤ ꯋꯥꯍꯪꯗꯨꯅꯤ ꯑꯩꯈꯣꯏꯅ ꯂꯥꯎꯕ ꯌꯥꯔꯤꯁꯦ ꯁꯨꯃꯥꯏꯅ ꯊꯝꯖꯒꯦ ꯑꯣꯖꯥ ꯆꯥꯎꯕ ꯑꯩ ꯃꯈꯥ ꯇꯥꯖꯒꯦ ꯑꯗꯨꯅ ꯑꯣꯖꯥ ꯆꯥꯎꯕ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯏꯔꯥꯡꯁꯤ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠꯅ ꯂꯣꯏꯁꯤꯟꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯕꯁꯤꯃꯗꯤ ꯌꯥꯝ ꯃꯌꯦꯛ ꯁꯦꯡꯕ ꯋꯥꯐꯝꯅꯤ ꯑꯗꯨꯒ ꯃꯁꯤꯗ ꯑꯃꯨꯛ ꯑꯩꯈꯣꯏ ꯁꯦꯟꯇꯔꯒꯤ ꯑꯣꯏꯕ ꯈꯨꯠ ꯊꯤꯟꯖꯤꯜꯂꯛꯄꯒꯤ ꯃꯃꯤꯗꯨꯁꯨ ꯑꯩꯈꯣꯏꯅ ꯎꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯅꯍꯥꯟꯁꯤ ꯑꯦ.ꯀꯦ ꯃꯤꯁ꯭ꯔꯥ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯑꯦ.ꯀꯦ ꯃꯤꯁ꯭ꯔꯥꯁꯤ ꯑꯩꯈꯣꯏꯒꯤ ꯅꯥꯒꯥ ꯄꯤꯁ ꯑꯦꯀꯣꯔꯗꯀꯤ ꯏꯟꯇꯔꯂꯣꯀ꯭ꯌꯨꯇꯔ ꯑꯃꯈꯛꯁꯨ ꯑꯣꯏꯔꯤꯕ ꯑꯗꯨꯝꯕ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯃꯤ ꯑꯃꯈꯛꯅꯤ ꯃꯍꯥꯛꯀꯤ ꯑꯣꯏꯕ ꯑꯣꯐꯤꯁꯤꯌꯦꯜ ꯇꯤꯝ ꯑꯍꯨꯝꯒ ꯂꯣꯏꯅꯅ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯒꯤ ꯃꯁꯤ ꯁꯅꯥ ꯀꯣꯗꯣꯡꯗ ꯂꯩꯕ ꯑꯦꯝ.ꯄꯤ ꯂꯩꯁꯦꯝꯕ ꯁꯅꯥꯖꯥꯎꯕꯒꯤ ꯁꯪꯂꯦꯟꯗ ꯎꯅꯈꯤꯕ ꯋꯥꯐꯝ ꯂꯩ ꯉꯔꯥꯡꯁꯨ ꯀ꯭ꯂꯣꯖ ꯗꯣꯔꯗ ꯎꯅꯕꯒꯤ ꯋꯥꯐꯝ ꯂꯩ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯄꯥꯟꯒꯤ ꯃꯤꯑꯣꯏꯁꯤꯡ ꯂꯥꯛꯑꯒ ꯍꯧꯖꯤक ꯂꯩꯔꯤꯕ ꯂꯥꯟꯁꯤꯗ ꯃꯔꯨꯑꯣꯏꯅ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯒ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯑꯔꯨꯕ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯋꯥꯐꯝꯗꯨꯅꯤ ꯑꯩꯈꯣꯏꯅ ꯎꯔꯤꯕꯁꯤ ꯑꯗꯨꯒ ꯃꯔꯛꯁꯤꯗ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯃꯁꯤꯒꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯃꯁꯤꯒꯤ ꯑꯦꯁ.ꯑꯥꯏ.ꯕꯤ ꯇꯤꯝꯅ ꯑꯥꯏ.ꯕꯤ ꯇꯤꯝ ꯌꯥꯎꯔꯒ ꯂꯥꯛꯄ ꯇꯤꯝꯁꯤ ꯅꯠꯇꯕ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯒꯤ ꯃꯔꯨꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯕꯤ.ꯖꯦ.ꯄꯤꯒꯤ ꯃꯤꯑꯣꯏꯁꯤꯡ ꯃꯌꯥꯝꯈꯛ ꯎꯔꯦ ꯑꯗꯣ ꯉꯔꯥꯡꯁꯨ ꯑꯩꯈꯣꯏꯅ ꯊꯦꯡꯅꯕꯁꯦ ꯑꯕꯦꯒꯤꯔꯤ ꯂꯥꯛꯑꯦ ꯑꯕꯦꯒꯤꯔꯤꯁꯤ ꯑꯩꯈꯣꯏ ꯅꯦꯁꯅꯦल ꯑꯩꯈꯣꯏ ꯁꯦꯀ꯭ꯔꯦꯇꯔꯤ ꯖꯦꯟ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯅꯤ ꯕꯤ.ꯖꯦ.ꯄꯤ ꯏꯟꯆꯥꯔꯖ ꯃꯅꯤꯄꯨꯔ ꯑꯃꯗꯤ ꯑꯩꯈꯣꯏ ꯅꯥꯒꯥꯂꯦꯟꯒꯤ ꯄꯥꯏꯔꯤꯕꯅꯤ ꯑꯗꯨꯒ ꯁꯝꯕꯤꯠ ꯄꯥꯇ꯭ꯔꯥꯁꯨ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯂꯥꯛꯑꯒ ꯂꯩꯔꯦ ꯍꯥꯏꯕ ꯋꯥꯐꯝꯁꯤꯅꯤ ꯍꯧꯖꯤꯛ ꯉꯁꯤ ꯄꯥꯎꯁꯤ ꯌꯥꯎꯔꯤꯁꯦ ꯑꯗꯨꯅ ꯊꯥ 9 ꯐꯥꯔꯛꯀꯗꯧꯔꯕ ꯏꯔꯥꯡ ꯊꯥ 9 ꯑꯁꯤ ꯌꯥꯝꯅ ꯁꯥꯡꯈ꯭ꯔꯕ ꯃꯇꯝꯅꯤ ꯑꯉꯥꯡ ꯑꯃ ꯄꯣꯛꯑꯒ ꯁꯦꯝꯕ ꯍꯧꯕ ꯌꯥꯕ ꯃꯇꯝ ꯑꯃꯈꯛ ꯑꯣꯏꯔꯕꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯅ ꯅꯨꯄꯤ ꯑꯃꯅ ꯑꯩꯈꯣꯏ ꯅꯥꯎꯄꯨꯔꯒ ꯑꯉꯥꯡ ꯄꯣꯛꯄ ꯌꯥꯕ ꯊꯥ 9 ꯁꯥꯡꯈ꯭ꯔꯕ ꯃꯇꯝꯅꯤ ꯃꯁꯤ ꯍꯧꯖꯤꯛꯐꯥꯎ ꯏꯔꯥꯡ ꯇꯧꯗꯅ ꯃꯤꯁꯤ ꯃꯤꯅꯥ ꯇꯧꯔꯒ ꯍꯧꯖꯤꯛ ꯊꯣꯛꯇꯅ ꯍꯧꯖꯤꯛ ꯂꯣꯏꯁꯤꯟꯕ ꯉꯝꯗꯅ ꯂꯩꯔꯦ ꯑꯗꯨꯒ ꯐꯥꯏꯅꯦꯜꯂꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯉꯛ ꯌꯧꯔꯕ ꯃꯇꯝꯁꯤꯗ ꯃꯄꯥꯟꯒꯤ ꯃꯤꯑꯣꯏꯁꯤꯡ ꯃꯌꯥꯝꯈꯛ ꯂꯥꯛꯑꯒ ꯃꯅꯤꯄꯨꯔꯗ ꯃꯣꯏꯅ ꯍꯥꯏꯔꯤꯕꯁꯤ ꯃꯅꯤꯄꯨꯔꯒꯤ ꯄꯣꯂꯤꯇꯤꯀꯦꯜꯂꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯃꯌꯥꯝꯁꯤ ꯌꯦꯡꯁꯤꯟꯅꯕ ꯂꯥꯛꯄꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤꯅꯤ ꯑꯗꯨꯅ ꯃꯁꯤꯒꯤ ꯃꯅꯨꯡꯁꯤꯗ ꯍꯤꯗꯟ ꯑꯦꯖꯦꯟꯗꯥꯒꯨꯝꯕ ꯈꯔ ꯂꯩꯕꯒꯤ ꯋꯥꯐꯝ ꯑꯣꯏꯔꯤꯕ꯭ꯔꯥ ꯍꯧꯖꯤꯛ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯒ ꯃꯅꯤꯄꯨꯔꯒꯤ ꯃꯔꯨꯑꯣꯏꯕ ꯑꯩꯈꯣꯏꯒꯤ MLAꯁꯤꯡ ꯃꯤꯅꯤꯁꯇꯔꯁꯤꯡꯒ ꯎꯅꯒꯅꯤ ꯍꯥꯏꯕꯒꯤ ꯃꯁꯤꯒꯤ ꯆꯦꯄꯥꯎ ꯆꯠꯈ꯭ꯔ ꯃꯇꯨꯡꯗꯅꯤ ꯉꯔꯥꯡ ꯑꯦ.ꯀꯦ ꯃꯤꯁ꯭ꯔꯥꯒ ꯑꯣꯐꯤꯁꯤꯌꯦꯜ ꯑꯍꯨꯝꯒ ꯅꯍꯥꯟ ꯂꯥꯛꯈꯤꯕꯁꯤ ꯃꯔꯨꯑꯣꯏꯅ ꯃꯗꯨ ꯌꯥꯎꯈꯤꯕꯁꯤ ꯑꯩꯈꯣꯏꯒꯤ ꯑꯦꯁ.ꯑꯥꯏ.ꯕꯤꯒꯤ ꯁꯤꯒꯤ ꯖꯣꯏꯟ ꯗꯥꯏꯔꯦꯛꯇꯔ ꯌꯥꯎꯔꯤ ꯑꯥꯏ.ꯕꯤꯒꯤ ꯖꯣꯏꯟ ꯗꯥꯏꯔꯦꯛꯇꯔ ꯌꯥꯎꯔꯒ ꯂꯥꯛꯈꯤꯕ ꯌꯥꯝꯅ ꯏꯟꯗꯤꯌꯥꯒꯤ ꯃꯔꯨꯑꯣꯏꯕ ꯃꯤ ꯉꯥꯛꯇꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯒ꯭ꯔꯣꯁꯝ ꯀꯤꯂꯤꯡꯁ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯀꯥꯡꯂꯨꯞ ꯑꯅꯤꯒꯤ ꯑꯣꯏꯕ ꯃꯔꯛꯀꯤ ꯏꯔꯥꯡꯁꯤ ꯃꯅꯤꯄꯨꯔꯒꯤ ꯒꯚꯔꯟꯃꯦꯟꯠꯁꯨ ꯃꯁꯤ ꯍꯧꯖꯤꯛꯁꯤ ꯇꯣꯇꯦꯜꯂꯤ ꯃꯁꯤ ꯄꯥꯡꯒꯜ ꯊꯣꯛꯇꯕꯒꯤ ꯋꯥꯐꯝꯗ ꯎꯔꯦ ꯍꯧꯖꯤꯛ ꯁꯦꯟꯇꯔꯅ ꯂꯥꯛꯑꯒ ꯀꯔꯝꯕ ꯃꯈꯜꯒꯤ ꯋꯥꯔꯣꯛꯁꯤꯟ ꯄꯣꯔꯛꯀꯗꯒꯦ ꯍꯥꯏꯕ ꯋꯥꯐꯝꯁꯤꯅꯤ ꯑꯗꯨꯅ ꯁꯃꯤꯠ ꯄꯥꯇ꯭ꯔꯥꯅ ꯏꯝꯐꯥꯜꯗ ꯊꯨꯡꯕ ꯍꯧꯖꯤꯛ ꯑꯕꯦꯒꯤꯔꯤꯅ ꯏꯝꯐꯥꯜꯗ ꯊꯨꯡꯕ ꯑꯦ.ꯀꯦ ꯃꯤꯁ꯭ꯔꯥꯒꯤ ꯇꯤꯝ ꯃꯈꯣꯏꯅ ꯏꯝꯐꯥꯜꯗ ꯊꯨꯡꯉꯒ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯁ꯭ꯋꯥꯏꯁꯦ ꯀꯃꯥꯏꯅ ꯑꯣꯚꯔꯑꯣꯜ ꯌꯦꯡꯕ ꯌꯥꯏ ꯀꯔꯤ ꯃꯤꯠꯌꯦꯡꯗ ꯀꯔꯤ ꯋꯥꯐꯝ ꯊꯝꯕ ꯌꯥꯏ ꯁ꯭ꯋꯥꯏꯕꯁꯦ ꯃꯁꯤꯒꯤ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤꯗꯤ ꯑꯩꯈꯣꯏ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯅ ꯑꯩꯈꯣꯏꯒꯤ ꯃꯇꯤꯡ ꯐꯨꯗꯣꯔꯛꯄ ꯍꯥꯏꯖꯕ ꯇꯥꯔꯦ ꯐꯨꯗꯣꯔꯛꯄꯁꯤꯗ ꯈꯥꯡ ꯉꯝꯗꯗꯅ ꯇꯉꯥꯏ ꯐꯗꯅ ꯆꯦꯜꯂꯛꯄꯅꯦꯅ ꯑꯩ ꯑꯗꯨꯃꯥꯏꯅ ꯊꯝꯖꯒꯦ ꯑꯣꯀꯦ ꯃꯔꯝꯗꯤ ꯑꯩꯈꯣꯏꯒꯤ ꯑꯥꯏ.ꯕꯤꯒꯤ ꯍꯦꯠ ꯑꯣꯏꯔꯝꯕ ꯑꯗꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯄ꯭ꯔꯖꯦꯟ ꯁꯤꯆꯨꯋꯦꯁꯟꯁꯤꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯁ꯭ꯇꯣꯜꯋꯥꯔꯗ ꯑꯩꯈꯣꯏꯒꯤ ꯕꯤ.ꯖꯦ.ꯄꯤꯒꯤ ꯍꯥꯏꯖꯕ ꯇꯥꯔꯦ ꯅꯣꯔꯠ ꯏꯁ ꯁꯃꯤꯠ ꯄꯥꯇ꯭ꯔ ꯑꯩꯈꯣꯏ ꯂꯥꯛꯑꯦ ꯈꯣꯠꯂꯦ ꯂꯥꯛꯑꯀꯥꯟꯗ ꯀꯔꯤꯅꯣ ꯇꯧꯗꯣꯏꯁꯨ ꯑꯩꯈꯣꯏ ꯅꯍꯥꯟꯈꯩꯗꯤ ꯀꯩꯗꯧ ꯂꯩꯕꯤꯒꯦꯕ ꯂꯥꯛꯇꯧꯕ ꯃꯤꯅ ꯂꯥꯛꯇꯦ ꯂꯥꯛꯑꯣꯏꯗꯕ ꯃꯤꯅ ꯂꯥꯛꯑꯦ ꯑꯗꯨꯕꯨ ꯃꯣꯔ ꯑꯣꯐ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯀꯟꯁꯔꯟ ꯑꯃ ꯑꯣꯏꯅ ꯂꯥꯛꯄ ꯃꯥꯜꯂꯦ
AK Misra ko na isu kamain tawduri khoturi gen adana nahangai lakpadi kai akhoi gi Manipur gi leba tangdu leta da film se nahangai sum yingin bibdi kari kai ge huji chamane akhoi gi Congress ki inquiry masem ni na haidu state ki ju semi center ki ju semi CBI gi inquiry myam tori hoi matam gi matung ina budi khabudi urakani kamain tawda ge ha se adu huji ki onati karama concrete steps myam lowri ge ha se akhoi ni mit u phangde inquiries myam legre adagi retired akhoi gi chief justice ko mana head towa akhoi gi inquiry committee sem grabani leibak sigi hujiki le film sida aduna masid laiba akhoi gi IB gi heads adagi BJP gi le kamu sing sidi taseng na hai kan sida Manipur da hujik akhoi gi makoi ni imagine tobung ngam daba moina khallu daba moi gi plan da yaw daba adugumba tongwan ba keno ma force ma akhoi safu mana akhoi gi yamna khawdo mo mo da decision yamna critical level decision na mahaija bata adu lorok pasida kari tawgadage haibase kamain tawgadage haibase sigi tamakta ainsum khanjabada moi yengba lakpa mali makoina decision lobung ngamgadawa mi akhoi gi Manipur gi oina lobung ngamgadara haibase ju tasengna hana moi gi nungtijai gi morning reports evening reports intelligence ki de paw adum phang lere bane si tawni adu tawni na tawni aduna masigi post da ina haje dawse akhoi gi yamna akhoi gi unadoriba main oibadi akhoi gi MLA mantri sing siga moiga horen arambai gi akhoi gi volunteer sing siga thengnara kan sida lakadu decision dune akhoi gi Manipur gi su khara dum miyamna hujik yamna khoirangna ngairiba kari kamain torakadege lebak sigi hujik Manipur gi phibam kamain tawdagi khotkadagi haibagi adugumba keno dugi warini nattana akhoi gi ngahak lamaga adusu akhoi gi IB kanguna moigi natraga all hujik haiba BJP gi notice in charge ojaba tagasu mana kai tawung ngamduino haibudi warini if the center is really concerned adu tagadi Narendra Modi nahana se lakum thue Amit Shah amu halakum thue adu nattabida akhoi gi kai haitare khongbi khonglong me ama thara kan de irang lu hai ta ga di akhoi ju thorona kai haitare as a community akhoi ju wakhan khandaba ngamdaba nate aduna ngasi laktoriba ngasi tawdoriba miyam hojik line q akhoi screen da ubiriba line le pese se phagi nate mase ge je tap chap chawa ma khana je mase akhoi Manipur gi leiba ade khunai ji gi ba chap chawa akhoi gi decision ma lawr ji akhoi na krai sakat mangata kamai sakatage have done what is the way forward have done hojik laktori films as a community aduna hojik se ma pranam lakta ga su mana kyamna decision making power legedage have du wani especially I this gum even governor boy invite to ya na khalim ni at least she is the head of the state adu hojik chief minister lakadoribra MLA lakadoribra kai decision lagudage have the main priority ni masina hayeng akhoi hojik Manipur miyamna aramai tengol ga yanana lep kitebo decision duna hayeng tung Manipur gi akhoi gi kari haije tare mai kai si lep da yam chawba kano numit amang ngasi je oini haina smain thamjage makata drake makata kudo da koi lok sabha election akhoi lising ani kun ga mari gi matam si tentative oiba matam am khak masi Delhi gi chief election officer na phongtor gi matung ina April gi tarik 13 ta akhoi gi Manipur gi haji akhoi MP election si chawak pa ta ba ya ba gi film dane haji lai base adar maru ina haji gi election gi matam da akhoi tonga political party mayam khaki masi gi akhoi tonga propaganda mayam khak tawri aduna haji mayam na haina bisi laibak si akhoi tha mapan si pung chai chai ga leire masi political party amatana masi gi achobo thodang lo bi oflaite adu haji oiriba akhoi election daksalak pajina maram oiraga Manipur gi haji gi irang jida masi atobo political party mayam si masi khud jausalap gi mami su adum u hongi praja mayam ni masi khangi loi uribani adu masi haibam leitaba mati nganguba mati lauraga adum tabi da sarkar na mati political party singna adu gi film dane lai bo fam se
aduna hojiki leiba khoi lok sabha election se April 13 ta tabe yaba Manipur gi so hojik se tongan bo hojiki oi irang singa mari leina bo wafam da mioi mayam kha hojik se khoi election da tholok gi phibam bo leire haba dare hojik se aduna MP election se mi masing yam kai na tholok gi wafam bo leire aduga hojik oi MP ranjan si makhata na masi BJP gi ticket tagi mark si MP gi nominated candidate amo oina thoka dawribra natragana atopa mioi am khak pi ga dawribra haba wafam si so masi yup sarang wafam khak oiri aduna hojik oi riba khoi gi election gi masi gi si total electoral roll form ki ba from laire khoi hill gi district ta khwaire gi ngak pasi Manipur gi oina khoi gi Churdampur na hill gi district ta khwaire gi masing yamba adumba khoi gi jagam khak su oigre aduna nahan phungdo ki basi khoi gi Churdampur gi si hana mamang gi election mamang to mudam da mi lamaga misi mising lising humbudara mapan sai wai dele rambani adu handa ki masi gi election electoral roll enroll to bagi aroi bagi madi gi phong gi da 1,82,000 crores so thokre aduna khangau dana kangeng ngat pu yo phom kak su lairi makoi se khoi pok padi yaw da ba aduga missing hengat pi chang gi am wang ba khoi Manipur je moroi na chingi saruk sing ne ji am sathiri je hajik se khoi gi kuki Myanmaris moi gi refugee मैम चंग खरगा मोना थोकी लगी वाफम सुलेरी अदुना स्वाइ सिदा जावा कोई इलेक्शन मतम नक्सलकपा अदगी पॉलिटिसाइज तौसलकपा लाइरिबा इरांग सिदा मी मसिंग हेंगलागा इलेक्शन की इलेक्टोरल रोल मसिंग थेरपदा चिंगी सरुक त मी मसिंग याम हेंगलमबगी वाफम न सिंग स्वाइ ओवरऑल वाफम खिदंग थंबिरम अखोई इलेक्शन हाइबसिदि डेमोक्रेटिक स्टेट अमनिना अखोई मियामना अखोई इसाना इसाबु लेंगाक्सबने आई वोट पिरकांदा आईडी थोपदा ना आईडी रिप्रेजेंट तो मीदो मधु असेंबली थागतपने आई लेंगाक से आई सान तौजबने मधुने डेमोक्रेसी की वहांदो बट एटलीस्ट मननबे वायने हाइना मैमना हाइनरे व्हिच इज नॉट अ रियल डेमोक्रेसी एट ऑल डेमोक्रेसी की माइकुम उपा दुगुम्बा केनोमने काइन मैम सु क्रिटिसाइज तौनरे मरमदि मणिपुर लेबु जे की लेब तंदु लेता द फिल्म सिना अदना वोट की मतंग दे अखोय ममांग थेनगरे अखोयगी मैम द हाइड्रसु यारे सिदि अखोयगी चकचाना बा हाइजाना बा दुई मतकता अखोयगी सेंथुम मैम लौनबा अदु अदा हाबि जाबि कोई कह रहा है तारे मनी पावर है जब तारे मनी पावर से अयाम लोइनमक खरदिम चनबराइन खंजे अदु हनकी लाइव डिसीजन सिदि याम कुपना मैम यंगबि होदबदि अखोइना इलेक्टोरल लीडर सिंग से क्यामना रेस्पॉन्सिबली बिहेव तोगे सिने अखोइ यंगदि ngasi je अखोइगी लीडर्स मैम की अखोइगी ट्रायल बाय फायर है जब तारे अखोइगी मई दे चतकदब नुमित अमदि ओइने सिसे अदना ngasi je mkhoi kari film lakadage khunai sigi lebak sigi phani akhoi Manipur akhoi gi kaibi yaroi Manipur miyam gi damakta akhoi legini Manipur ima gi damakta akhoi lepkani and high grade mayam se ngasi this is the day ngasi gi numisne akhoi mkhoi gi colors achumba mayek aduga mkhoi gi political maya yanglen saru kyam yauge habadu adu yengadawa adugumba fruit sinda ngasi khunai sina khangudaba numit amane aduna karigumba akhoi leiba politicians singsina Manipur amadi khunai sigi karigumba khandaba tagadi makoi ji political power pahan ba yaribra habadu gi wafam ne akoina hangadaba se isana isha adu itaragadi karigumba khunai ji khandaba leiba ki khandaba adugumba leader mo oijaba oipta gadi ma ki damakta mathang akoina vote की चेलुगद्रा नत्रगा vote की दमकता मतंग पांगुद्रा अखोगी लैरिबा अखोगी खुनाई सिगी मंगलम चत्ता सिगुम मीजे अमु हन्ना अखोगी political platform मदा थोलहन बे याबरा हाइबजे अखोई खुनाइना फजना निंथिना खन्ना मतुंग सिदा अखोगी if so called a democratic exercise अदुगुम्बा election and हाइबसे क्याम free and fair ओना तोगे हाइबसे मसिसु यमुम थुई at the same time अखोगी लैरिबा मणिपुर खुनाइना वखन कुपना खंदर कांसिदा अखोगी vote से हनक्ति कना पीसीगे हाइबसिमा खनबा मथौते अदुबु अखोगी मणिपुर मियामसु vote की मतंग सिददि अखोगी खनबम जी लेरक्तबा हाइब तारे अखोगी सोमदना खरा फतबा अदै सोमना खरा हन फतबा अना फतबा खरासिमक्ता करा मोइना तौसिगे हाइबा नतबा मोंगमदा अखोगी फ्रेश ओइबा ethical ओइबा लेबा की खनबा मणिपुर की हुजिक लेबा इकोनॉमी सिगी मतंगदा अखोगी सेंगत पसगात पंगोंदबा खुनाय सिबु अखोगी मिपान तांगदबा खुनाय अमा मसा मरम दुम लेचब ngamba अखोगी इसागी पुक थलनब ngamba अखोगी लेबा लम सिंगसे क्लेम तोरा कांसिदा ले खुनाय जो चखनबा चिंग मे लेबा सिंगसिदा अखोई मयामगी सेफ्टी होनबा अदुगुम्बा तोंगानबा पॉलिटिकल विल याम चंगबा पॉलिटिकल लीडर्स मयाम चंगे सिगी पॉलिटिकल लीडर्स सिंगजे
ꯑꯩꯈꯣꯏ ꯍꯧꯖꯤꯛꯀꯤ ꯂꯩꯔꯤꯕ MLA ꯑꯩꯈꯣꯏ ꯈꯨꯟꯅꯥꯏꯁꯤꯒꯤ ꯂꯩꯔꯤꯕ MLAꯁꯤꯡꯁꯤꯗ ꯃꯇꯤꯡꯁꯤ ꯌꯥꯎꯔꯕ꯭ꯔꯥ ꯌꯥꯎꯗꯕ꯭ꯔꯥ ꯍꯥꯏꯕꯗꯨꯗꯤ ꯑꯩꯈꯣꯏ ꯃꯤꯌꯥꯝꯅꯁꯨ ꯍꯦꯟꯅ ꯎꯕꯤꯔꯦ ꯑꯗꯣ ꯉꯁꯤꯁꯨ ꯑꯃꯨꯛ ꯍꯦꯟꯅ ꯎꯒꯅꯤ ꯑꯗꯨꯅ ꯃꯊꯪꯒꯤ ꯂꯥꯛꯇꯣꯔꯤꯕ ꯑꯩꯈꯣꯏꯒꯤ ꯖꯦꯅꯔꯦꯜ ꯏꯂꯦꯛꯁꯟꯒꯤ ꯃꯃꯥꯡꯗ ꯑꯣꯏꯗꯣꯔꯤꯕ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏꯒꯤ ꯂꯣꯛ ꯁꯚꯥꯒꯤ ꯏꯂꯦꯛꯁꯟꯁꯦ ꯁꯤꯗꯩꯁꯤꯗ ꯀꯔꯝꯕ ꯈꯨꯟꯅꯥꯏꯁꯤꯒꯤꯅ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔ ꯈꯨꯟꯅꯥꯏꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯁꯤꯅ ꯀꯔꯝꯕ ꯂꯤꯗꯔ ꯀꯔꯝꯕ ꯔꯤꯄ꯭ꯔꯖꯦꯟꯇꯦꯇꯤꯞ ꯊꯥꯒꯠꯀꯗꯒꯦ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯌꯥꯝ ꯀꯨꯞꯅ ꯈꯟꯊꯔꯀꯥꯟꯁꯤꯗ ꯃꯁꯤꯒꯤ ꯑꯦꯛꯁꯔꯁꯥꯏꯖꯁꯦ ꯑꯩꯈꯣꯏꯒꯤ ꯃꯨꯟꯅ ꯈꯟꯊꯔꯀꯥꯟꯗ ꯇꯤꯟ ꯌꯣꯠꯂꯒ ꯈꯟꯊꯍꯧꯗꯕ ꯇꯥꯔꯒꯗꯤ ꯈꯤꯇꯪ ꯅꯠꯇꯦ ꯌꯥꯝꯅ ꯍꯦꯟꯅ ꯂꯨꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯟꯖꯩ ꯑꯩꯈꯣꯏꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯐ꯭ꯌꯨꯆꯔꯁꯦ ꯑꯗꯨꯕꯨ ꯑꯦꯠ ꯗ ꯁꯦꯝ ꯇꯥꯏꯝ ꯃꯁꯤꯅꯁꯨ ꯃꯁꯤꯒꯤ ꯀꯩꯅꯣ ꯃꯩ ꯃꯔꯛꯁꯤꯗꯁꯨ ꯑꯩꯈꯣꯏ ꯃꯌꯥꯝ ꯈꯥꯡꯉꯀꯥꯟꯁꯤꯗ ꯑꯩꯈꯣꯏ ꯏꯚꯟ ꯗꯤꯁꯄꯥꯏꯠ ꯗꯤꯁ ꯄꯣꯂꯤꯇꯤꯀꯦꯜ ꯑꯞꯍꯤꯕꯜꯁ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯈꯨꯟꯅꯥꯏ ꯑꯁꯤꯗ ꯃꯅꯨꯡꯗ ꯏꯟꯇ꯭ꯔꯣꯁꯄꯦꯛ ꯇꯧꯍꯧꯕ ꯌꯥꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯋꯥꯔꯤꯁꯤ ꯀꯔꯤꯒꯤꯅꯣ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯅꯨꯡꯉꯥꯏꯇ꯭ꯔꯤꯁꯤ ꯀꯔꯤꯒꯤꯅꯣ ꯑꯩꯈꯣꯏꯅ ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯑꯃꯅꯦꯅ ꯍꯥꯏꯔ ꯀꯥꯟꯁꯤꯗ ꯑꯩꯈꯣꯏ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯑꯣꯏꯕ ꯔꯥꯏꯠꯁ ꯃꯌꯥꯝ ꯐꯪꯗ꯭ꯔꯤꯁꯤ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯑꯗꯨ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯁꯤ ꯀꯔꯤ ꯇꯧꯕ ꯇꯥꯏ ꯃꯅꯤꯄꯨꯔ ꯈꯨꯟꯅꯥꯏ ꯀꯃꯥꯏꯅ ꯆꯠꯄ ꯇꯨꯡꯗ ꯀꯃꯥꯏꯅ ꯆꯠꯂꯛꯄ ꯇꯥꯏ ꯑꯩꯈꯣꯏ ꯏꯃꯥ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔꯒꯤ ꯂꯥꯏꯕꯛꯁꯤ ꯀꯔꯤꯅꯣ ꯃꯩꯇꯩ ꯈꯨꯟꯅꯥꯏꯁꯤꯒꯤ ꯂꯥꯏꯕꯛꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤ ꯆꯞ ꯆꯥꯅ ꯈꯟꯊꯔ ꯀꯥꯟꯁꯤꯗ ꯑꯩꯈꯣꯏꯁꯨ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯃꯩꯁꯥ ꯃꯌꯥꯝꯁꯤꯒꯤ ꯃꯔꯛꯇ ꯏꯛꯄ ꯑꯣꯏꯇꯥꯔꯒꯁꯨ ꯑꯣꯟꯕꯒꯤ ꯃꯍꯨꯠꯇ ꯑꯩꯈꯣꯏꯅ ꯍꯦꯟꯅ ꯃꯌꯦꯛ ꯁꯦꯡꯕ ꯍꯦꯟꯅ ꯃꯇꯤꯡ ꯂꯩꯕ ꯍꯦꯟꯅ ꯂꯪꯕ ꯍꯦꯟꯅ ꯐꯖꯕ ꯑꯗꯨꯒꯨꯝꯕ ꯃꯩ ꯏꯛꯄ ꯌꯣꯠ ꯑꯃ ꯑꯣꯏꯅ ꯂꯥꯏꯛ ꯑꯦ ꯐꯤꯅꯤꯛꯁ ꯍꯥꯏꯖꯕ ꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯃꯩꯔꯛꯇꯒꯤ ꯑꯣꯏꯇꯥꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯐꯖꯕ ꯃꯑꯣꯡ ꯑꯃꯗ ꯌꯥꯝꯅ ꯃꯀꯥ ꯂꯥꯝꯕ ꯌꯥꯝ ꯐꯖꯕ ꯌꯥꯝ ꯔꯤꯖꯤꯂꯦꯟట్ ꯑꯣꯏꯕ ꯌꯥꯝ ꯁ꯭ꯇ꯭ꯔꯣꯡ ꯑꯣꯏꯕ ꯑꯦꯠ ꯗ ꯁꯦꯝ ꯇꯥꯏꯝ ꯌꯥꯝꯅ ꯑꯔꯤꯡꯕ ꯄꯣꯂꯤꯇꯤꯀꯦꯜ ꯑꯥꯏꯗꯤꯌꯣꯂꯣꯖꯤ ꯑꯗꯨꯒꯨꯝꯕ ꯄꯨꯊꯣꯛꯄ ꯉꯝꯕ ꯌꯪꯒꯔ ꯖꯦꯅꯦꯔꯦꯁꯟ ꯍꯥꯏꯖꯕ ꯇꯥꯔꯦ ꯍꯧꯖꯤꯛꯀꯤ ꯂꯩꯔꯤꯕ ꯅꯍꯥꯒꯤ ꯖꯦꯅꯦꯔꯦꯁꯟꯁꯤꯡꯁꯤꯗ ꯃꯈꯣꯏꯗ ꯄꯣꯂꯤꯇꯤꯀꯦꯜ ꯏꯊꯤꯜ ꯄꯤꯕ ꯏꯃꯥ ꯂꯩꯕꯥꯛ ꯅꯨꯡꯁꯤꯕꯒꯤ ꯆꯞ ꯆꯥꯕ ꯍꯧꯖꯤꯛ ꯁꯤꯔꯁꯨ ꯌꯥꯔꯦꯅ ꯊꯣꯛꯂꯛꯏꯕ ꯈꯨꯟꯅꯥꯏ ꯑꯁꯤꯒꯤꯗꯃꯛꯇ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯒꯨꯝꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯅ ꯑꯩꯈꯣꯏꯒꯤ ꯁꯤꯟꯕꯤꯔꯛꯏꯕꯁꯤꯡꯁꯦ ꯁꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯁꯤꯗ ꯈꯨꯟꯅꯥꯏ ꯑꯁꯤꯒ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯄꯕ꯭ꯂꯤꯛ ꯂꯤꯗꯔꯁ ꯑꯃꯗꯤ ꯄꯣꯂꯤꯇꯤꯀꯦꯜ ꯐ꯭ꯌꯨꯆꯔꯁꯦ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯆꯨꯁꯤꯟꯅꯅ ꯆꯠꯄ ꯃꯊꯧ ꯇꯥꯏ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯑꯩꯅ ꯂꯥꯛꯆꯅꯤꯡꯉꯤ ꯄꯣꯏꯟꯇꯤ ꯑꯩꯈꯣꯏꯒꯤꯁꯨ ꯔꯤꯖꯅꯦꯜ ꯄꯥꯔꯇꯤ ꯃꯅꯤꯄꯨꯔꯒꯤꯁꯨ ꯑꯩꯈꯣꯏꯁꯨ ꯔꯤꯖꯅꯦꯜ ꯄꯥꯔꯇꯤ ꯑꯃ ꯁꯦꯝꯒꯠꯄ ꯃꯊꯧ ꯇꯥꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯦ MPP ꯑꯣꯏꯇꯥꯔꯒꯁꯨ ꯑꯃ ꯑꯣꯏꯇꯥꯔꯒꯁꯨ ꯃꯤꯌꯥꯝ ꯈꯟꯅꯔꯀꯥꯟꯁꯤꯗ ꯑꯩꯈꯣꯏ ꯍꯟꯗꯛꯀꯤ ꯚꯣꯠꯁꯤꯗꯤ ꯁꯤꯒꯨꯝꯕ ꯑꯩꯈꯣꯏꯁꯨ ꯔꯤꯖꯅꯦꯜ ꯄꯥꯔꯇꯤ ꯑꯃꯒꯤ ꯁꯟ ꯑꯣꯐ ꯗ ꯁꯣꯏꯜ ꯗꯣꯇꯔ ꯑꯣꯐ ꯗ ꯁꯣꯏꯜ ꯑꯣꯏꯒꯦꯔꯥ ꯑꯃ ꯑꯣꯏꯒꯦꯔꯥ ꯑꯩꯈꯣꯏ ꯏꯟꯇꯔꯦꯁ ꯑꯩꯈꯣꯏ ꯈꯨꯟꯅꯥꯏ ꯑꯁꯤꯒꯤ ꯂꯥꯎꯕ ꯉꯝꯕ ꯑꯩꯈꯣꯏꯒꯤ ꯋꯥꯏ ꯁꯤꯠꯂꯒ ꯂꯩꯕ ꯅꯠꯇꯕ ꯃꯇꯥꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯆꯤꯟ ꯄꯨꯜꯂꯒ ꯂꯩꯕ ꯅꯠꯇꯕ ꯆꯤꯟ ꯄꯨꯟ ꯇꯥꯔꯒꯁꯨ ꯁꯤ ꯃꯇꯥꯡꯁꯤꯗꯤ ꯏꯃꯥ ꯂꯩꯕꯥꯛ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯑꯩꯈꯣꯏ ꯉꯛ ꯌꯧꯔꯦ ꯍꯥꯏ ꯇꯥꯔꯒꯗꯤ ꯑꯩ ꯁꯤꯁꯨ ꯁꯤꯅ ꯑꯩ ꯂꯥꯎꯕ ꯇꯥꯕꯅꯤ ꯑꯩ ꯐꯥꯏꯠ ꯇꯧꯕ ꯇꯥꯕꯅꯤ ꯑꯗꯨꯒꯤ ꯋꯥꯈꯜꯂꯣꯟ ꯑꯗꯨꯒꯤ ꯊꯧꯅꯥ ꯂꯩꯕ ꯄꯣꯂꯤꯇꯤಷಿಯನ್ ꯁꯣ ꯀꯣꯜ ꯑꯩꯈꯣꯏ ꯍꯧꯖꯤꯛꯀꯤ ꯂꯩꯔꯤꯕ ꯄꯣꯂꯤꯇꯤಷಿಯꯟꯁꯤꯃꯛꯁꯤ ꯅꯠꯇꯕꯤꯗ ꯑꯩꯈꯣꯏꯒꯤ ꯃꯇꯤꯡ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯄꯥꯔꯂꯤꯌꯥꯃꯦꯟꯇ ꯈꯤꯇꯪ ꯋꯥꯍꯩ 5-10 ꯑꯃ ꯇꯧꯔꯁꯨ ꯏꯟ ꯗꯤ ꯏꯟꯇꯔꯦꯁ ꯑꯩꯈꯣই ꯂꯩꯕꯥꯛꯁꯤ ꯃꯩ ꯆꯥꯛꯏ ꯑꯩꯈꯣꯏ ꯌꯨꯝꯁꯤ ꯃꯩ ꯆꯥꯛꯏ ꯍꯥꯏꯅ ꯍꯥꯏꯕ ꯉꯝꯕ ꯑꯗꯨꯒꯨꯝꯕ ꯔꯤꯄ꯭ꯔꯖꯦꯟꯇꯦꯇꯤꯞ ꯑꯃ ꯃꯊꯧ ꯇꯥꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯦ ꯍꯟꯗꯛꯀꯤꯁꯤꯗ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯇꯦꯁꯇꯤꯡ ꯇꯥꯏꯝ ꯑꯃ ꯑꯣꯏ ꯃꯅꯤꯄꯨꯔꯒꯤ ꯏꯂꯦꯛꯁꯟꯁꯤꯗ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯅ ꯀꯔꯝꯕ ꯔꯤꯄ꯭ꯔꯖꯦꯟꯇꯦꯇꯤꯞ ꯊꯥꯒꯠꯀꯦ ꯍꯥꯏꯕꯁꯤ ꯌꯦꯡꯁꯤ ꯀꯔꯤꯒꯨꯝꯕ ꯁꯤꯗ ꯁꯣꯏꯗꯅ ꯑꯩꯈꯣꯏ ꯋꯥ ꯉꯥꯡꯕ ꯉꯝꯃꯣꯏꯗꯕ ꯃꯤ ꯑꯃ ꯊꯥꯒꯠꯂꯨ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯈꯨꯟꯅꯥꯏ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯄꯋꯥꯔꯗꯨ ꯐꯖꯅ ꯑꯦꯛꯁꯔꯁꯥꯏꯁ ꯇꯧꯗ꯭ꯔꯦ ꯍꯥꯏꯁꯦ ꯑꯗꯨ ꯃꯌꯦꯛ ꯆꯨꯝꯃꯅꯦꯅ ꯁꯨꯃꯥꯏꯅ ꯊꯝꯖꯒꯦ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ ꯆꯥꯎ ꯑꯩ ꯃꯈꯥ ꯇꯥꯖꯔꯛꯀꯦ ꯑꯗꯨꯅ ꯑꯣꯖꯥ ꯆꯥꯎ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯣꯔꯦꯒꯤ ꯁꯔꯨꯛꯁꯤ ꯌꯥꯝꯅ ꯑꯩꯈꯣꯏ ꯑꯗꯨꯝꯕ ꯇꯝꯊꯤꯕ ꯖꯒꯥ ꯑꯃꯈꯛ ꯑꯣꯏꯔꯕꯅꯤ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯅ ꯃꯐꯝꯁꯤꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯑꯦꯇꯦꯛ ꯇꯧꯕꯒꯤ ꯋꯥꯐꯝꯁꯦ ꯑꯩꯈꯣꯏ ꯌꯥꯝ ꯇꯣꯏꯅ ꯇꯥꯔꯦ ꯃꯁꯤꯗ ꯊꯋꯥꯏ ꯃꯌꯥꯝꯈꯛ ꯃꯥꯡꯈ꯭ꯔꯦ ꯃꯅꯤꯄꯨꯔꯒꯤ ꯃꯔꯨꯑꯣꯏꯕ ꯄꯨꯂꯤꯁ ꯑꯣꯐꯤꯁꯔ ꯃꯁꯤꯒꯤ ꯆꯤꯡꯊꯥꯝ ꯑꯅꯟ ꯐꯥꯎꯕ ꯂꯩꯈꯤꯗ꯭ꯔꯦ ꯑꯗꯨꯅ ꯃꯈꯥ ꯇꯥꯔꯛꯄꯗꯁꯨ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯄ꯭ꯂꯥꯟꯁꯤ ꯑꯗꯨꯝ ꯂꯦꯞꯇꯅ ꯂꯩꯔꯤ ꯉꯔꯥꯡꯃꯛꯁꯨ ꯃꯈꯣꯏꯅ ꯐꯨꯝꯃꯝꯕ ꯃꯈꯣꯏꯅ ꯄ꯭ꯂꯥꯟ ꯇꯧꯔꯝꯕ IED ꯏꯝꯄ꯭ꯔꯣꯚꯥꯏꯁ ꯑꯦꯛꯁꯄ꯭ꯂꯣꯁꯤቭ ꯗꯤꯚꯥꯏꯁ ꯃꯁꯤ ꯃꯈꯣꯏꯅ ꯄ꯭ꯂꯥꯟ ꯇꯧꯔꯒ ꯐꯨꯝꯕ ꯊꯝꯃꯝꯕꯅꯤ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯐꯕꯗꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯀꯥꯡꯕꯨ ꯈꯛꯅ ꯃꯁꯤ ꯊꯦꯡꯅꯔꯕ ꯃꯇꯨꯡꯗ ꯃꯁꯤ ꯌꯥꯝꯅ ꯃꯐꯝ ꯆꯥꯅ ꯗꯤꯐ꯭ꯌꯨꯁ ꯇꯧꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯋꯥꯐꯝꯅꯤ ꯕꯣꯝꯁꯤ ꯄꯣꯈꯥꯏꯍꯟꯈ꯭ꯔꯦ ꯑꯗꯨꯅ ꯁ꯭ꯋꯥꯏ ꯋꯦꯁꯇ ꯂꯥꯛꯄ ꯌꯥꯕꯁꯦ ꯃꯣꯔꯦꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯃꯤꯖꯔꯁꯤ ꯐꯔꯕ꯭ꯔꯥ ꯍꯥꯏꯕ ꯋꯥꯐꯝꯁꯤꯅꯦꯕ ꯃꯣꯔꯦꯗ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤ ꯃꯅꯤꯄꯨꯔꯗ ꯇꯥꯔꯤꯕ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁ ꯈꯛꯇ ꯅꯠꯇꯅ ꯃꯔꯨꯑꯣꯏꯅ ꯑꯁꯥꯝ ꯔꯥꯏꯐꯜꯅꯆꯤꯡꯕ BSF ꯇꯣꯉꯥꯟꯕ ꯄꯦꯔꯥꯃꯤꯂꯤꯇꯔꯤ ꯐꯣꯔꯁꯦꯁ ꯃꯌꯥꯝꯈꯛ ꯂꯩꯔꯤ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯃꯄꯥꯟꯗꯒꯤ ꯆꯪꯂꯛꯄ ꯐꯣꯔꯁꯦꯁ ꯃꯌꯥꯝꯁꯤ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯇ ꯀꯌꯥ ꯀꯣꯑꯣꯄꯔꯦꯠ ꯇꯧꯗꯕ ꯑꯃꯗꯤ ꯂꯩꯔꯤꯕ ꯆꯤꯡꯒꯤ ꯃꯔꯨꯑꯣꯏꯅ ꯀꯨꯀꯤꯒꯤ ꯃꯤꯑꯣꯏꯁꯤꯡꯗ ꯀꯥ ꯍꯦꯟꯅ ꯀꯣꯑꯣꯄꯔꯦꯠ ꯇꯧꯋꯦ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯂꯩꯕꯥꯛ ꯃꯌꯥꯝꯅ ꯎꯔꯕꯅꯤ ꯇꯣꯉꯥꯟꯕ ꯚꯥꯏꯔꯦꯜ ꯆꯠꯄ ꯚꯤꯗꯤꯑꯣꯁ ꯃꯌꯥꯝ ꯈꯛꯇ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯂꯥꯟꯁꯤꯗꯁꯨ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤꯗꯁꯨ ꯃꯈꯣꯏꯅ ꯀꯌꯥ ꯌꯥꯝꯅ ꯑꯍꯦꯟꯕ ꯀꯣꯑꯣꯄꯔꯦꯁꯟ ꯇꯧꯗꯦ ꯍꯥꯏꯗꯅ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ ꯃꯁꯤꯒꯤ ꯄꯦꯟꯗꯕꯁꯨ ꯃꯌꯥꯝꯈꯛ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯏꯔꯥꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ओके ꯑꯣꯖꯥ ꯑꯩ ꯉꯥꯛꯇꯪ ꯋꯥꯔꯛ ꯂꯦꯞꯆꯒꯦ ꯑꯗꯨꯒ ꯑꯩ ꯇꯥꯃꯣꯖꯤꯠꯁꯤ ꯂꯥꯏꯟꯗ ꯑꯃꯨꯛꯇꯪ ꯂꯥꯛꯀꯦ ꯍꯥꯏ ꯑꯗꯨ ꯇꯥꯃꯣꯖꯤꯠꯀꯤ ꯂꯥꯏꯐꯁꯦ ꯑꯃꯨꯛꯇꯪ ꯌꯦꯡꯃꯤꯟꯅꯁꯤ ꯃꯇꯦꯛ ꯑꯃꯇꯪ
interesting one. Okay. Tapi Brian nanti lagi orang kau sih kau sampai. Tazare Yang tadi kok. Oh, अभी आइए लेकिन वो अपने दिशापात नहीं है जिस वन बार तो ये आराम भाई बेलबोल की लेने पर जिस से लगी है कोई इतनी सारा ताकत को लेकर किस तरह का आप कहते हैं तो तुम्हारा तो मत जगह की लेने में दिशापात नहीं उसको रखिए तो दिशापात का यहाँ होगा अपनी आराम भाई की काफी है तो कोई दिसंबर में जंक्शन का कोई सेंट्रल फोर्स अभी कुछ अभी नहीं बस अपनी अपना साथ में पाऊंगा कोई आराम भाई को एक बार 이제는 보면 흘러간다. 이거 이제 아까 약속과 지난달보다 달라가 또 지난번에 근데 이거 아스미 기억도 있으니까 야보기 같은데 이 매일이 사이트 아까 당국이 당국이 우스나 끝나는 거기 tapi mereka apa kalau aku berarti itu yang kan yang tadi setelah yang itu kami itu tadi ah kalau itu gimana itu dia ada sudah jelas itu report kami kan kontrolnya itu memang sih itu sudah kami yang Tamuji tabi bra. Tamuji line si kita tahu tu nungai train na ikham sage aduga koi yang biri tabi beri memang amna su masih line si nungai tapi sini maram moira ga koi ke makol si yang pasal correct cale tamuji tinggal bagi line si adu mereka si kita siang muda laupun kandre tambiri wafum sing si. tabi berapa Tamu kadang eco khar lai re aduga line si amna clear oi dapat tamu habi o tamu am tang yang jage try tu jage. Tamu line si kita tahu tu kita make seng berkara wat li tamu adu na tengah fasa na ay ngakang skip tahu jage. Tamu tapi line si koi studio dah, ama dia koi yang video ni am dah tahu dah kita seng na tafat re tamu jet. Anyway, tamu thank you so much. Ay makata jage ay pauza koi pauzal chau bagi ay wafam amuk tamina jage ngakang ay bigani tamu ay line lauser ke aduga kari oiriba madi any seriousness emergency wafam kurimak tambirakani na ay hay jage ay dana ay somna kan studio da mu ay unjan jage. Okay, aduna oja chawa aina jik thamjagi wafam do maru ina koi security measures ki matang jini more gi oiba security measures ji hajik matik charabra more da hajik deploy tawriba koi gi maitai police koi manipur police sing si maru ina si yamna koi gi makoi ga lamba taw matamda masi yarabra masi tongan ba central forces mayam khakti lairi adu makoi sina kayumba koi gi yamna ka hena kanaroi da jaga oiba taragati maru ina koi gi manipur gi oiba koi security forces mayam khak swida adum akan ba thona phaba mayam khak su lairi makoi mayam si changmune hena khudong charoi da bra makoi mayam si changmusina hena masi koi gi lam amade koi integrity kan na bo hona bada makoi gi chobo thaulang lairi mapan gi lak miyoi sing sidani koi gi integrity si di makoi na kan bagi wafam si laitri aduna sai sida intention jagi osa chabu gi wafam taminasi basically ta gadi koi gi more da nahan lobby kre
ꯁꯦꯅꯤꯌꯔ ꯑꯣꯐꯤꯁꯔ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯂꯥꯟꯒꯤ ꯈꯨꯠꯂꯥꯏ ꯁꯤꯔꯦ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯗ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯂꯥꯟꯗ ꯁꯤꯖꯤꯟꯅꯗꯧꯕ ꯈꯨꯠꯂꯥꯏ ꯃꯌꯥꯝ ꯁꯤꯖꯤꯟꯅꯔꯦ ꯃꯌꯥꯝ ꯂꯤꯂꯥ ꯌꯦꯡꯉꯣ ꯑꯩꯈꯣꯏ ꯇꯧꯕ ꯌꯦꯡꯉꯣ ꯍꯥꯏꯅ ꯋꯥꯍꯩ ꯃꯌꯥꯝ ꯍꯥꯏꯕꯤꯈꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗꯁꯨ ꯁꯤꯁꯐꯥꯏꯌꯔꯒꯤ ꯇꯥꯏꯞꯇ ꯑꯩꯈꯣꯏ ꯅꯣꯡꯉꯥꯜꯂꯀꯥꯟꯁꯤꯗ ꯇꯨꯃꯤꯟꯅ ꯑꯃꯨꯛ ꯂꯩꯈꯤꯕ ꯑꯃ ꯂꯩꯔꯦ ꯑꯗꯨꯒ ꯑꯁꯥꯝ ꯔꯥꯏꯐꯜꯁ ꯑꯃꯗꯤ ꯑꯥꯔꯃꯤ ꯃꯌꯥꯝ ꯑꯩꯈꯣꯏ ꯁꯦꯟꯇ꯭ꯔꯦꯜ ꯄꯦꯔꯥꯃꯤꯂꯤꯇꯔꯤ ꯐꯣꯔꯁꯦꯁ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯅꯦ ꯁꯤꯗꯩꯁꯤꯗ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯁꯤꯅ ꯃꯣꯏꯅ ꯀꯔꯤꯃꯨꯛ ꯀꯟꯇ꯭ꯔꯣꯜ ꯇꯧꯗ꯭ꯔꯤꯁꯤ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯁꯤꯅꯣ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯑꯃꯗꯤ ꯄꯤꯁ ꯏꯔꯥꯡ ꯂꯩꯇꯅꯕ ꯕꯣꯝ ꯀꯥꯞꯄꯛꯇꯅꯕ ꯑꯗꯨꯒꯤ ꯍꯣꯠꯅꯗ꯭ꯔꯤꯁꯤ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯑꯗꯣ ꯍꯣꯠꯅꯧ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯑꯦꯗꯚꯥꯏꯁ ꯇꯧꯗꯣꯏꯁꯤꯅ ꯀꯅꯥꯅꯣ ꯃꯁꯤꯗꯅꯦ ꯑꯩꯈꯣꯏꯒꯤ ꯑꯥꯔꯇꯤꯀꯜ 355ꯒꯤ ꯁꯤꯐꯥꯏ ꯑꯃꯗꯤ ꯂꯩꯔꯤꯕ ꯂꯥꯟꯃꯤꯁꯤꯡꯁꯦ ꯁꯤꯒꯤ ꯆꯨꯞꯂꯤ ꯄꯥꯏꯔꯤꯁꯤꯗꯤ ꯀꯨꯜꯗꯤꯞ ꯁꯤꯡꯅ ꯄꯥꯏ ꯇꯥꯔꯒꯗꯤ ꯉꯔꯥꯡ ꯀꯣꯡꯒ꯭ꯔꯦꯁ ꯂꯤꯗꯔꯁ ꯃꯌꯥꯝꯅ ꯍꯥꯏꯕꯤꯈ꯭ꯔꯦ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯃꯁꯥꯃꯛꯅ ꯍꯥꯏꯔꯦ ꯑꯥꯔꯇꯤꯀꯜ 355 ꯃꯅꯤꯄꯨꯔ ꯆꯠꯅꯩ ꯑꯩꯒꯤ ꯈꯨꯠꯇ ꯀꯩꯅꯣ ꯂꯩꯇ꯭ꯔꯦꯅ ꯄꯋꯥꯔ ꯂꯩꯇ꯭ꯔꯦꯅ ꯑꯗꯨ ꯇꯥꯔꯒꯗꯤ ꯄꯋꯥꯔ ꯂꯩꯕ ꯀꯨꯜꯗꯤꯞꯁꯤꯡꯗ ꯍꯥꯏꯕ ꯇꯥꯔꯦ ꯋꯥꯏ ꯃꯣꯔꯦꯒꯤ ꯀꯩꯗꯧꯕꯒꯤ ꯅꯪ ꯁꯤꯗꯩꯁꯤ ꯏꯔꯥꯡ ꯊꯣꯛꯍꯜꯂꯤꯅꯣ ꯑꯩꯈꯣꯏꯒꯤ ꯑꯣꯡꯂꯤ ꯃꯤ ꯈꯔ ꯈꯨꯆꯣꯛ ꯈꯔ ꯃꯤ ꯆꯅꯤ ꯆꯣꯡ ꯈꯛꯇꯪ ꯑꯩꯈꯣꯏ ꯊꯝꯃꯤꯁꯤ ꯀꯔꯤꯅꯣ ꯕꯦꯇꯥꯂꯤꯌꯟ ꯃꯌꯥꯝ ꯑꯃ ꯑꯇꯣꯞꯄ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯅꯤ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯄꯦꯔꯥꯃꯤꯂꯤꯇꯔꯤ ꯐꯣꯔꯁꯦꯁ 70,000 ꯍꯦꯟꯅ ꯂꯩꯔꯤꯅꯤ ꯁꯣꯔꯤ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯦꯁ ꯍꯥꯏꯖꯕ ꯇꯥꯔꯦ ꯄꯦꯔꯥꯃꯤꯂꯤꯇꯔꯤ ꯐꯣꯔꯁꯦꯁ ꯌꯥꯎꯔꯦ ꯑꯗꯨꯗ ꯁ꯭ꯄꯦꯁꯦꯜ ꯑꯣꯏꯕ ꯃꯌꯥꯝ ꯌꯥꯎꯔꯝꯒꯅꯤ ꯁ꯭ꯄꯦꯁꯦꯜ ꯐꯣꯔꯁꯦꯁ ꯃꯌꯥꯝ ꯌꯥꯎꯔꯝꯒꯅꯤ ITBF ꯌꯥꯎꯔꯦ RFPF ꯌꯥꯎꯔꯦ CRPF BSF ꯑꯩꯈꯣꯏꯅ ꯃꯃꯤꯡ ꯇꯥꯗ꯭ꯔꯤꯕ ꯃꯌꯥꯝ ꯌꯥꯎꯔꯦ ꯋꯤꯠ ꯑꯣꯜ ꯋꯦꯜ ꯏꯀ꯭ꯋꯤꯞ ꯉꯔꯥꯡ ꯑꯩꯈꯣꯏ ꯀꯪꯂꯥ ꯃꯥꯡꯗ ꯎꯔꯤꯕ ꯃꯦꯗꯤꯌꯝ ꯃꯦꯆꯤꯟ ꯒꯟ ꯈꯤꯟꯗꯅ ꯑꯦꯖ ꯑꯦꯟ ꯑꯦꯛट ꯑꯣꯐ ꯑꯩꯈꯣꯏꯒꯤ ꯏꯟꯇꯤꯃꯤꯗꯦꯁꯟꯒꯤ ꯇꯥꯏꯞꯇ ꯑꯗꯨꯒꯤ ꯄꯣꯠꯇꯨꯗ ꯃꯣꯔꯦ ꯆꯠ ꯇꯧꯕꯤꯔꯨꯔꯅꯣ ꯍ꯭ꯋꯥꯏꯅꯣ ꯑꯗꯨ ꯇꯧꯗ꯭ꯔꯤ ꯃꯔꯝꯁꯤꯗꯤ ꯉꯁꯥꯏꯒꯤ ꯍꯥꯏꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯗꯚꯥꯏꯖꯔ ꯑꯣꯏꯔꯤꯁꯤ ꯀꯨꯜꯗꯤꯞ ꯁꯤꯡꯅ ꯑꯣꯏꯔꯤꯁꯤꯅ ꯃꯥꯅ ꯗꯤꯁꯤꯖꯟ ꯂꯧꯅꯤ ꯍꯥꯏꯕ ꯑꯣꯏꯕ ꯇꯥꯕꯅꯤ ꯑꯗꯨꯅ ꯃꯥꯅ ꯀꯩꯗꯧꯕꯒꯤꯅꯣꯕ ꯃꯣꯔꯦꯗ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯅꯠꯇ꯭ꯔꯒ ꯑꯦꯠꯂꯤꯁ ꯄ꯭ꯔꯣꯇꯦꯛꯁꯟ ꯇꯧꯅꯕ ꯃꯌꯥꯝ ꯊꯥꯗ꯭ꯔꯤꯁꯦ ꯆꯞ ꯃꯥꯟꯅꯩ ꯃꯣꯗꯤꯅ ꯃꯅꯤꯄꯨꯔꯗ ꯃꯤꯠꯌꯦꯡ ꯇꯥꯔꯛꯇꯕꯒ ꯆꯞ ꯃꯥꯟꯅꯩ ꯑꯗꯨꯅ ꯃꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯁꯦꯟꯇꯔꯒꯤ ꯇꯣꯉꯥꯟꯕ ꯂꯥꯂꯣꯡ ꯑꯃ ꯂꯩꯕ꯭ꯔꯥ ꯍꯥꯏꯕꯁꯤꯒꯤ ꯀꯩꯅꯣꯁꯤꯅ ꯑꯩꯅ ꯄꯨꯁꯤꯟꯅꯤꯡꯉꯛꯏꯁꯦ ꯑꯩꯈꯣꯏꯒꯤ ꯑꯦꯔꯤꯌꯥ ꯍꯥꯏꯖꯕ ꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯃꯤꯠꯌꯦꯡ ꯆꯪꯕꯤꯗ꯭ꯔꯤ ꯀꯔꯤꯒꯤꯅꯣ ꯃꯅꯤꯄꯨꯔꯗ ꯂꯥꯟ ꯂꯣꯏꯍꯟꯗ꯭ꯔꯤꯕ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯃꯅꯤꯄꯨꯔꯒꯤ ꯂꯩꯔꯤꯕ ꯄꯣꯂꯤꯇꯤꯀꯦꯜ ꯁꯤꯆꯨꯋꯦꯁꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯈꯜ ꯑꯃꯒꯤ ꯏꯟꯇꯔꯐꯤꯌꯔ ꯇꯧꯔꯀꯥꯟꯁꯤꯗ ꯍꯥꯏꯕꯗꯤ ꯑꯥꯔꯇꯤꯀꯜ 355ꯇ ꯏꯟꯇꯔꯐꯤꯌꯔ ꯇꯧꯔꯛꯏꯁꯦ ꯍꯣꯝ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯂꯣ ꯑꯦꯟ ꯑꯣꯔꯗꯔꯁꯤ ꯀꯩꯅꯣꯅ ꯄꯥꯏꯒꯦ ꯍꯥꯏꯕꯅꯤ ꯑꯩꯈꯣꯏꯒꯤ ꯁꯦꯟꯇꯔꯅ ꯄꯥꯏ ꯍꯥꯏꯕꯅꯤ ꯑꯗꯨꯅ ꯃꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯌꯥꯝ ꯀ꯭ꯂꯤꯌꯔ ꯑꯣꯏꯅ ꯊꯝꯖꯒꯦ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄ꯭ꯔꯣꯕꯤꯖꯟꯁꯦ ꯑꯩꯈꯣꯏꯒꯤ ꯂꯩꯖꯔꯤꯕ ꯉꯥꯛꯇꯣꯔꯤꯕꯁꯤ ꯗꯦꯃꯣꯀ꯭ꯔꯦꯁꯤꯅꯤ ꯍꯥꯏꯕ ꯋꯥꯔꯤꯅꯤ ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯑꯣꯏꯇꯥꯔꯒꯁꯨ ꯄꯥꯔꯠ ꯑꯩꯈꯣꯏꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄ꯭ꯔꯣꯕꯤꯖꯟꯗꯨꯗꯤ ꯁꯦꯟꯇꯔꯅ ꯄꯥꯏꯔꯦꯅ ꯍꯥꯏꯕꯅꯤ ꯁꯨꯃꯥꯏꯅ ꯊꯝꯖꯒꯦ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥꯆꯧꯕ ꯑꯗꯨꯒ ꯑꯣꯖꯥꯆꯧꯕ ꯑꯩꯈꯣꯏ ꯍꯧꯈꯤꯕ ꯖꯅꯋꯥꯔꯤꯒꯤ ꯇꯥꯔꯤꯛ 19ꯗ ꯅꯤꯡꯊꯧꯈꯣꯡ ꯈꯥ ꯈꯨꯅꯧ ꯋꯥꯔꯗ ꯅꯝꯕꯔ 4ꯗ ꯃꯄꯥ ꯃꯆꯥ ꯌꯥꯎꯅ ꯃꯤꯑꯣꯏ 3 ꯀꯨꯀꯤꯅ ꯌꯥꯝꯅ ꯇꯝꯊꯤꯅ ꯍꯥꯠꯇꯣꯛꯄꯤꯔꯝꯕꯒꯤ ꯋꯥꯐꯝ ꯂꯩꯈ꯭ꯔꯦ ꯃꯁꯤꯗ ꯑꯩꯈꯣꯏ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯌꯥꯝ ꯄꯦꯟꯅꯗꯕ ꯑꯃꯗꯤ ꯂꯩꯔꯤꯕ ꯍꯛꯆꯥꯡꯁꯤꯡꯁꯤ ꯂꯧꯔꯣꯏ ꯍꯥꯏꯕꯒꯤ ꯋꯥꯐꯝꯅꯆꯤꯡꯕꯁꯨ ꯂꯩꯔꯦ ꯑꯗꯨꯅ ꯉꯔꯥꯡꯃꯛ ꯑꯩꯈꯣꯏ ꯂꯩꯈꯤꯗ꯭ꯔꯕ ꯍꯛꯆꯥꯡ 3ꯁꯤ ꯔꯤꯝꯁꯀꯤ ꯃꯣꯔꯣꯛꯇꯒꯤ ꯂꯧꯔꯕ ꯃꯇꯨꯡꯗ ꯂꯩꯔꯣꯟ ꯆꯟꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎꯅ ꯌꯥꯎꯔꯤꯕꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛꯁꯤꯡꯅꯤ ꯑꯗꯨꯅ ꯁ꯭ꯋꯥꯏꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯅ ꯁꯤꯈ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡꯗ ꯀꯝꯄꯦꯟꯁꯦꯁꯟ ꯄꯤꯕ ꯑꯃꯗꯤ ꯑꯁꯣꯛ ꯑꯄꯟ ꯃꯌꯥꯝ ꯈꯛꯇ ꯀꯝꯄꯦꯟꯁꯦꯁꯟ ꯄꯤꯕꯒꯤ ꯋꯥꯐꯝ ꯂꯩꯔꯤ ꯑꯗꯨꯅ ꯁꯨꯝ ꯇꯧꯔꯒ ꯑꯗꯨꯝ ꯂꯩꯒꯗꯧꯔꯤꯕ꯭ꯔꯥ ꯑꯩꯈꯣꯏ ꯃꯩꯇꯩ प्रꯖꯥꯁꯤꯡꯁꯤ ꯃꯁꯤ ꯌꯨꯝꯗ ꯊꯕꯛ ꯁꯨꯔꯒ ꯂꯩꯖꯕꯁꯨ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯆꯤꯡꯗꯒꯤ ꯀꯨꯝꯊꯔꯒ ꯃꯌꯨꯝꯗ ꯆꯪꯁꯤꯜꯂꯒ ꯅꯣꯡꯃꯩꯅ ꯀꯥꯞꯄꯒ ꯍꯥꯠꯇꯣꯛꯑꯝꯕꯁꯤ ꯑꯗꯨꯃꯛ ꯌꯦꯡꯉꯒ ꯂꯩꯒꯗꯧꯔꯤꯕ꯭ꯔꯥ ꯑꯗꯨꯅ ꯁ꯭ꯋꯥꯏꯁꯤꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯃꯤꯖꯔꯁꯤ ꯀꯔꯤ ꯐꯤꯕꯝꯗ ꯂꯩꯔꯤ ꯆꯤꯡꯒ ꯇꯥꯏꯅꯕ ꯈꯨꯜꯁꯤꯡꯁꯤꯗ ꯃꯁꯤ ꯊꯥ 7 ꯐꯥꯔꯛꯑꯕ ꯐꯥꯎꯕꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤ ꯌꯥꯝ ꯐꯖꯅ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯔꯤꯕꯅꯤ ꯃꯄꯥꯟꯗꯒꯤ ꯆꯪꯉꯛꯄ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤ ꯇꯣꯛꯈ꯭ꯔꯒ ꯃꯅꯤꯄꯨꯔꯒꯤ ꯑꯩꯈꯣꯏ ꯏꯁꯥꯒꯤ ꯑꯣꯏꯖꯕ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯩꯈꯣꯏ ꯌꯨꯅꯤꯐꯣꯔꯝ ꯁꯦꯠ ꯂꯩꯕꯁꯤ ꯃꯣꯔ ꯗꯦꯟ 50,000 ꯍꯦꯟꯅ ꯂꯩꯔꯕꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯁꯤ ꯐꯖꯅ ꯃꯐꯝ ꯆꯥꯅ ꯉꯥꯛ ꯁꯦꯟꯕꯒꯤ ꯊꯕꯛ ꯊꯧꯔꯝꯁꯨ ꯀꯌꯥ ꯇꯧꯗꯦ ꯑꯗꯨꯅ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯅ ꯑꯩꯈꯣꯏ ꯉꯔꯥꯡꯒꯤ ꯄꯥꯎꯗꯗꯤ ꯑꯩꯈꯣꯏꯒꯤ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏ ꯆꯤꯡꯒ ꯇꯥꯏꯅꯕ ꯃꯩꯇꯩꯒꯤ ꯈꯨꯜꯁꯤꯡꯗꯨꯅ ꯑꯍꯦꯟꯕ ꯐꯣꯔꯁ ꯊꯥꯖꯤꯟꯕꯒꯤ ꯃꯗꯨ ꯈꯟꯅꯔꯦ ꯃꯗꯨ ꯊꯥꯖꯤꯜꯂꯅꯤ ꯍꯥꯏꯕꯒꯤ ꯋꯥꯐꯝꯅꯆꯤꯡꯕꯗꯤ ꯌꯥꯎꯔꯤ ꯑꯗꯨꯅ ꯃꯁꯤ ꯌꯥꯝꯅ ꯊꯦꯡꯉꯤ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔ ꯂꯧꯔꯛꯄ ꯈꯣꯡꯊꯥꯡꯁꯤ ꯑꯗꯨꯕꯨ ꯊꯦꯡꯉꯁꯨ ꯊꯦꯡꯅ ꯃꯁꯤꯒꯤ ꯍꯥꯏꯔꯤꯕ ꯊꯝꯈ꯭ꯔꯤꯕ ꯋꯥꯐꯝꯗꯨꯅ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯄꯤꯔꯒꯗꯤ ꯀꯔꯤꯒꯨꯝꯕ ꯈꯔ ꯃꯈꯩꯗꯗꯤ ꯁꯦꯐ ꯑꯣꯏꯅꯕꯒꯤ ꯂꯝꯕꯤ ꯑꯃꯈꯛꯇꯤ ꯑꯣꯏꯔꯤ ꯑꯗꯨꯅ ꯁ꯭ꯋꯥꯏꯁꯤꯗ ꯀꯃꯥꯏꯅ ꯀꯔꯤ ꯌꯦꯡꯕꯤꯕ ꯌꯥꯏ ꯀꯔꯤ ꯋꯥꯐꯝ ꯊꯝꯕ ꯌꯥꯏ ꯁꯤꯕꯁꯤ ꯅꯣꯡꯃꯒꯤ ꯑꯗꯨꯝ ꯑꯩꯈꯣই ꯌꯦꯡꯉꯒ ꯑꯗꯨꯝ ꯂꯩꯕꯒꯤ ꯐꯤꯕꯝꯗ ꯂꯩꯕꯒꯤ ꯃꯑꯣꯡꯗꯨꯅꯤ ꯍꯧꯖꯤꯛ ꯎꯔꯤꯕꯁꯤ ꯋꯥꯐꯝ ꯈꯤꯇꯪ ꯊꯝꯕꯤꯔꯝꯃꯨ ꯑꯩꯈꯣꯏꯒꯤꯗꯤ ꯕꯦꯁꯤꯀꯂꯤ ꯍꯥꯏꯅꯕ ꯑꯃ ꯂꯩꯗꯥꯏ ꯅꯥꯔꯛꯇ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯑꯩꯈꯣꯏꯒꯤ ꯃꯤꯁꯤ ꯅꯥꯍꯟꯗꯕ ꯐꯩ ꯅꯥꯔꯒꯗꯤ ꯍꯧꯖꯤꯛ ꯂꯥꯌꯦꯡꯕ ꯇꯥꯕꯅꯤ ꯎꯄꯥꯏ ꯂꯩꯇꯦ ꯑꯗꯨꯅ ꯂꯥꯌꯦꯡꯕꯁꯤ ꯗꯣꯛꯇꯔꯁꯤ ꯀꯅꯥ ꯑꯣꯏꯔꯤꯒꯦ ꯁꯤꯅꯤ ꯃꯐꯝꯗ ꯗꯣꯛꯇꯔꯁꯤ ꯀꯅꯥ ꯑꯣꯏꯔꯤꯒꯦ ꯁꯤꯅꯤ ꯗꯣꯛꯇꯔꯁꯤ ꯑꯩꯈꯣꯏꯒꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯑꯣꯏꯕꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯀꯨꯜꯗꯤꯞ ꯁꯤꯡꯅ ꯑꯣꯏꯔꯤꯕ꯭ꯔꯥ ꯗꯣꯛꯇꯔꯁꯦ
ꯂꯥꯏꯌꯦꯡ ꯃꯅꯤꯄꯨꯔ ꯂꯥꯏꯌꯦꯡꯗꯣꯏꯁꯦ ꯃꯔꯝꯗꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯊ꯭ꯔꯨꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯏꯁꯨ ꯑꯃ ꯑꯣꯏꯕꯅꯤꯅ ꯃꯁꯤ ꯄꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯔꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯒꯤ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯉꯥꯛꯄ ꯍꯥꯏꯕꯤꯒꯦꯔꯥ ꯅꯠꯇ꯭ꯔꯒ ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤ ꯀꯩꯅꯣ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯑꯃꯗꯤ ꯃꯥꯒꯤ ꯂꯩꯕ ꯄ꯭ꯔꯣꯄꯔꯇꯤ ꯉꯥꯛꯄꯒꯤ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤꯗꯨ ꯒꯣꯔꯃꯦꯟꯒꯤ ꯈ꯭ꯋꯥꯏ ꯐꯣꯔꯃꯣꯁ ꯗ꯭ꯌꯨꯇꯤꯗꯤ ꯑꯗꯨꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛꯀꯤ ꯂꯩꯔꯤꯕ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯍꯥꯏꯇꯥꯔꯒꯗꯤ ꯃꯄꯥ ꯑꯃꯒ ꯃꯆꯥ ꯑꯃꯒ ꯄꯨꯟꯅ ꯏꯃꯨꯡ ꯑꯃꯗ ꯂꯩꯈꯤꯗꯕ ꯍꯣꯏ ꯃꯌꯥꯝ ꯂꯩꯈꯤꯗꯕ ꯃꯌꯥꯝꯁꯨ ꯂꯩꯔꯦ ꯑꯗꯨꯕꯨ ꯁꯤꯒꯨꯝꯕ ꯏꯃꯨꯡ ꯑꯃꯗ ꯐꯥꯎꯔꯝꯒꯗꯕ ꯋꯥꯈꯜꯂꯣꯟ ꯊꯃꯣꯏ ꯀꯥꯏ ꯇꯥꯕꯗꯁꯨ ꯑꯩꯈꯣꯏ ꯊꯃꯣꯏ ꯀꯥꯏ ꯃꯄꯥ ꯑꯃꯒ ꯃꯆꯥ ꯑꯃꯒ ꯁꯤꯃꯤꯟꯅꯩ ꯍꯥꯏꯁꯤ ꯄꯨꯂꯞ ꯍꯥꯠꯄꯤ ꯍꯥꯏꯁꯤꯕꯨ ꯇꯥꯕꯗ ꯁꯤ ꯅꯨꯡꯉꯥꯏꯗꯧꯕ ꯃꯤ ꯀꯅꯥ ꯂꯩꯒꯦ ꯁꯤꯅꯤ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯁꯦ ꯌꯥꯝꯅ ꯇꯝꯊꯤꯕ ꯃꯑꯣꯡ ꯑꯃꯅꯦ ꯊꯤ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯖ ꯇꯥꯔꯦ ꯑꯗꯨ ꯃꯁꯤꯒꯨꯝꯕ ꯊꯧꯗꯣꯛꯁꯤꯗ ꯌꯥꯔꯤꯉꯩ ꯇꯁꯦꯡꯅ ꯍꯥꯏꯔ ꯀꯥꯟꯗ ꯃꯣꯏꯅ ꯆꯠꯂꯤꯕꯗꯨꯁꯨ ꯀꯩ ꯃꯔꯝꯒꯤꯅꯣ ꯍꯥꯏꯕ ꯑꯃ ꯊꯤꯕ ꯃꯊꯧ ꯇꯥꯏ ꯆꯠꯂꯤꯗꯨꯁꯨ ꯁꯤꯡ ꯌꯥꯟꯕ ꯆꯠꯄꯅꯤ ꯑꯗꯨ ꯇꯥꯔꯒꯗꯤ ꯁꯤꯡ ꯌꯥꯜꯂꯤꯁꯦ ꯃꯥ ꯀꯩ ꯎꯄꯥꯏ ꯂꯩꯔꯛꯇꯕꯒꯤꯅꯤ ꯃꯥꯒꯤ ꯁꯦꯟꯃꯤꯠꯂꯣꯟ ꯂꯩꯔꯛꯇꯕ ꯆꯥꯅꯤ ꯍꯧꯖꯤꯛ ꯆꯤꯡꯗ ꯍꯦꯛꯇ ꯐꯅꯌꯥꯝ ꯆꯠꯅꯤꯡ ꯇꯥꯔꯒꯁꯨ ꯎꯄꯥꯏ ꯂꯩꯇꯕ ꯃꯌꯥꯝ ꯂꯩꯔꯦ ꯑꯗꯨ ꯈꯪꯁꯨ ꯈꯪꯉꯦ ꯕꯣꯔꯗꯔ ꯑꯃ ꯂꯩꯔꯦꯅꯤ ꯀꯩꯁꯨ ꯃꯤꯁꯨ ꯆꯠꯅꯤꯡꯉꯝꯃꯣꯏ ꯊꯋꯥꯏꯗꯨ ꯈꯨꯠꯇ ꯍꯥꯞꯄꯒ ꯆꯠꯂꯤꯅꯤ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯗꯨꯗ ꯁꯤꯔꯤꯕꯗꯨ ꯆꯔꯥ ꯍꯦꯜꯂꯛꯄꯒꯤ ꯐꯤꯕꯝ ꯑꯃ ꯂꯩ ꯇꯥꯔꯒꯗꯤ ꯑꯩ ꯅꯤꯁꯥ ꯎꯄꯥꯏ ꯇꯧꯗꯨꯅ ꯀꯩꯅꯣꯝꯗꯤ ꯊꯥꯛꯅꯕ ꯇꯧꯗ ꯌꯥꯗꯦ ꯍꯥꯏꯕ ꯐꯤꯕꯝ ꯑꯃꯁꯨ ꯑꯣꯏꯔꯝꯒꯅꯤ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯂꯩꯉꯥꯛꯁꯤꯅ ꯃꯥꯒꯤ ꯂꯩꯔꯤꯕ ꯁꯤꯇꯤꯖꯟꯁ ꯃꯥꯒꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯃꯩꯇꯩꯒꯤ ꯚꯦꯂꯤꯗ ꯂꯩꯕ ꯑꯣꯏꯒꯦꯔꯥ ꯍꯧꯖꯤꯛꯀꯤ ꯄꯦꯔꯤꯐꯦꯔꯦꯜ ꯑꯦꯔꯤꯌꯥꯗ ꯂꯩꯕ ꯑꯣꯏꯒꯦꯔꯥ ꯃꯁꯤꯗꯤ ꯌꯥꯝ ꯇꯁꯦꯡꯅ ꯉꯥꯛꯐꯝ ꯑꯃ ꯊꯣꯛꯑꯕꯅꯦ ꯑꯩꯈꯣꯏ ꯁꯤꯁꯦ ꯏꯝꯐꯥꯜ ꯃꯌꯣꯟꯗ ꯀꯪꯂꯥꯗ MMG ꯈꯤꯜꯂ ꯀꯩꯗꯧꯅ ꯆꯤꯡ ꯃꯄꯥꯟꯗ ꯈꯤꯟꯕꯤꯔꯨꯔꯣ ꯁꯤꯅ ꯍꯥꯏꯖꯅꯤꯡꯉꯤꯁꯤꯅ ꯆꯤꯡ ꯃꯊꯛꯇ ꯈꯤꯟꯕꯤꯔꯨꯔꯣ ꯂꯩꯔꯤꯕ ꯐꯣꯔꯁꯦꯁꯁꯤꯡ ꯃꯌꯥꯝꯗꯨꯁꯨ ꯑꯩꯈꯣꯏꯒꯤ ꯆꯤꯡꯒꯤ ꯄꯦꯔꯤꯐꯦꯔꯦꯜ ꯑꯦꯔꯤꯌꯥ ꯍꯥꯟꯅ ꯂꯣꯏ ꯈꯪꯉꯕ ꯉꯥꯛꯇꯅꯦ ꯀꯥꯏꯗ ꯅꯣꯡꯃꯩ ꯀꯥꯞꯅꯔꯤꯒꯦꯅ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯕꯣꯝ ꯀꯥꯞꯄꯛꯀꯅꯤ ꯑꯃ ꯇꯧꯔꯛꯀꯅꯤ ꯂꯣꯏꯅꯃꯛ ꯑꯥꯏꯗꯦꯟꯇꯤꯐꯥꯏ ꯇꯧꯔꯕ ꯁ꯭ꯄꯣꯠꯁ ꯉꯥꯛꯇꯅꯤ ꯃꯁꯤꯒꯤ ꯁ꯭ꯄꯣꯠꯁꯤꯗ ꯂꯩꯔꯤꯕ 70,000 ꯇ꯭ꯔꯨꯞꯁꯤ ꯊꯥꯗꯔꯀꯥꯟꯁꯤꯗ 4,000 ꯊꯥꯗ ꯇꯥꯔꯒꯁꯨ ꯅꯍꯥꯟꯅ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤ ꯂꯣꯏꯁꯤꯟꯒꯦ ꯇꯥꯔꯗꯤ ꯏꯟ ꯗ ꯃꯦꯇꯔ ꯑꯣꯐ 48 hours 2 days ꯑꯗꯨꯋꯥꯏꯗ ꯑꯗꯨꯝ ꯂꯣꯏꯁꯤꯟꯕ ꯌꯥꯕ ꯊꯕꯛ ꯉꯥꯛꯇꯅꯤ ꯁꯤ ꯂꯣꯏꯁꯤꯟꯗꯕꯤꯗ ꯍꯧꯖꯤꯛ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯀꯪꯂꯥꯗ ꯀꯧꯔꯛꯏꯁꯤ ꯁꯤ ꯑꯩꯈꯣই ꯃꯌꯥꯝ ꯀꯧꯔꯤꯁꯤ ꯁꯤ ꯀꯩ ꯃꯔꯝꯒꯤꯅꯣ ꯀꯩꯒꯨꯝꯕꯗꯤ ꯂꯩꯉꯥꯛ ꯁꯥꯁꯣꯟ ꯂꯩꯉꯥꯛꯀꯤ ꯆꯨꯛꯂꯤ ꯄꯥꯏꯔꯤꯕꯁꯤꯡꯁꯦ ꯌꯥꯔꯛꯇ꯭ꯔꯦ ꯍꯥꯏꯗꯨꯅꯦꯕ ꯉꯁꯤ ꯑꯔꯥꯝꯕꯥꯏ ꯀꯥꯡꯕꯨꯅ ꯇꯤꯝꯅ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯅ ꯉꯁꯤ ꯃꯅꯤꯄꯨꯔꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯀꯪꯂꯥ ꯃꯃꯥꯡꯗ ꯎꯇ꯭ꯔꯥꯗ ꯄꯨꯂꯞ ꯀꯧꯔꯀꯥꯟꯁꯤꯗ ꯉꯁꯤ ꯑꯃꯗꯤ ꯋꯥꯈꯩꯅꯔꯁꯦ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯁꯤ ꯃꯅꯝꯁꯤꯅꯦꯕ ꯑꯗꯨ ꯇꯥꯔꯒꯗꯤ ꯌꯨꯅꯤꯐꯥꯏꯠ ꯀꯃꯥꯟꯒꯤ ꯄꯣꯠꯁꯦ ꯀꯃꯥꯏꯅ ꯇꯧꯗꯣꯔꯤꯒꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯐ꯭ꯌꯨꯆꯔ ꯀꯃꯥꯏꯅ ꯇꯧꯗꯣꯔꯤꯒꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯁꯦꯟꯃꯤꯠꯂꯣꯟ ꯀꯔꯝ ꯆꯠꯈꯤꯗꯣꯔꯤꯒꯦ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤꯗ ꯂꯩꯇꯥꯔꯒꯗꯤ ꯀꯌꯥꯝ ꯀꯨꯏꯅ ꯑꯩꯈꯣꯏ ꯁꯁꯇꯦꯟ ꯇꯧꯕ ꯉꯝꯗꯣꯔꯤꯒꯦ ꯏꯔꯣꯝꯗꯣꯝ ꯂꯦꯞꯆꯕ ꯉꯝꯗꯣꯔꯤꯒꯦ ꯑꯣꯔ ꯑꯩꯈꯣꯏ ꯁꯦꯟꯇꯔꯒꯤ ꯑꯦꯀꯥ ꯌꯦꯡꯀꯥꯟꯗ ꯑꯩꯈꯣꯏ ꯑꯗꯨꯝ ꯀꯞꯄ ꯂꯩꯒꯗꯣꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯗꯚꯥꯏꯖꯔ ꯀꯨꯜꯗꯤꯞ ꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯂꯨꯖꯤꯡ ꯂꯣꯌꯥꯗ ꯑꯩꯈꯣꯏꯒꯤ ꯁ꯭ꯄꯦꯁꯦꯜ ꯐꯣꯔꯁꯦꯁ ꯑꯃꯐꯥꯎ ꯊꯥꯗꯕꯤꯗ ꯑꯩꯈꯣꯏꯒꯤ ꯃꯤꯆꯝ ꯃꯌꯥꯝ ꯑꯃ ꯑꯗꯨꯝ ꯃꯥꯒꯤ ꯃꯄꯨꯟꯁꯤ ꯄꯤꯈꯝꯍꯟꯗꯣꯔꯤꯕ꯭ꯔꯥ ꯑꯩꯈꯣꯏ ꯆꯔꯥ ꯍꯦꯜꯂꯒ ꯊꯝꯗꯣꯔꯤꯕ꯭ꯔꯥ ꯕꯦꯁꯤꯛ ꯁꯤꯁꯇꯦꯝ ꯑꯁꯤꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯌꯥꯝꯅ ꯐꯠꯇꯕ ꯑꯣꯄ꯭ꯔꯦꯁꯤꯞ ꯁꯤꯁꯇꯦꯝ ꯑꯃꯒꯤ ꯆꯞ ꯆꯥꯕ ꯃꯑꯣꯡꯗ ꯑꯗꯨꯝ ꯇꯧꯕꯤꯗꯣꯔꯤꯕ꯭ꯔꯥ ꯍꯥꯏꯕꯁꯤꯅꯦ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯉꯁꯤ ꯌꯦꯡꯒꯗꯧꯕꯁꯤ ꯊꯥꯒꯠꯆꯔꯤ ꯖꯆꯧꯕ ꯑꯗꯨꯒ ꯖꯆꯧꯕ ꯇꯥꯔꯤꯛ 23 ꯖꯅꯋꯥꯔꯤꯒꯤ ꯇꯥꯔꯤꯛ 23 ꯃꯁꯤ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯑꯣꯏꯅ ꯃꯁꯤ ꯅꯨꯃꯤꯠꯁꯤ ꯊꯤꯡꯗꯨꯅ ꯂꯥꯛꯄꯅꯤ ꯃꯅꯤꯄꯨꯔꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯥꯜꯍꯧꯂꯨꯞ ꯀꯌꯥ ꯑꯃꯈꯛꯅ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯂꯥꯜꯍꯧꯂꯨꯞꯁꯤꯡꯅ ꯊꯤꯡꯕ ꯈꯛꯇ ꯅꯠꯇꯅ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯅꯁꯨ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕ ꯉꯁꯤꯒꯤ 26 ꯖꯅꯋꯥꯔꯤ ꯔꯤꯄꯕ꯭ꯂꯤꯛ ꯗꯦ ꯑꯁꯤ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯗ ꯑꯃꯨꯕ ꯐꯤꯔꯥꯜ ꯊꯦꯠꯄꯤꯌꯨ ꯍꯥꯏꯗꯅ ꯃꯁꯤ PPCMꯗ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯃꯗꯒꯤ ꯑꯩꯈꯣꯏ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯨꯞ ꯃꯌꯥꯝ ꯈꯛꯅꯁꯨ ꯃꯁꯤ ꯊꯋꯥꯏ ꯃꯤꯔꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯍꯥꯏꯈꯤꯕ ꯂꯩꯔꯦ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯇꯨꯡꯗꯨ ꯂꯩꯇꯥꯗꯕ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯁꯤꯒꯨꯝꯕ ꯑꯩꯈꯣꯏ ꯄ꯭ꯔꯖꯥꯁꯤꯡꯁꯤ ꯍꯧꯖꯤꯛ ꯑꯃꯠꯇ ꯑꯩꯈꯣꯏꯒꯤ ꯐꯤꯕꯝ ꯆꯥꯅ ꯂꯩꯇꯕ ꯆꯍꯤ ꯑꯃ ꯐꯥꯖꯤꯜꯂꯛꯀꯗꯧꯔꯤꯕ ꯁꯤꯒꯤ ꯃꯔꯛꯁꯤꯗ ꯔꯤꯄꯕ꯭ꯂꯤꯛ ꯗꯦ ꯒꯥꯏꯕ ꯍꯥꯏꯕꯁꯤ ꯃꯁꯤ ꯑꯃꯔꯣꯝꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯑꯗꯨꯝꯕ ꯑꯩꯈꯣꯏꯒꯤ ꯅꯨꯃꯤꯠ ꯑꯃꯈꯛꯅꯤ ꯁꯔꯀꯥꯔ ꯄꯥꯏꯕ ꯃꯤꯑꯣꯏꯁꯤꯡꯒꯤꯗꯃꯛꯇꯗꯤ ꯑꯗꯨꯕꯨ ꯃꯅꯤꯄꯨꯔꯁꯤ ꯑꯩꯈꯣই ꯅꯝꯐꯨ ꯁꯥꯐꯨ ꯂꯧꯁꯤꯟꯈꯤꯕ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯅ ꯅꯝꯗꯅ ꯃꯔꯁ ꯇꯧꯈꯤꯕ ꯑꯗꯨꯒꯨꯝꯕ ꯂꯝ ꯑꯃꯈꯛꯅꯤ ꯍꯥꯏꯗꯅ ꯏꯟꯗꯤꯌꯥꯒꯤ ꯔꯤꯄꯕ꯭ꯂꯤꯛ ꯗꯦꯗ ꯃꯁꯤ ꯑꯩꯈꯣꯏꯅ ꯕꯣꯏꯀꯣꯠ ꯇꯧꯒꯅꯤ ꯍꯥꯏꯗꯅ ꯃꯅꯤꯄꯨꯔꯒꯤ ꯑꯩꯈꯣꯏꯒꯤ ꯂꯥꯎꯊꯣꯛꯈ꯭ꯔꯕ ꯑꯥꯎꯠꯐꯤꯠ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯅ ꯃꯁꯤ ꯑꯗꯨꯝ ꯊꯤꯡꯉꯒ ꯂꯥꯛꯄꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛꯀꯤ ꯑꯣꯏꯔꯤꯕ ꯖꯦꯅꯦꯔꯦꯁꯟꯁꯤꯗꯗꯤ ꯔꯤꯄꯕ꯭ꯂꯤꯛ ꯗꯦꯒꯤ ꯃꯗꯨꯒꯤ ꯃꯍꯥꯎꯁꯤ ꯐꯪꯗ꯭ꯔꯕꯅꯤ ꯑꯩꯈꯣꯏꯒꯤ ꯃꯔꯨꯑꯣꯏꯅ ꯑꯉꯥꯡꯁꯤꯡꯗ ꯑꯗꯨꯅ ꯁ꯭ꯋꯥꯏꯁꯤꯗ ꯀꯔꯤ ꯋꯥꯐꯝ ꯊꯝꯕꯤꯔꯝꯕ ꯌꯥꯏ ꯀꯔꯤ ꯋꯥꯐꯝ ꯈꯤꯇꯪ ꯊꯝꯕꯤꯔꯝꯃꯨ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯒꯤ ꯔꯤꯄꯕ꯭ꯂꯤꯛ ꯗꯦꯁꯦ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝ ꯍꯧꯖꯤꯛ ꯍꯥꯏꯕꯤꯌꯨ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯁꯣ ꯑꯣꯐ ꯁ꯭ꯇꯔꯦꯡ ꯁ꯭ꯇꯦꯠꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔꯁ ꯒꯚꯔꯅꯔ ꯑꯗꯒꯤ ꯋꯥꯟ ꯑꯣꯐ ꯗ ꯕꯤꯒꯦꯁ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯍꯥꯏꯇꯥꯔꯦ ꯁ꯭ꯇꯦꯠꯀꯤ ꯑꯣꯏꯕ ꯅꯨꯃꯤꯠ ꯑꯃꯅꯤ ꯏꯟꯗꯤꯌꯥꯒꯤꯁꯨ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯑꯩꯈꯣꯏꯒꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁ ꯈꯔ ꯑꯃꯗꯤ ꯁꯤꯒꯤꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯁꯦ ꯅꯝꯐꯨꯗ ꯂꯧꯁꯤꯟꯈꯤꯕꯅꯦ 1949ꯗ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯁꯥꯒꯤ ꯂꯩꯔꯤꯕ ꯀꯣꯟꯁꯇꯤꯇ꯭ꯌꯨꯟ ꯑꯦꯁꯦꯝꯕ꯭ꯂꯤ ꯂꯩꯖꯔꯝꯕꯅꯤ ꯑꯩꯈꯣꯏꯁꯤ ꯅꯤꯡꯇꯝꯅ
ꯃꯔꯣꯝꯗꯣꯝ ꯂꯦꯞꯆꯔꯝꯕ ꯑꯗꯨꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯤꯟꯁꯂꯤ ꯁ꯭ꯇꯦꯠ ꯑꯃꯅꯤ ꯃꯁꯤꯁꯦ ꯐꯣꯔꯁꯤꯕꯂꯤ ꯏꯟꯗꯤꯌꯟ ꯑꯩꯈꯣꯏꯒꯤ ꯌꯨꯅꯤꯌꯟꯁꯤꯗ ꯑꯦꯅꯦꯛꯁ ꯇꯧꯕꯅꯤ ꯍꯥꯏꯕꯒꯤ ꯀꯩꯅꯣꯅꯦ ꯑꯩꯈꯣꯏꯒꯤ ꯐꯦꯛꯁꯅꯦ ꯂꯩꯔꯤꯕꯁꯦ ꯑꯗꯣ ꯁꯤꯒꯤ ꯐꯦꯛꯁꯤꯗ ꯑꯩꯈꯣꯏꯒꯤ ꯏꯆꯤꯟ ꯏꯅꯥꯎ ꯈꯔ ꯍꯥꯏꯖꯕ ꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯑꯍꯜ ꯂꯃꯟꯁꯤꯡ ꯃꯌꯥꯝ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯃꯁꯤꯒꯤ ꯁꯨꯡꯅꯝ ꯁꯥꯁꯣꯟꯒꯤ ꯀꯩꯅꯣ ꯊꯕꯛꯁꯤꯗꯤ ꯑꯩꯈꯣꯏ ꯌꯥꯅꯤꯡꯗꯦ ꯍꯥꯏꯗꯅ ꯈꯣꯜꯂꯥꯎ ꯑꯃ ꯂꯥꯎꯔꯀꯥꯟꯁꯤꯗ ꯇꯣꯉꯥꯟꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯃꯌꯥꯝ ꯑꯃ ꯐꯣꯔꯝ ꯇꯧꯔꯀꯥꯟꯁꯤꯗ ꯄꯣꯂꯤꯇꯤꯀꯦꯜ ꯐꯥꯏꯠ ꯑꯃ ꯇꯧꯔꯛꯄꯅꯦ ꯄꯣꯂꯤꯇꯤꯀꯦꯜ ꯁ꯭ꯇ꯭ꯔꯒꯜ ꯑꯃꯅꯦ ꯃꯁꯤꯒꯤꯁꯦ ꯑꯗꯨꯒ ꯂꯥꯜꯍꯧꯕꯅꯦ ꯍꯥꯏꯅ ꯍꯥꯏꯔꯀꯥꯟꯗꯁꯨ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯖꯕ ꯇꯥꯔꯦ ꯃꯤꯅ ꯍꯦꯛꯇ ꯎꯕꯗ ꯀꯩꯅꯣꯝ ꯑꯣꯏꯅ ꯈꯟꯕ ꯑꯗꯨꯒ ꯂꯩꯕꯥꯛꯀꯤ ꯂꯩꯔꯤꯕ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯏꯟꯗꯤꯌꯥꯒꯤ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟꯅ ꯑꯥꯏꯟꯒꯤ ꯋꯥꯡꯃꯗ ꯊꯕꯛ ꯇꯧꯕ ꯑꯗꯨꯒꯨꯝꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃꯅꯤ ꯃꯥꯅ ꯐꯥꯕ ꯄꯨꯜꯂꯨ ꯁꯦꯗꯤꯁꯁ ꯑꯣꯏ ꯃꯥꯒꯤ ꯄꯣꯠꯁꯦ ꯑꯗꯒꯤ ꯇꯣꯉꯥꯟꯕ ꯑꯦꯛ ꯃꯌꯥꯝ ꯇꯧꯔꯀꯥꯟꯗ ꯐꯥꯕ ꯄꯨꯟꯕ ꯃꯌꯥꯝ ꯑꯃ ꯂꯩꯈ꯭ರೆ ꯍꯥꯠꯄ ꯃꯌꯥꯝ ꯑꯃ ꯂꯩꯈ꯭ರೆ ꯕꯠ ꯑꯦꯠ ꯗ ꯁꯦꯝ ꯇꯥꯏꯝ ꯍꯧꯖꯤꯛꯀꯤ ꯃꯗꯨꯒꯤ ꯗꯤꯃꯥꯟꯗꯣ ꯃꯈꯥ ꯑꯗꯨꯝ ꯇꯥꯔꯤ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯃꯔꯝꯗꯤ ꯌꯥꯅꯤꯡꯗꯦ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯃꯥꯏꯈꯨꯝ ꯑꯃ ꯈꯨꯝꯃꯀꯥꯟꯗ ꯗꯦꯃꯣꯀ꯭ꯔꯦꯁꯤꯒꯤ ꯃꯥꯏꯈꯨꯝ ꯑꯃ ꯈꯨꯝꯃꯀꯥꯟꯁꯤꯗ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯣꯠꯄꯅꯤ ꯅꯩꯕꯅꯤ ꯍꯥꯏꯕꯒꯤ ꯄꯣꯠ ꯑꯃꯅꯤ ꯑꯗꯨꯒꯤ ꯃꯗꯨꯒꯤ ꯄꯣꯠꯇꯨꯗꯤ ꯑꯩꯈꯣꯏꯒꯤ ꯈꯕꯔꯗ ꯉꯁꯤ ꯌꯥꯎꯔꯤꯕ ꯃꯌꯥꯝꯁꯦ ꯑꯗꯨꯅ ꯃꯤ ꯈꯔꯒꯤꯗꯤ ꯅꯪꯅ ꯏꯟꯁꯔꯖꯦꯟꯅꯤ ꯅꯪꯅ ꯇꯦꯔꯣꯔꯤꯁꯅꯦꯅ ꯍꯥꯏꯕ ꯌꯥꯏ ꯇꯥꯂꯤꯕꯥꯟ ꯃꯇꯝ ꯑꯃꯗ ꯑꯩꯈꯣꯏ ꯇꯥꯂꯤꯕꯥꯅꯥꯏꯖꯦꯁꯟ ꯀꯥꯏꯅ ꯍꯥꯏꯔꯅꯤ ꯍꯧꯖꯤꯛꯇꯤ ꯑꯐꯒꯥꯅꯤꯁꯇꯥꯟꯗ ꯀꯔꯤ ꯇꯧꯔꯦ ꯑꯃꯦꯔꯤꯀꯥ ꯆꯠꯈ꯭ꯔꯕ ꯀꯥꯟꯗ ꯏꯠ ꯏꯁ ꯑ ꯔꯨꯜ ꯖꯤꯑꯣ ꯄꯣꯂꯤꯇꯤꯀꯦꯜ ꯂꯩꯕ ꯁꯤꯆꯨꯋꯦꯁꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯝꯁꯤꯡꯒꯤ ꯃꯥꯒꯤ ꯂꯩꯔꯤꯕ ꯍꯤꯁꯇ꯭ꯔꯤ ꯃꯥꯒꯤ ꯕꯦꯛꯒ꯭ꯔꯥꯎꯟ ꯑꯗꯩ ꯃꯥꯒꯤ ꯂꯩꯔꯤꯕ ꯄꯣꯂꯤꯇꯤꯀꯦꯜ ꯗꯤꯃꯥꯟꯁꯤꯡꯁꯦ ꯂꯣꯏꯅꯃꯛ ꯑꯩꯈꯣꯏꯒꯤ ꯅꯩꯅꯕ ꯇꯥꯕꯅꯤ ꯊꯥꯖꯕ ꯈꯔ ꯂꯩꯕ ꯇꯥꯔꯗꯤ ꯃꯣꯏ ꯐꯥꯏꯠ ꯇꯧꯅꯕ ꯇꯥꯕꯅꯤ ꯆꯞ ꯃꯥꯟꯅ ꯑꯐꯒꯥꯅꯤꯁꯇꯥꯟꯗ ꯍꯧꯖꯤꯛ ꯂꯤꯕꯔꯦꯠ ꯑꯣꯏꯔꯦ ꯍꯥꯏ ꯀꯥꯟꯁꯤꯗ ꯇꯧꯅꯔꯤꯕ ꯇꯣꯉꯥꯟꯕ ꯀꯟꯇ꯭ꯔꯤꯁ ꯃꯌꯥꯝꯁꯨ ꯂꯩꯔꯦ ꯃ꯭ꯌꯥꯟꯃꯥꯔꯗ ꯄꯣꯂꯤꯇꯤꯀꯦꯜ ꯑꯞꯍꯤꯕꯦꯜ ꯂꯩꯔꯤꯅꯤ ꯍꯧꯖꯤꯛꯁꯦ ꯗꯦꯃꯣꯀ꯭ꯔꯦꯁꯤꯒꯤ ꯃꯥꯌꯣꯛꯇ ꯂꯩꯕ ꯀꯥꯡꯕꯨꯁꯤꯡꯁꯤ ꯍꯨꯟ ꯇꯥꯗꯅꯤ ꯑꯗꯨꯅ ꯍꯨꯟꯇꯥꯒꯤ ꯃꯊꯛꯇ ꯑꯩꯈꯣꯏꯅ ꯐꯥꯏꯠ ꯇꯧꯅꯤ ꯀꯥꯏꯅ ꯇꯧꯅꯔꯤꯕ ꯃꯥꯒꯤ ꯑꯦꯁꯄꯤꯔꯦꯁꯟꯁ ꯍꯥꯏꯖꯕ ꯇꯥꯔꯦ ꯄꯣꯂꯤꯇꯤꯀꯦꯜ ꯑꯦꯁꯄꯤꯔꯦꯁꯟ ꯑꯗꯨ ꯆꯞ ꯃꯥꯟꯅꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯏꯟꯗꯤꯌꯥꯒꯤꯁꯨ ꯃꯇꯝ ꯑꯃ ꯍꯥꯏ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯤ ꯏꯟꯗꯤꯄꯦꯟꯗꯦꯟꯁꯇ ꯂꯩꯔꯤꯕ ꯁ꯭ꯇꯦꯇꯁꯇ ꯑꯩꯈꯣꯏꯒꯤ ꯕꯥꯜ ꯒꯪꯒꯥꯗ ꯊꯤꯜꯂꯒ ꯑꯗꯨ ꯑꯗꯥ ꯃꯌꯥꯝ ꯑꯃ ꯂꯩ ꯃꯣꯏꯁꯦ ꯇꯦꯔꯣꯔꯤꯁꯅꯤ ꯏꯟꯗꯤꯌꯟ ꯇꯦꯔꯣꯔꯤꯁꯅꯤ ꯑꯗꯨꯅꯤ ꯑꯗꯥꯅꯤ ꯍꯥꯏꯅ ꯃꯌꯥꯝ ꯑꯃ ꯅꯣꯡꯃꯩ ꯀꯥꯞꯄ ꯈꯣꯠꯄ ꯃꯌꯥꯝ ꯇꯧꯔꯤ ꯍꯥꯠꯄ ꯃꯌꯥꯝ ꯑꯃ ꯑꯗꯨꯕꯨ ꯄꯣꯁ ꯏꯟꯗꯤꯄꯦꯟꯗꯦꯟꯁꯇꯗꯤ ꯃꯈꯣꯏ ꯀꯩꯅꯣꯅꯦ ꯍꯦꯔꯣꯟ ꯍꯥꯏꯅ ꯑꯃꯨꯛ ꯃꯌꯥꯝꯅ ꯏꯀꯥꯏ ꯈꯨꯝꯅꯔꯤ ꯃꯈꯣꯏ ꯅꯨꯃꯤꯠ ꯊꯝꯗꯅ ꯁꯤꯗꯩꯁꯤꯗ ꯃꯍꯥꯇꯃꯥ ꯒꯥꯟꯙꯤ ꯑꯣꯏꯒꯦꯔꯥ ꯑꯃ ꯑꯣꯏꯒꯦꯔꯥ ꯋꯥꯔꯕꯨꯃꯦꯕ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯉꯁꯤꯒꯤ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯐꯔꯛ ꯇꯥꯕ ꯃꯤ ꯑꯃꯅꯤ ꯇꯦꯔꯣꯔꯤꯁ ꯑꯃꯅꯤ ꯀꯥꯏꯅ ꯎꯔꯤꯕ ꯅꯠꯇ꯭ꯔꯒ ꯏꯟꯁꯔꯖꯦꯟ ꯑꯃꯅ ꯎꯔꯤꯕꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯃꯤ ꯈꯔ ꯑꯃꯗꯤ ꯄꯣꯂꯤꯇꯤꯀꯦꯜ ꯐꯥꯏꯇꯔ ꯑꯃꯅꯤ ꯄꯣꯂꯤꯇꯤꯀꯦꯜ ꯑꯦꯛꯇꯤꯕꯤꯁ ꯑꯃꯅꯤ ꯃꯥꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯑꯦꯖꯦꯟꯗꯥ ꯑꯃ ꯂꯩꯕꯅꯤꯅ ꯍꯥꯏꯔꯀꯥꯟꯗ ꯂꯩꯅꯕ ꯉꯥꯛꯇꯅꯤ ꯁꯤꯗꯤ ꯑꯗꯨꯅ ꯃꯇꯝꯒꯤ ꯋꯥꯔꯤꯅꯤ ꯃꯥꯏ ꯋꯥꯈꯜꯂꯣꯟꯗꯨꯒꯤ ꯋꯥꯔꯤꯅꯤ ꯕꯠ ꯂꯥꯜꯍꯧꯕ ꯍꯥꯏꯇꯥꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯆꯞ ꯆꯥꯕ ꯂꯥꯜꯍꯧꯔꯤꯕ ꯃꯥꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯃꯑꯣꯡ ꯑꯃ ꯇꯧꯕꯤꯕ ꯍꯥꯏꯖꯕ ꯇꯥꯔꯦ ꯃꯤꯆꯝ ꯃꯤꯌꯥꯝꯗꯣ ꯑꯣꯠꯄ ꯅꯩꯕ ꯑꯗꯨ ꯇꯧꯕ ꯑꯗꯥ ꯇꯧꯕ ꯅꯠꯇꯕ ꯀꯩꯅꯣ ꯄꯥꯋꯔ ꯂꯥꯛꯇꯥꯔꯒꯗꯤ ꯄꯥꯋꯔꯗꯨꯒꯤ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕ ꯁꯣꯜꯂꯛꯄꯁꯤꯡꯁꯤꯅꯦ ꯕꯦꯔꯥ ꯂꯥꯛꯏꯁꯦ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯁ꯭ꯇꯦꯠꯁꯤꯅ ꯄꯥꯋꯔ ꯌꯥꯝ ꯀꯟꯅ ꯄꯥꯏꯔꯦ ꯑꯗꯨꯅ ꯄꯥꯋꯔꯁꯤ ꯁꯦꯟꯇꯔꯅ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯁꯤꯗ ꯑꯩꯈꯣꯏ ꯇꯧꯔꯤꯁꯦ ꯀꯔꯤꯅꯣ ꯈꯪꯗ꯭ರೆ ꯅꯩꯔꯤꯕ꯭ꯔꯥ ꯑꯣꯠꯂꯤꯕ꯭ꯔꯥ ꯊꯥ 9 ꯁꯨꯔꯀꯥꯟꯁꯤꯗ ꯑꯁꯨꯛ ꯋꯥꯍꯜꯂꯤꯁꯤ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯑꯗꯨꯒꯤꯅꯦꯕ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯁꯤꯗ ꯇꯪꯗꯨ ꯂꯩꯇꯥꯗꯕ ꯀꯔꯝꯕ ꯃꯈꯜꯒꯤ ꯑꯩꯈꯣꯏꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯀꯩꯅꯣ ꯁꯥꯁꯣꯟ ꯂꯩꯔꯤꯒꯦ ꯍꯥꯏꯕꯁꯤ ꯃꯤꯌꯥꯝꯅ ꯍꯪꯅꯔꯀꯥꯟꯁꯤꯗ ꯂꯩꯕꯥꯛꯁꯤ ꯑꯩꯈꯣꯏꯒꯤ ꯑꯥꯏꯟꯁꯤ ꯈꯨꯠꯇ ꯄꯥꯏꯅꯔꯛꯄ ꯐꯤꯕꯝꯗ ꯂꯥꯛꯏꯁꯦ ꯑꯗꯨꯅ ꯃꯁꯤꯗꯤ ꯇꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯁꯤꯗ ꯔꯤꯄꯕ꯭ꯂꯤꯛ ꯑꯃ ꯑꯣꯏꯕꯒꯤ ꯑꯩꯈꯣꯏꯅ ꯃꯅꯤꯄꯨꯔꯗ ꯇꯤꯜꯂꯨꯕꯒꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯤꯅ ꯂꯩꯕꯥꯛꯁꯤꯗ ꯁꯤꯁꯇꯦꯝꯁꯤꯗ ꯆꯪꯉꯨꯕꯒꯤ ꯑꯩꯈꯣꯏꯒ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟ ꯃꯈꯥꯁꯤꯗ ꯌꯥꯎꯔꯤꯕꯒꯤ ꯋꯥꯍꯟꯊꯣꯛꯁꯤ ꯂꯩꯔꯤꯕ꯭ꯔꯥ ꯍꯥꯏꯕꯗꯨꯒꯤ ꯄ꯭ꯔꯣꯇꯦꯁ ꯑꯃꯅꯦ ꯑꯩꯈꯣꯏ ꯉꯁꯤ ꯕ꯭ꯂꯦꯛ ꯗꯦ ꯑꯩꯈꯣꯏꯒꯤ ꯕꯣꯏꯀꯣꯠ ꯇꯧꯔꯤꯁꯦ ꯑꯗꯨ ꯇꯥꯔꯒꯗꯤ ꯏꯀ꯭ꯋꯦꯜ ꯇꯥꯝꯁꯇ ꯊꯝꯕꯤꯌꯨ ꯑꯩꯈꯣꯏꯁꯨ ꯆꯞ ꯆꯥꯕ ꯁꯣꯁꯤꯌꯦꯂꯤꯁ ꯁ꯭ꯇꯦꯠ ꯑꯃꯅꯦ ꯍꯥꯏꯅ ꯍꯥꯏ ꯇꯥꯔꯒꯗꯤ ꯁꯦꯀꯨꯂꯔ ꯑꯣꯏꯕ ꯁꯣꯁꯤꯌꯦꯂꯤꯁ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯔꯤꯄꯕ꯭ꯂꯤꯛꯅꯤ ꯍꯥꯏ ꯇꯥꯔꯦ ꯑꯩꯈꯣꯏꯁꯨ ꯃꯥꯟꯅꯕ ꯊꯣꯡꯗ ꯄꯤꯕꯤꯌꯨ ꯑꯩꯈꯣꯏꯅ ꯄꯥꯝꯃꯤꯁꯤ ꯀꯩꯁꯨ ꯌꯥꯝ ꯀꯟꯅ ꯄꯥꯝꯕ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏ ꯇꯥꯔꯦ ꯕꯦꯁꯤꯛ ꯑꯩꯈꯣꯏꯒꯤ ꯆꯥꯅꯕ ꯑꯗꯩ ꯃꯍꯩ ꯇꯝꯐꯝ ꯑꯗꯒꯤ ꯍꯦꯜꯊ ꯑꯗꯒꯤ ꯌꯥꯝꯅ ꯏꯅꯤꯡꯇꯝꯅ ꯍꯤꯡꯕ ꯄꯥꯝꯕ ꯑꯗꯨꯈꯛꯀꯤ ꯋꯥꯔꯤꯅꯤ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯍꯥꯏꯔꯨꯕꯒꯤ ꯋꯥꯁꯨ ꯅꯠꯆꯗꯦ ꯑꯗꯨ ꯂꯩꯔꯤꯕ ꯄꯣꯂꯤꯇꯤꯀꯦꯜ ꯗꯤꯃꯥꯟꯁ ꯃꯌꯥꯝꯗꯤ ꯂꯩꯔꯝꯒꯅꯤ ꯑꯗꯨ ꯃꯁꯤꯒꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯐꯤꯕꯝꯁꯤꯗꯗꯤ ꯇꯪꯗꯨ ꯂꯩꯇꯥꯗꯕ ꯐꯤꯕꯝꯁꯤꯗꯗꯤ ꯑꯩꯈꯣꯏ ꯔꯤꯄꯕ꯭ꯂꯤꯛ ꯗꯦ ꯄꯥꯡꯊꯣꯛꯎꯕꯒꯤ ꯋꯥꯍꯟꯊꯣꯛ ꯂꯩꯇꯦ ꯍꯥꯏꯕꯒꯤ ꯄꯣꯠꯇꯨꯅꯤ ꯃꯌꯥꯝꯅ ꯍꯥꯏꯅꯔꯤꯁꯦ ꯊꯥꯒꯠꯆꯔꯤ ꯑꯆꯧꯕ ꯑꯗꯨꯒ ꯑꯩ ꯑꯃꯈꯛꯇꯪꯒ ꯂꯥꯛꯆꯔꯝꯒꯦ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯔꯤꯕ BDF ꯑꯩꯈꯣꯏ ꯚꯤꯂꯦꯖ ꯗꯤꯐꯦꯟꯁ ꯐꯣꯔꯁ ꯂꯩꯗꯅ ꯃꯈꯣꯏꯁꯦ ꯑꯣꯜꯃꯣꯁ ꯆꯍꯤ 10 ꯁꯔꯚ ꯇꯧꯔꯒ ꯂꯥꯛꯑꯕ ꯑꯗꯨꯒꯨꯝꯕ ꯐꯣꯔꯁ ꯃꯈꯜ ꯑꯃꯈꯛꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯂꯥꯟꯁꯤꯗ ꯃꯈꯣꯏꯗ ꯑꯍꯦꯟꯕ ꯃꯈꯣꯏꯗ ꯗ꯭ꯌꯨꯇꯤ ꯁꯤꯟꯅꯕꯤꯌꯨ ꯂꯥꯟꯁꯦ ꯃꯈꯣꯏ ꯌꯥꯎꯖꯒꯦ ꯃꯈꯣꯏꯒꯤ ꯂꯩꯔꯤꯕ ꯃꯈꯣꯏꯒꯤ 10,000ꯒꯤ ꯏꯁꯇ꯭ꯔꯦꯡꯁꯤ ꯃꯈꯣꯏ ꯂꯥꯟ ꯆꯪꯖꯒꯦ ꯍꯥꯏꯕ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ
ꯑꯩꯈꯣꯏ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯂꯩꯔꯤꯕ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤꯗ ꯌꯥꯝ ꯄꯦꯟꯗꯕꯗꯒꯤ ꯑꯗꯨꯝꯕ ꯋꯥꯐꯝ ꯊꯝꯃꯛꯄ ꯍꯧꯔꯦ ꯍꯧꯖꯤꯛꯁꯦ ꯑꯗꯨꯅ ꯁꯤꯒꯤ ꯃꯔꯛꯁꯤꯗ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯑꯉꯛꯄ ꯑꯃꯈꯛꯅ ꯃꯅꯤꯄꯨꯔꯗ ꯑꯩꯈꯣꯏ ꯁꯥꯐꯝꯆꯥ ꯀꯪꯂꯩꯄꯥꯜꯅ ꯃꯥꯒꯤ ꯑꯣꯏꯕ ꯕꯇꯥꯂꯤꯌꯟ 5ꯒꯤ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯇꯤꯝ ꯑꯃꯈꯛ ꯂꯣꯟꯆ ꯇꯧꯔꯅꯤ ꯍꯥꯏꯕꯅꯤ ꯑꯗꯨꯒ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯅ ꯂꯥꯎꯊꯣꯛꯄꯅ ꯃꯁꯤ ꯖꯅꯋꯥꯔꯤꯒꯤ ꯇꯥꯔꯤꯛ 30ꯗ ꯑꯗꯨꯒ ꯇꯥꯔꯤꯛ 19ꯗ ꯃꯈꯣꯏꯁꯤ ꯍꯧꯖꯤꯛ ꯑꯣꯐꯤꯁꯤꯌꯦꯜ ꯂꯣꯟꯆ ꯇꯧꯔꯅꯤ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯂꯩꯈ꯭ꯔꯦ ꯑꯗꯨꯒ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯥꯅ ꯁꯦꯝꯒꯠꯂꯛꯏꯕ ꯕꯇꯥꯂꯤꯌꯟ 5ꯒꯤ ꯃꯤꯑꯣꯏꯁꯤꯡꯁꯤ ꯂꯥꯟꯗ ꯆꯪꯒꯅꯤ ꯈꯨꯟ ꯉꯥꯛꯄ ꯌꯥꯎꯒꯅꯤ ꯃꯅꯤꯄꯨꯔ ꯏꯟꯇꯤꯒ꯭ꯔꯤꯇꯤ ꯀꯥꯏꯗꯅꯕꯅꯤ ꯃꯅꯤꯄꯨꯔꯒꯤ ꯍꯧꯖꯤꯛ ꯁꯣꯛꯅꯔꯤꯕ ꯂꯥꯟꯁꯤ ꯌꯥꯎꯍꯟꯒꯅꯤ ꯑꯗꯨꯕꯨ ꯈꯨꯠꯂꯥꯏꯗꯤ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯗ ꯄꯤꯒꯗꯕꯅꯤ ꯍꯥꯏꯕꯒꯤ ꯋꯥꯐꯝꯅꯆꯤꯡꯕ ꯐꯣꯡꯗꯣꯛꯈꯤꯕꯁꯨ ꯂꯩꯔꯦ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯖꯥꯁꯤꯡꯒꯤ ꯏꯟꯁꯇꯤꯡꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯋꯥꯡꯉꯦ ꯍꯥꯏꯕ ꯇꯥꯔꯦ ꯑꯣꯖꯥ ꯆꯥꯎꯕ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯕꯝꯁꯦ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯁꯦ ꯂꯥꯟ ꯆꯪꯅꯤꯡꯕꯒꯤ ꯋꯥꯐꯝ ꯂꯩꯔꯦ ꯑꯗꯨꯕꯨ ꯂꯥꯟ ꯆꯪꯕ ꯍꯥꯏꯕꯁꯤꯗꯤ ꯃꯁꯤꯒꯤ ꯇ꯭ꯔꯦꯟ ꯇꯧꯕ ꯑꯃ ꯃꯊꯧ ꯇꯥꯏ ꯑꯩꯅ ꯈꯨꯠꯇ ꯈꯨꯠꯂꯥꯏ ꯄꯥꯏꯔꯦ ꯅꯠꯇ꯭ꯔꯒ ꯑꯩꯅ ꯂꯩꯕꯥꯛ ꯅꯨꯡꯁꯤ ꯑꯩ ꯂꯥꯟ ꯆꯪꯅꯤꯡꯉꯦ ꯍꯥꯏꯔꯒ ꯆꯪꯕ ꯌꯥꯗꯕꯒꯤ ꯃꯔꯝ ꯈꯔ ꯃꯈꯩꯁꯨ ꯂꯩꯔꯤ ꯑꯗꯨꯅ ꯁ꯭ꯋꯥꯏꯁꯤꯗ ꯀꯔꯤ ꯋꯥꯐꯝ ꯊꯝꯕ ꯌꯥꯏ ꯑꯣꯖꯥ ꯆꯥꯎꯕ ꯑꯩ ꯇꯦꯟꯁꯤꯟꯖꯒꯦ ꯑꯣꯖꯥ ꯆꯥꯎꯕꯒꯤ ꯋꯥꯐꯝ ꯑꯣꯏꯇꯥꯔꯁꯤ ꯕꯦꯁꯤꯀꯂꯤ ꯑꯩꯈꯣꯏ BDF ꯍꯥꯟꯅ ꯃꯃꯥꯡꯗ ꯂꯩꯔꯝꯕꯗꯨꯅꯦ ꯍꯩꯔꯣꯛꯇ ꯏꯁꯨ ꯑꯃ ꯊꯣꯛꯄ ꯀꯥꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯍꯩꯔꯣꯛꯀꯤ ꯃꯤꯌꯥꯝꯅ ꯈꯨꯠꯂꯥꯏ ꯄꯤꯌꯣꯅ ꯗꯤꯃꯥꯟ ꯇꯧꯈꯤ ꯁꯤꯒꯤ ꯑꯩꯈꯣꯏꯅ ꯑꯍꯥꯟꯕ ꯇꯥꯕ ꯀꯥꯟꯁꯤꯗ ꯑꯩꯈꯣꯏꯁꯨ ꯃꯇꯝꯗꯨꯗ ꯖꯔꯅꯦꯂꯤꯁ ꯑꯣꯏꯕꯅꯤꯅ ꯑꯩꯈꯣꯏ ꯑꯍꯥꯟꯕꯅꯦ ꯑꯩꯈꯣꯏꯅ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯅ ꯈꯨꯠꯂꯥꯏ ꯄꯤꯌꯣꯅ ꯂꯥꯛꯏꯁꯦ ꯑꯗꯨ ꯀꯥꯟꯗ ꯈꯨꯠꯂꯥꯏ ꯄꯤꯌꯣꯅ ꯂꯥꯛꯄ ꯀꯥꯟꯁꯤꯗ ꯑꯩꯈꯣꯏꯅ ꯑꯍꯥꯟꯕ ꯊꯥꯖꯕꯁꯦ ꯁꯤꯗꯤ ꯑꯣꯏꯔꯣꯏꯗꯕ ꯊꯕꯛꯅꯦꯅ ꯈꯜꯂꯦ ꯑꯗꯨꯕꯨ ꯕꯠ ꯗꯦꯟ ꯒꯣꯔꯃꯦꯟꯇꯨꯅ ꯍꯧꯖꯤꯛ ꯃꯇꯝꯒꯤ ꯒꯣꯔꯃꯦꯟꯇꯨꯅ ꯑꯩꯈꯣꯏꯒꯤ ꯈꯨꯠꯂꯥꯏ ꯄꯤꯈꯤꯕ through the creation of BDF, Village Defense Force. ꯑꯗꯨ ꯇꯥꯔꯒꯗꯤ ꯚꯤꯂꯦꯖ ꯗꯤꯐꯦꯟꯁ ꯇꯧꯅꯕ ꯍꯥꯏꯅ ꯁꯦꯝꯈꯤꯕ ꯈꯨꯠꯂꯥꯏ ꯄꯤꯈꯤꯕ ꯐꯣꯔꯁꯁꯦ ꯁꯤꯁꯦ ꯃꯊꯧ ꯇꯧꯍꯜꯂꯤꯕ꯭ꯔꯥ ꯍꯥꯏꯕꯗꯨꯅꯤ ꯉꯁꯥꯏ ꯍꯥꯏꯕꯤꯈꯤꯕ ꯑꯩꯈꯣꯏ ꯍꯣꯁꯅ ꯍꯪꯕꯤꯈꯤꯕ ꯃꯃꯥꯡꯗ ꯂꯣꯏꯖꯤꯡ ꯂꯣꯌꯥꯗ ꯑꯩꯈꯣꯏꯒꯤ ꯐꯣꯔ ꯑꯦꯛꯖꯥꯝꯄꯜ ꯑꯩꯈꯣꯏꯒ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛ ꯍꯥꯏꯖꯕ ꯇꯥꯔꯦ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯁꯤꯗ ꯑꯗꯨꯛ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯇꯧꯔꯤꯕ ꯃꯤꯁꯤ ꯃꯤꯅꯥ ꯊꯣꯛꯏꯕ ꯅꯣꯡꯃꯩ ꯀꯥꯞꯄꯛꯏꯕ ꯏꯝꯐꯥꯜ ꯋꯦꯁ ꯁꯣꯝ ꯁꯥꯏꯗꯇ ꯀꯧꯇ꯭ꯔꯨꯛ ꯂꯩꯔꯤꯕꯁꯤꯡꯁꯤꯗ ꯑꯃ ꯂꯩꯖꯈ꯭ꯔꯦ ꯑꯗꯒꯤ ꯀꯥꯡꯄꯣꯛꯄꯤ ꯑꯦꯔꯤꯌꯥꯁꯨ ꯆꯤꯡꯕ ꯑꯩꯈꯣꯏꯒꯤ ꯀꯌꯥꯡꯄꯣꯛꯄꯤ ꯁꯥꯏꯗ ꯑꯁꯣꯝꯗ ꯈꯔ ꯈꯛ ꯂꯩ ꯁꯤꯒꯤ ꯑꯦꯔꯤꯌꯥꯁꯤꯗ ꯑꯩꯈꯣꯏꯒꯤ ꯚꯤꯂꯦꯖ ꯗꯤꯐꯦꯟꯁ ꯐꯣꯔꯁꯇꯣ ꯑꯩꯅ ꯈꯟꯖꯕꯗ 10,000ꯗꯣ ꯌꯧꯗ꯭ꯔꯐꯥꯎ 2,000-3,000ꯅ ꯑꯗꯨꯝ ꯌꯥꯝ ꯊꯤꯅ ꯃꯣꯗꯔꯟ ꯏꯅꯐ ꯑꯣꯏꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯟꯖꯩ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯥꯐꯝꯆꯥ ꯑꯩꯈꯣꯏ ꯀꯪꯂꯩꯄꯥꯟ ꯍꯥꯏꯕꯗꯨꯁꯨ ꯆꯨꯝꯃꯦ ꯑꯃꯔꯣꯝꯗ ꯑꯩꯈꯣꯏꯒꯤ ꯀꯩꯒꯨꯝꯕ ꯐꯣꯔꯁ ꯑꯃ ꯂꯩꯇꯥꯔꯒꯁꯨ ꯈꯨꯠꯂꯥꯏ ꯄꯥꯏꯗꯅꯗꯤ ꯂꯥꯟ ꯀꯃꯥꯏꯅ ꯍꯧꯒꯅꯤ ꯍꯥꯏꯕ ꯑꯃꯁꯨ ꯂꯩ ꯑꯗꯨꯕꯨ ꯂꯥꯟ ꯈꯨꯗꯤꯡꯃꯛꯁꯨ ꯈꯨꯠꯂꯥꯏ ꯈꯛꯅꯁꯨ ꯉꯝꯒꯗꯧꯕ ꯂꯥꯟꯁꯨ ꯅꯠꯇꯦ ꯃꯇꯝꯒꯤ ꯆꯨꯅꯕ ꯂꯥꯟ ꯇꯧꯒꯗꯕꯅꯤ ꯑꯩꯈꯣꯏꯒꯤ ꯀꯣꯛꯀꯤ ꯂꯥꯟ ꯑꯃꯁꯨ ꯌꯥꯝ ꯃꯊꯧ ꯇꯥꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯦ ꯑꯩꯈꯣꯏꯒꯤ ꯗꯤꯖꯤꯇꯦꯜ ꯋꯥꯔꯐꯦꯌꯔ ꯀꯥꯏꯅ ꯇꯧꯅꯔꯤꯕ ꯃꯌꯥꯝ ꯇꯧꯅꯔꯤ ꯁꯨꯃꯥꯏꯅ ꯂꯥꯟꯁꯤ ꯍꯧꯖꯤꯛꯇꯤ ꯇꯁꯦꯡꯅ ꯍꯥꯏꯔꯕ ꯀꯥꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯣꯛꯀꯤ ꯂꯥꯟ ꯑꯃꯁꯨ ꯃꯊꯧ ꯇꯥꯏ ꯏꯀꯅꯃꯤꯒꯤ ꯂꯥꯟ ꯑꯃꯁꯨ ꯃꯊꯧ ꯇꯥꯏ ꯅꯣꯠ ꯑꯣꯡꯂꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯈꯛꯇꯨꯅ ꯂꯥꯟꯃꯛꯇꯤ ꯅꯠꯇꯦ ꯀꯩꯅꯣ ꯅꯠꯇꯦ ꯈꯨꯠꯂꯥꯏꯗꯤ ꯇꯁꯦꯡꯅ ꯍꯥꯏ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯈꯨꯟꯅꯥꯏꯁꯤꯗ ꯂꯩꯔꯤꯕꯁꯤꯡꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯂꯥꯏꯁꯦꯟꯁ ꯒꯟ ꯑꯣꯏꯒꯦꯔꯥ ꯑꯃ ꯑꯣꯏꯒꯦꯔꯥ ꯁꯝ ꯑꯦꯠ ꯂꯤꯁ ꯏꯁꯥꯅ ꯏꯁꯥꯕꯨ ꯉꯥꯛꯊꯣꯛꯆꯕ ꯉꯝꯅꯕꯒꯤ ꯀꯦꯄꯥꯁꯤꯇꯤ ꯑꯃꯗꯤ ꯑꯩ ꯂꯩꯌꯦꯅ ꯂꯧꯖꯩ ꯑꯗꯨꯕꯨ ꯑꯦꯛꯁꯦꯁꯤꯞ ꯑꯣꯏꯕ ꯄꯣꯠꯇꯨꯗꯤ ꯒꯣꯔꯃꯦꯟꯅ ꯃꯥꯒꯤ ꯍꯧꯖꯤꯛ ꯍꯥꯏꯕ ꯊ꯭ꯔꯨ ꯚꯤꯂꯦꯖ ꯗꯤꯐꯦꯟꯁ ꯐꯣꯔꯁ ꯍꯥꯏꯕꯒꯤꯔꯥ ꯅꯠꯇ꯭ꯔꯒ ꯅꯣꯏ ꯑꯩꯈꯣꯏ ꯔꯤꯀ꯭ꯔꯨꯠ ꯇꯧꯖꯔꯒꯦ ꯏꯐ ꯌꯨ ꯑꯥꯔ ꯋꯦꯜ ꯇ꯭ꯔꯦꯟ BDFꯇ ꯆꯪꯒꯦ ꯍꯥꯏꯕ꯭ꯔꯥ ꯑꯗꯨꯒꯤ ꯄꯣꯂꯤꯁꯤꯗꯨꯅꯦꯕ ꯒꯣꯔꯃꯦꯟꯅ ꯁꯦꯝꯒꯗꯧꯕꯁꯦ ꯒꯣꯔꯃꯦꯟꯅ ꯄꯣꯂꯤꯁꯤ ꯁꯦꯝꯒꯗꯧꯕꯗꯣ ꯑꯗꯨꯒꯤ ꯑꯦꯁꯦꯝꯕ꯭ꯂꯤꯅ ꯐꯝꯗ꯭ꯔꯦ ꯑꯗꯨꯒ ꯒꯣꯔꯃꯦꯟꯠꯅ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤꯁꯤ ꯉꯥꯛꯅꯕ ꯄꯣꯂꯤꯁꯤ ꯁꯦꯝꯅꯕ ꯑꯗꯨꯒꯨꯝꯕ ꯑꯦꯁꯦꯝꯕ꯭ꯂꯤ ꯅꯠꯇ꯭ꯔꯒ ꯄꯣꯂꯤꯁꯤꯗ ꯑꯃꯐꯥꯎ ꯂꯧꯔꯛꯇꯕꯗꯩꯅꯦꯕ ꯉꯁꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯁ꯭ꯀ꯭ꯔꯤꯟꯗ ꯎꯔꯤꯕ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯑꯩꯈꯣꯏ ꯚꯣꯂꯨꯟꯇꯤꯌꯔꯁ ꯃꯌꯥꯝ ꯊꯣꯛꯂꯛꯀꯥꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯪꯂꯥ ꯃꯃꯥꯡ ꯑꯣꯜ ꯑꯣꯚꯔ ꯁꯦꯟꯇ꯭ꯔꯦꯜ ꯀꯩꯅꯣ ꯏꯝꯐꯥꯜ ꯍꯥꯏꯇꯥꯔꯦ ꯃ꯭ꯌꯨꯅꯤꯁꯤꯄꯥꯜ ꯑꯦꯔꯤꯌꯥꯁꯤꯗ ꯃꯌꯥꯝ ꯄꯨꯂꯞ ꯊꯣꯛꯂꯛꯀꯥꯟꯁꯤꯗ MLA ꯃꯟꯇ꯭ꯔꯤ ꯊꯣꯛꯂꯛꯑꯣꯅ ꯂꯥꯎꯔꯛꯏꯁꯦ ꯑꯗꯣ ꯉꯁꯥꯏ ꯍꯥꯏꯕꯤꯕꯗꯨꯅꯦ ꯑꯩꯈꯣꯏꯅ ꯀꯩꯒꯨꯝꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯦꯁ BDF ꯊꯥꯖꯤꯟꯁꯦ ꯍꯥꯏꯇꯥꯔꯒꯁꯨ BDFꯁꯦ ꯀꯅꯥꯅ ꯄꯥꯏꯔꯤꯒꯦ ꯍꯥꯏꯕꯅꯦꯕ ꯑꯥꯏꯗꯔ ꯀꯨꯜꯗꯤꯞ ꯁꯤꯡꯅ ꯄꯥꯏꯕꯤꯔꯤꯕ꯭ꯔꯥ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯍꯥꯏꯕ ꯃꯇꯨꯡ ꯏꯟꯅꯗꯤ ꯀꯣꯡꯒ꯭ꯔꯦꯁꯇ ꯍꯥꯏꯕ ꯃꯇꯨꯡ ꯏꯟꯅꯗꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯄ꯭ꯔꯣꯕꯤꯖꯟ ꯍꯣꯝꯒꯤ ꯄ꯭ꯔꯣꯕꯤꯖꯟꯁꯦ ꯃꯥꯅ ꯄꯥꯏꯗ꯭ꯔꯦꯅ ꯍꯥꯏꯕꯅꯦꯕ ꯁꯣ ꯏꯠ ꯏꯁ ꯏꯆꯝ ꯆꯝ ꯏꯁꯦꯡ ꯁꯦꯡꯉꯦꯅ ꯁꯦꯟꯇꯔꯅ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯃꯣꯏꯒꯤ ꯑꯩꯈꯣꯏ ꯃꯁꯦꯟ ꯈꯟꯅꯕ ꯍꯟꯕ ꯍꯥꯏꯒꯦꯔꯥ ꯋꯥꯍꯟꯕ ꯍꯥꯏꯒꯦꯔꯥ ꯅꯠꯇ꯭ꯔꯒ ꯍꯟꯕ ꯍꯥꯏꯕ꯭ꯔꯥ ꯁꯤꯍꯟꯒꯦ ꯍꯥꯏꯕ꯭ꯔꯥ ꯑꯗꯨꯒꯤ ꯐꯤꯕꯝꯗꯅꯦ ꯊꯝꯃꯤꯁꯦ ꯑꯗꯨꯅ ꯉꯁꯤꯁꯤꯗꯤ ꯇꯁꯦꯡꯅ ꯍꯥꯏ ꯀꯥꯟꯁꯤꯗ ꯇꯪ ꯇꯥꯕ ꯑꯃ ꯈꯟꯅꯍꯧꯕ ꯃꯊꯧ ꯇꯥꯔꯦ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ ꯆꯥꯎꯕ ꯀꯔꯤ ꯑꯩꯈꯣꯏꯒꯤ ꯂꯧꯈꯠꯄ ꯌꯥꯕ ꯋꯥꯐꯝꯁꯤꯡ ꯑꯌꯥꯝꯕ ꯂꯣꯏꯅꯃꯛ ꯂꯣꯏꯔꯦꯅ ꯈꯟꯖꯩ ꯑꯗꯨꯅ ꯃꯔꯨꯑꯣꯏꯅ ꯑꯣꯖꯥ ꯆꯥꯎꯕ ꯉꯁꯤꯒꯤ ꯑꯣꯏꯒꯗꯧꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯍꯤꯁꯇ꯭ꯔꯤꯗ ꯑꯍꯥꯟꯕ ꯊꯣꯛꯄ ꯊꯧꯗꯣꯛꯅꯤ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯃꯥꯒꯤ ꯇꯤꯝ ꯑꯣꯜ ꯗ ꯑꯩꯈꯣꯏꯒꯤ MLA ꯈꯨꯗꯤꯡꯃꯛꯀ ꯃꯅꯤꯄꯨꯔꯒꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯒ ꯐꯝꯃꯤꯟꯅꯕ ꯁꯨꯝꯕ ꯋꯥꯐꯝ ꯑꯃꯈꯛ ꯑꯩꯈꯣꯏꯒꯤ ꯋꯥꯔꯣꯏꯁꯤꯟ ꯑꯃꯗꯤ ꯃꯗꯨꯒꯤ ꯁꯣꯂꯨꯁꯟ ꯑꯃꯈꯛ ꯂꯩꯔꯤꯕ ꯏꯔꯥꯡꯁꯤꯒꯤ ꯄꯨꯔꯛꯅꯕ ꯌꯥꯝꯅ ꯑꯆꯧꯕ ꯋꯥꯔꯦꯞꯀ ꯂꯣꯏꯅꯅ ꯃꯁꯤ ꯐꯝꯒꯗꯕ ꯌꯥꯝꯅ ꯀ꯭ꯔꯨꯁꯤꯌꯦꯜ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯃꯤꯐꯝ ꯑꯃꯈꯛꯁꯨ ꯑꯣꯏꯔꯤ ꯑꯗꯨꯅ ꯃꯈꯥ ꯇꯥꯕ ꯍꯧꯖꯤꯛ ꯄꯨꯡ 10ꯗꯒꯤ ꯐꯝꯕ ꯍꯧꯒꯗꯕ ꯁꯤꯒꯨꯝꯕ ꯃꯤꯐꯝꯁꯤꯗ ꯀꯔꯤ ꯑꯣꯏꯒꯗꯒꯦ ꯀꯔꯤ ꯑꯣꯏꯕ ꯌꯥꯏ ꯀꯔꯤ ꯑꯣꯏꯔꯛꯄ ꯌꯥꯏ ꯑꯃꯗꯤ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ
ꯊꯥꯡꯉꯩꯁꯦꯡꯅ ꯌꯥꯎꯗꯕꯃꯛ ꯑꯣꯏꯔꯒꯗꯤ ꯀꯔꯤ ꯃꯈꯥ ꯇꯥꯕ ꯑꯣꯏꯔꯛꯄ ꯌꯥꯏ ꯑꯔꯥꯝꯕꯥꯏꯅ ꯊꯝꯈꯤꯕ ꯋꯥꯐꯝꯗꯨ ꯃꯗꯨ ꯃꯈꯣꯏ ꯍꯟꯗꯣꯛꯀꯗꯧꯔꯤꯕ꯭ꯔꯥ ꯍꯥꯏꯕ ꯋꯥꯐꯝꯁꯤꯅꯤ ꯃꯅꯤꯄꯨꯔꯒꯤ ꯂꯩꯔꯤꯕ ꯁꯤꯑꯦꯝꯗꯒꯤ ꯍꯧꯔꯒ ꯃꯅꯤꯄꯨꯔ ꯑꯦꯝ.ꯑꯦꯜ.ꯑꯦ ꯃꯤꯅꯤꯁꯇꯔ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅꯃꯛ ꯌꯥꯎꯒꯗꯕꯅꯤ ꯌꯥꯎꯗꯕ ꯑꯩꯈꯣꯏꯒꯤ ꯑꯦꯝ.ꯑꯦꯜ.ꯑꯦ ꯃꯤꯅꯤꯁꯇꯔꯁꯤꯡ ꯃꯩꯇꯩꯒꯤ ꯌꯦꯛꯅꯕꯅꯤ ꯍꯥꯏꯕꯒꯤ ꯋꯥꯐꯝꯅꯆꯤꯡꯕ ꯊꯝꯈꯤꯕ ꯂꯩꯈ꯭ꯔꯕꯅꯤ ꯑꯗꯨꯅ ꯁ꯭ꯋꯥꯏꯋꯥꯏꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯑꯣꯏꯕ ꯌꯥꯏ ꯅꯠꯇ꯭ꯔꯒ ꯀꯔꯤ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯌꯥꯝꯅ ꯑꯔꯨꯕ ꯐꯤꯕꯝꯗꯅꯤ ꯂꯩꯔꯤꯕꯁꯤ ꯑꯗꯨꯒ ꯑꯃꯅ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤ ꯍꯧꯖꯤꯛ ꯍꯧꯖꯤक ꯚꯤꯗꯤꯑꯣꯗꯁꯨ ꯎꯔꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤ ꯃꯅꯤꯄꯨꯔꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤ ꯑꯩꯈꯣꯏ ꯏꯝꯐꯥꯜ ꯃꯅꯨꯡꯒꯤ ꯃꯌꯣꯜꯗ ꯂꯣꯏꯅꯃꯛ ꯂꯩꯔꯦ ꯍꯧꯖꯤꯛꯁꯦ ꯏꯝꯐꯥꯜ ꯃꯅꯨꯡꯒꯤ ꯃꯌꯣꯜꯗ ꯂꯣꯏ ꯂꯩꯔꯦ ꯍꯧꯖꯤꯛ ꯎꯔꯤꯕ ꯃꯁꯤꯒꯤ ꯐꯨꯇꯦꯖꯁꯤꯅ ꯀꯩꯁꯥꯝꯄꯥꯠ ꯖꯪꯁꯟꯗ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝꯅꯤ ꯑꯗꯨꯅ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯑꯩꯈꯣꯏꯒꯤ ꯆꯤꯡꯗ ꯊꯝꯒꯗꯕ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯒ ꯂꯥꯟ ꯁꯣꯛꯅꯔꯨꯒꯗꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯃꯌꯥꯝꯁꯤ ꯃꯄꯥꯟꯗꯒꯤ ꯆꯪꯁꯤꯜꯂꯛꯏꯕ ꯐꯣꯔꯁꯦꯁ ꯃꯌꯥꯝꯁꯤ ꯀꯪꯂꯥ ꯃꯃꯥꯡꯗ ꯃꯁꯤꯒꯤ ꯅꯣꯡꯃꯩ ꯑꯆꯧꯕ LMG ꯒꯥꯔꯤ ꯃꯊꯛꯇ ꯈꯤꯜꯂꯒ ꯊꯝꯕꯒꯤ ꯃꯗꯨꯒꯤ ꯚꯤꯗꯤꯑꯣꯅꯆꯤꯡꯕ ꯑꯩꯈꯣꯏꯅ ꯎꯔꯕꯅꯤ ꯑꯗꯨꯅ ꯏꯝꯐꯥꯜ ꯃꯅꯨꯡꯁꯦ ꯉꯁꯤꯒꯤ ꯑꯣꯏꯅ ꯇꯣꯇꯦꯜꯂꯤ ꯍꯧꯖꯤꯛꯁꯤ ꯑꯆꯧꯕ ꯂꯥꯟꯕꯨꯡ ꯑꯃ ꯑꯣꯟꯊꯣꯛꯄꯒꯤ ꯐꯤꯕꯝꯅꯤ ꯂꯥꯟꯁꯤ ꯑꯩꯈꯣꯏ ꯏꯆꯝ ꯆꯝꯕ ꯌꯥꯝ ꯁꯥꯟꯇꯤ ꯑꯣꯏꯕ ꯃꯑꯣꯡꯗ ꯑꯩꯈꯣꯏ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯕꯒꯤ ꯄ꯭ꯔꯣꯁꯦꯁꯇ ꯂꯥꯛꯄ ꯇꯥꯔꯒꯁꯨ ꯃꯈꯣꯏꯅ ꯁꯦꯝꯃꯛꯏꯕ ꯁꯥꯔꯛꯏꯕ ꯃꯌꯥꯝꯁꯤꯅ ꯍꯧꯖꯤꯛꯁꯦ ꯂꯥꯟꯕꯨꯡ ꯑꯃ ꯑꯣꯏꯅ ꯎꯍꯟꯕꯒꯤ ꯐꯤꯕꯝꯁꯨ ꯂꯩꯔꯤ ꯀꯔꯤꯒꯨꯝꯕ ꯍꯥꯏꯔꯤꯕ ꯍꯧꯖꯤꯛꯀꯤ ꯂꯩꯔꯤꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯡꯁꯤꯅ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯇꯦꯛꯁꯟ ꯄꯤꯕ ꯉꯝꯃꯕ ꯑꯣꯏꯔꯒꯗꯤ ꯅꯍꯥꯟꯅ ꯃꯁꯤꯒꯤ ꯏꯔꯥꯡꯁꯤꯁꯨ ꯊꯣꯛꯑꯝꯗꯕ ꯌꯥꯅ ꯂꯩꯔꯤ ꯃꯁꯤ ꯆꯤꯡꯒꯤ ꯁꯔꯨꯛꯁꯤꯡꯗ ꯄꯤꯔꯝꯃꯕ ꯃꯩꯇꯩ ꯑꯃꯗꯤ ꯀꯨꯀꯤꯒꯤ ꯇꯥꯏꯅꯕ ꯁꯔꯨꯛꯁꯤꯡꯗꯨꯗ ꯃꯁꯤ ꯌꯥꯝ ꯐꯖꯅ ꯃꯔꯥꯡ ꯀꯥꯏꯅ ꯊꯝꯕꯤꯔꯝꯕ ꯇꯥꯔꯒꯗꯤ ꯉꯁꯤꯒꯤ ꯑꯣꯏꯔꯤꯕ ꯁꯥꯡꯗꯔꯤꯕ ꯑꯣꯏꯔꯤꯕ ꯉꯁꯤꯒꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤ ꯑꯣꯏꯔꯝꯗꯕ ꯌꯥꯕ ꯑꯗꯨꯒꯨꯝꯕ ꯑꯆꯧꯕ ꯏꯔꯥꯡ ꯑꯃꯈꯛꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯅ ꯑꯣꯖꯥ ꯆꯧꯕ ꯃꯁꯤ ꯃꯈꯥ ꯇꯥꯅ ꯀꯔꯤ ꯊꯣꯛꯂꯛꯀꯅꯤ ꯀꯔꯤ ꯇꯧꯒꯗꯒꯦ ꯍꯥꯏꯕꯁꯤ ꯌꯦꯡꯉꯁꯤ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯅ ꯃꯅꯤꯄꯨꯔꯃꯛ ꯉꯥꯛꯄ ꯉꯝꯗ꯭ꯔꯒꯁꯨ ꯍꯧꯖꯤꯛꯀꯤ ꯑꯣꯏꯔꯤꯕ ꯀꯪꯂꯥꯗꯤ ꯌꯥꯝ ꯐꯖꯅ ꯍꯧꯖꯤꯛ ꯉꯥꯛ ꯁꯦꯜꯂꯦ ꯉꯁꯤꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤꯅ ꯌꯦꯡꯉꯤꯕ ꯎꯔꯤꯕ ꯍꯧꯖꯤꯛꯀꯤ ꯐꯨꯇꯦꯖꯁꯤꯡꯁꯤꯅ ꯍꯥꯏꯕ ꯇꯥꯔꯦ ꯑꯦꯅꯤꯋꯦ ꯑꯣꯖꯥ ꯆꯧꯕ ꯊꯥꯒꯠꯆꯔꯤ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯃꯣꯔꯅꯤꯡ ꯅ꯭ꯌꯨꯁꯇ ꯑꯆꯧꯕ ꯉꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯍꯦꯗꯂꯥꯏꯟ ꯃꯌꯥꯝ ꯑꯃꯈꯛ ꯑꯃꯗꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯏꯁꯨ ꯀꯌꯥꯗ ꯑꯣꯖꯥ ꯆꯧꯕꯅ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯕꯤꯔꯦ ꯌꯥꯝꯅ ꯃꯔꯤꯛ ꯆꯨꯝꯅ ꯑꯀꯨꯞꯄ ꯃꯔꯣꯜ ꯃꯌꯥꯝ ꯈꯛ ꯊꯝꯕꯤꯔꯤ ꯑꯃꯨꯛ ꯍꯟꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯂꯣꯏꯅꯅ ꯉꯁꯤꯒꯤ ꯃꯣꯔꯅꯤꯡ ꯅ꯭ꯌꯨꯁ @8 o'clock ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨꯁꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ